Radhika, mitu ek pang thorak magi hungnabi thangna tum libi thadoi masa nom du naudoi thadoi pak ta de ngasi di thadoi do masa nom du namu yam pakhana tapna hudoi adumna hudok puduna amadusu aphinga payona mikap thole kana kaidorage kokok lawo mokhol amamu tari sinangbu ta dabro thadoi taye ngarang gi dongna mu tawro jala adu oirambe tan charati kokok lawo mokhol siga hairute khuning wangbi tonglaga kokok haidina chatpa malida Radhika haigumdana tariba mokhol sidi khuning wangbi mokholbu mandro sidi Radhika adu manadu thangkalakata ani du tumlambadege phuklauna hogule adu kanano khanglege haibage matago phuklauna hogula tariba mokholodomda khunguli ba horaklame haina bale khangningba langtakna ba haibase yada haibam phomdana khara khit henjile haibado yengdi yengi khangdi khangning mane yenglurgana kari khanglurgana kari karamba mangjaba tongjaba mu nakoina na lakadoriba chamamnarba wakhanna lamjingoi anido khong tangba horakle thili thili chuba nongna jingada yebagi makhon una wana lengbagi makhon khuding maki nathairamlaga akibado kadaidano losilamaga makhoi ani shuribu haidana corridor leba makharom thangbada makholdugi khungul leiruni haidana thadoi amadi Radhika laklame masing tingamdraba saudaba sahum kyana malem lemaidi chale udaba sukyane khangdaba sukyane ahingba na hogulagla ahingba na tumthaba matamda sanari kumai kya ahing sida anido nomho makholdugi tungi lakbada laptakna nurse nupi ama kokok haidana ahing aduda mathanda corridor duda chatlibudu ure nurse nupi tugi mukuta file ama paiga chatpadongna togumsu tawe nurse nupi do mong hadana yam fashion tawi model amagi mongda catwalk sapagi type ta su tawe asumna nurse nupi sina satpa ubada ani do ngakchane athengba hingsida misu chatnadraba matam sida corridor sida mathanta ma karigi chatliba ani do nurse nupi duna takini habagi mata murum sonarame amuksu nurse nupi duna takhigadra khangkhigadra habagi pakatuna nason pingna musane nurse nupi dudi aduma magi chafam tokwa adumak chatle Radhika amadi thadoi murum sonarame kaino akhoi nina ahing nungai sida tawrisipu Radhika thadoi wayam ngangana adum nurse gi tung insi mana chatlese kadai tuno haiba amukta khangtoklusi as ibani se thawdi phajana leite ahing sida migi mathauda ithau sabo oina tholadra habane yare paksilagdaba tawgunu masida akhuna thawtiba nati nang somta khala ahing sida mina tumna hina khurba matam sida misu leitaba mafum sida kanana mathanda chatpa hungnage hoine adu su chumi nongthi nongongbagi nongjugi ahing sida naitong khoicha chatlise maram amadi lerangani maram duni khangtolu chairise asumna ni do na kongmayada na son pikna murum sone sonarba matung ani do kakpai mangda chaliba nupi dugi tungyan tamna adumak inari nurse ki phijol setuna chaliba nupi dudi hanna paw uthoktuna magi maningda inarkliba mokhoi ani do hanna paw yengamde magi chatham thokpa sading amada adumak chatle asumna adumak leptuna chatpana lamlong ahum phangba mapa ama yorokle mapa dudi nupi do mamai awang lomda olaga chatki nupi duna mamai awang onba maike domda ani tusu adumak inare khongthangi mokholdi ani tu thoande thokliba mokhol ahing ye chikpabu thukai ba haibu khuning wangbi mokhol adu khakta mangare asumna inarakpana khangaudana nurse nupi do asobu holoi wadoi toba amagi manung changsinkre maisu yam kana ka hena thanma mafam di odi musi toba ka oina tawe mana changkhribuda ka do hek changsin kibada
nurse nupidudi amukana ukidre minda kupada kadom chatkrabana uhodre anido ngayakti tarang marang chatle ontongna su thuna mangi makhale mako uhole thado kari chare mimhangdagi mangkhre musi musinganba mafam sida sangsin krise kaidunungda hospital sida thabak toba staff nurse oiramoy ko radikana nangna harido sumomdong mansle awoiba kanana thajaduino misu leinedaba yang hangba ka sida nurse oidi changpham thokte thadoina lao chalobuna farne ibani se haiman singmandana pasing thoi habdo soiduna tawba tare anido asumna ngangnarga mamai leduna makoina lakiba maikei domda hangaiduna tawrame waga ngangnade khonglai khara khajiktuna laituna chatke tawbagane makoi anigi mimangduda musi musinganba maingaladuna nurse nupido makhutta kaigumba machintumba pot ama pai leptuna lerame machintumba potudagi I tap tap tabadogna su tawe karigumdana musu mihing chaing manam akanba manam ama dak launa naton sumangda phawjilabudogna su tawe manamdo ngasai waidi namamdabane aduba hujiti manam madu hek tarubada hek hainingdaba thuklawa manam amoina tawbana anido nungpan ole masasingdo handuk ningba ma phawe hek adumna masasingdo nungpan olakpada puk makadang olai yam haininglamde manaton melaga machin khumlaga nido khangle tanja duda nurse nupido leplambadagi khara mangal phangba maike duda makhongado khajik dagi khara mangal laiba maike dumda mamai onsile anido nurse nupiduna sangsilakpada makhoi nisu kari budar kadino khanbada makhutta machin tumba pot ke paire soidan siba tare khanduna khongpham da handokle asum dek handokpaga nupidugi maithongdo mayek singna ure mamaida mamita daki dak ngakta makhajai na maduda phothibagi yetumga langiga mami tare mana seliba angaugu dress tuna angangba ina ihengoina taire makhut masasu ingna ingchai usi kharasu mana lebliba makhong mapaduda question chenduna sanaba yaure nupidugi khongdon kharasu usina chikhibadongna sudawi nupidugi oiriba phebam maduda khongdagi ton phabo yengluba matamda anido khawtap chai masa nikpi horakle light mangal duda nupidugi chinbal mayada angang ba ikheng tairibudure machin banda karigumba posak ama krok krok saiduna yam hongna saba manbigi mong motaw tawribudo ure nupidugi manakong namadana nakong mapaduda usi mamayma fre hairaga lairibudo ure nupidugi khayado yengnengna laungna kathore tubat chamba mana kakpadongna su tawba magi khayado haujikti laungna kathorakpudu dure nurse nupidugi maya manungda usi asiba ka hauna krok krok saiduna hauna sariba mayadagi usi asiba chabagi angang ikhe nupidugi naton makhul ani dudai usi mamayni lithore adum hek lithorakpaga nupiduna makhut namana naton makhun duda makhutto thingjilaga usi du lakthoga mayam nungda langsile aduga khudak aduda minmangda krok krok saiba hore tawriba matawduda anido mapuk mokhadang ole hainadabana fe lawe mabuk pairaga leplambadagi mafam marang khangde o haidun tawre masa singdo nathokpa kanjahobung ngamaude mihul mafam takhidre khanglak laure thadoine chelawr siradika uba puk mokhadang onbada matang sida ngaman bayade radika su thadoe chelawr si asumna nido hangoi butuka chaba pumba thadoktuna makhoini leriba mafam dudai tathaiduna sienge tawbagani asi bhagchang amana trolley da haplaga aniduna mamai onduna sienge tawriba maike duda lake tawbo mapadu maktada trolley da hapliba asi bhagchang duna makhoi gi lambida phaijilaga thamkhre makhoi gi lambida yet poine thokre anido khoktok chai mitke yengne mapadu lanthoklaga chenba yaroi dabani makhoina chenba yaba atopa maike wina thide anido kokchau bi kai kadumda chensige makhalle adubu makhoina chenba yaba mafam khong adu hek thang toke tawbaga asi bhagchang yoba trolley singna maike khudingda phaijilaga ina laikre
ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯑꯅꯤꯗꯣ ꯒꯇꯤ ꯂꯩꯇ꯭ꯔꯦ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯅꯣꯡꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯟꯁꯤꯜꯂꯛꯑꯦ ꯃꯄꯥꯜꯗꯒꯤ ꯇꯤꯜꯀꯥꯡ ꯁꯪꯒꯨ ꯁꯪꯒꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯀꯣꯕꯤꯇꯤꯟ ꯈꯔꯁꯨ ꯐ꯭ꯂꯣꯔꯗꯨꯗ ꯃꯕꯨꯛꯀ ꯃꯊꯥꯒꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯎꯄ꯭ꯔꯥꯡꯂꯨꯞꯂꯒ ꯇꯥꯗꯨꯅ ꯂꯩ ꯃꯈꯣꯡ ꯑꯄꯤꯛꯄꯁꯤꯡ ꯑꯗꯣ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯤ ꯀꯣꯕꯤꯇꯤꯟꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯅꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯕ ꯑꯀꯟꯕ ꯃꯅꯝ ꯑꯃꯁꯨ ꯃꯥꯂꯪ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯂꯣꯏꯅꯔꯦ ꯅꯝꯊꯤꯔꯕ ꯍꯤꯡꯒꯥꯏ ꯃꯅꯝ ꯃꯔꯛ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯄꯥꯜꯗꯒꯤ ꯅꯨꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯍꯣꯕꯁꯤꯡꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯑꯦ ꯅꯨꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯗꯨꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯉꯥꯟꯊꯣꯔꯛꯂꯦ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯎꯕ ꯐꯪꯂꯦ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯣ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯨꯕꯒꯤ ꯂꯦꯟꯈꯥꯏꯕ ꯃꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯃꯤꯠ ꯃꯃꯥꯏ ꯂꯧꯐꯝ ꯈꯪꯗꯕ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯂꯦꯟꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯌꯥꯟꯊꯔꯒ ꯂꯩꯕꯗꯣ ꯎꯔꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯌꯥꯝꯈ꯭ꯔꯕ ꯎꯆꯤ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯍꯛꯆꯥꯡꯁꯤꯡꯗꯨꯒꯤ ꯄꯥꯔꯠ ꯑꯃꯗꯤ ꯁꯥꯗꯣꯡꯁꯤꯡ ꯑꯗꯣ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ ꯇ꯭ꯔꯣꯂꯤꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯣ ꯍꯤꯡꯕꯗꯧꯅꯁꯨ ꯇꯧꯏ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ ꯍꯤꯡ ꯂꯦꯡꯅ ꯂꯦꯟꯕꯗꯧꯅꯁꯨ ꯇꯧꯏ ꯀꯅꯥꯅ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯝꯗꯦ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯑꯅꯤꯗꯨꯅ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯕ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯈꯦꯛꯂ ꯂꯥꯎꯅ ꯅꯣꯛꯂꯛꯑꯦ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯍꯤꯡꯕ ꯃꯈꯣꯏ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯀꯟꯊꯤ ꯊꯣꯛꯅ ꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯁꯤꯡꯗꯣ ꯐꯨꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯇꯤꯡ ꯐꯨꯗꯣꯛꯂꯝꯗꯥꯏꯗꯨꯗ ꯂꯝꯐꯦꯟ ꯄꯥꯠꯄꯨ ꯀꯣꯜꯂꯤꯕ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯥꯐꯣꯡꯂꯔꯦ ꯆꯔꯩ ꯐꯤꯔꯨꯛ ꯈꯨꯝꯅ ꯀꯥꯡꯍꯨ ꯂꯦꯡꯗ ꯊꯣꯡ ꯑꯁꯨꯝꯅ ꯈꯨꯠꯂꯣꯏꯃ ꯄꯥꯎ ꯂꯥꯎꯔꯛꯑꯦ ꯍꯥꯏ ꯍꯥꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯝꯆꯠ ꯍꯥꯝꯐꯣꯏꯅꯕ ꯃꯤꯔꯦꯜꯗꯨ ꯊꯨꯞ ꯅꯥꯏꯕ ꯅꯃꯨ ꯄꯨꯟꯁꯤꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦ ꯍꯥꯏꯗꯅ ꯏꯋꯥ ꯂꯛꯏꯕ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ ꯇꯧꯅꯤꯡꯕ ꯅꯅꯤꯡ ꯇꯧꯔꯅꯤ ꯊꯋꯥꯏ ꯅꯈꯣꯏꯕꯨ ꯄꯂꯦꯝ ꯅꯃꯥ ꯏꯕꯦꯝꯃ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯌꯥꯏꯑꯣꯏꯕ ꯊꯧꯔꯤꯅ ꯉꯛꯁꯝꯗ ꯇꯨꯡꯗꯨꯝ ꯂꯥꯛꯇꯨꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅꯕꯨ ꯆꯤꯡꯒꯦꯗꯧ ꯊꯋꯥꯏ ꯅꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯂꯦꯡꯗ ꯊꯣꯡꯂꯤꯕ ꯀꯥꯡꯍꯨ ꯀꯥꯡꯖꯩꯗꯣ ꯃꯈꯨꯠꯇ ꯍꯦꯛ ꯄꯥꯏꯕꯒ ꯈꯥꯝꯕꯤ ꯃꯩꯕꯨꯜ ꯍꯧꯅ ꯂꯤꯟ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯥꯡꯒꯣꯏ ꯊꯧꯔꯤ ꯃꯌꯥꯗ ꯃꯩꯕꯨꯜ ꯍꯧꯅ ꯁꯥꯐꯣꯡꯂꯛꯂꯦ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯊꯧꯔꯤ ꯌꯥꯏ ꯆꯦꯟꯕꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯣ ꯌꯥꯆꯜ ꯂꯥꯛꯇꯨꯒꯤ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯡꯒꯣꯜ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯃꯈꯣꯏꯕꯨ ꯁꯣꯛꯄꯤꯅꯨ ꯊꯦꯡꯕꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯥꯏ ꯀꯥꯏꯗꯅ ꯆꯦꯜꯂꯤ ꯐꯠꯇ꯭ꯔꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯗꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯣꯜꯂꯛꯂꯦ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯊꯋꯥꯏ ꯆꯛꯂꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯈꯖꯤꯛꯇꯨꯅ ꯅꯥꯟꯊꯣꯛꯀꯦ ꯇꯧꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯏꯑꯣꯏꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯂꯥꯡꯒꯣꯏ ꯊꯧꯔꯤꯅ ꯆꯦꯛꯂꯥ ꯃꯥꯒꯤ ꯈꯧꯔꯤ ꯇꯣꯡꯗꯝ ꯃꯄꯥꯗꯣ ꯌꯥꯆꯜ ꯂꯥꯛꯈ꯭ꯔꯦ ꯃꯔꯩ ꯃꯔꯥ ꯇꯧꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯊꯩꯒꯦ ꯈꯜꯂꯨꯕ ꯁꯤꯡꯉꯦꯜ ꯂꯥꯏꯔꯦꯝꯕ ꯑꯣꯏꯔꯦ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ ꯊꯋꯥꯏꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯝꯕ ꯁꯛꯂꯣꯟꯁꯤꯡꯗꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯁꯛꯇꯝ ꯄꯨꯝꯕ ꯑꯀꯤꯕ ꯁꯛꯂꯣꯟ ꯃꯨꯊꯠꯈ꯭ꯔꯦ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯂꯩꯆꯤꯟ ꯈꯣꯡꯅꯦꯟꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ರೆ ꯑꯅꯤꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯑꯦ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯦ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯏꯅꯩ ꯑꯅꯤꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃ ꯃꯊꯦꯡꯗ ꯃꯈꯣꯜ ꯃꯋꯥ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯔꯣꯏꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃ ꯂꯥꯏꯕꯛ ꯂꯩꯇꯗꯨꯅ ꯆꯦꯡ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯈꯣꯏ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯔꯣꯏ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯈꯔ ꯇꯥꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗꯕ ꯇꯝꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯦꯛ ꯂꯥꯛꯉꯩꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯅꯪꯂꯤꯕ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯕꯦꯔꯦꯟꯗꯥ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯟꯒꯗꯕ ꯃꯇꯝꯁꯨ ꯈꯔꯗꯤ ꯋꯥꯠꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ
ꯑꯍꯤꯡ ꯁꯤꯃꯛꯇꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯁꯂꯥꯏ ꯉꯥꯃꯤꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯃꯛꯇꯗꯅꯤ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠꯅ ꯅꯨꯡꯊꯪ ꯄꯥꯏꯔꯒ ꯌꯣꯄꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯊꯥꯔꯛꯄꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯦꯕꯜꯗ ꯑꯗꯨꯝ ꯎꯏꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯕ ꯁꯂꯥꯏ ꯉꯥꯟꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯆꯤꯡꯂꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯑꯗꯨꯁꯨ ꯑꯊꯦꯡꯕꯁꯤꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯅꯥꯀꯣꯡ ꯊꯝꯃꯤ ꯊꯪꯅꯕ ꯀꯥꯗꯨꯗꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯔꯨꯝ ꯅꯝꯕꯔ 33ꯁꯤꯗꯤ ꯃꯤ ꯂꯩꯅꯗꯦ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯁꯨ ꯄꯤꯗꯦ ꯃꯍꯥꯛ ꯅꯣꯂꯦꯖ ꯂꯩ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 33ꯁꯦ ꯆꯍꯤ 60 ꯍꯦꯜꯂꯛꯂꯦ ꯀꯥ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯇꯥꯕꯗ ꯀꯅꯥꯅꯣ ꯐꯛꯂꯥꯡꯁꯤꯗ ꯅꯨꯡꯗꯪ ꯌꯩꯔꯛꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯉꯥꯏꯔꯛꯇꯦ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯦꯛ ꯅꯥꯀꯣꯡ ꯑꯗꯨ ꯊꯝꯕꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯁꯃꯤꯟ ꯈꯔꯁꯨ ꯐꯪꯂꯝꯃꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯊꯨꯞꯅ ꯁꯥꯟꯅꯕ ꯃꯥꯟꯕꯒꯤ ꯏꯊꯤꯜꯁꯨ ꯐꯪꯉꯤ ꯀꯔꯤꯒꯨꯝꯕꯗ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜ ꯇꯅꯤ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯗꯦ ꯁꯣꯟꯊꯥꯡꯅꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯃꯗꯨꯗ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯒꯤ ꯃꯔꯥꯜ ꯊꯪꯖꯤꯟꯕꯤꯔꯛꯀꯅꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯕ ꯆꯟꯅꯩꯅꯕ ꯋꯥꯐꯝ ꯑꯃꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯏꯔꯥꯜꯇꯗꯤ ꯁꯤꯕꯤꯅꯨ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯣꯟꯊꯥꯡꯅꯔꯕ ꯈꯣꯟꯖꯦꯜꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯃꯒꯨꯝ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯏꯕꯗꯨ ꯇꯥꯔꯛꯂꯦ ꯁꯂꯥꯏ ꯉꯥꯟꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯁꯦ ꯇꯥꯔꯒ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ ꯆꯥꯟꯅꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ ꯖꯥꯠꯂ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯅꯔꯛꯂꯦ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯃꯥꯒ ꯆꯍꯤ ꯂꯣꯡꯒ ꯃꯥꯟꯅꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥ ꯌꯥꯝ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯅ ꯅꯩꯍꯠꯄꯤꯕꯒꯤ ꯑꯁꯤꯅꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯈꯜꯂꯤ ꯃꯍꯥꯛ ꯃꯅꯨꯡꯗ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯟꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯥ ꯈꯨꯠꯇ ꯇ꯭ꯔꯣꯁꯂꯥꯏꯠ ꯄꯥꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯏ ꯊꯪꯅꯕ ꯔꯨꯝ 33ꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨꯗꯤ ꯋꯥꯏꯈꯨꯁꯨ ꯑꯆꯧꯕ ꯑꯃꯅ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯜꯂꯤ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯏꯈꯨꯁꯣꯗꯣ ꯐꯛꯀꯥꯏꯔꯒ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯗꯨꯗ ꯂꯣꯜꯂꯤꯕ ꯋꯥꯏꯈꯨꯁꯣꯗꯣ ꯏꯆꯝ ꯆꯝꯕ ꯁꯣ ꯑꯃꯗꯤ ꯅꯠꯇꯦ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕ ꯏꯊꯤꯜꯁꯤꯅꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯍꯨꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯈꯤꯕꯅ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯅꯕ ꯉꯝꯈꯤꯗꯦ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯈꯪꯅꯤꯡꯕꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕꯗꯨꯅ ꯃꯥꯒꯤ ꯂꯨꯇꯣꯡ ꯈꯨꯗꯤꯡꯗ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯤ ꯃꯥꯛ ꯁꯣꯗꯣ ꯍꯥꯡꯇꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯣꯠꯅꯖꯩ ꯍꯥꯏꯕꯗꯅꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯒꯗꯕ ꯉꯥꯛꯅꯤ ꯐꯅ ꯐꯀꯥꯏꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯌꯣꯄꯤ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯗꯨꯅ ꯂꯦꯞꯈꯤꯕꯗ ꯃꯁꯥꯗ ꯆꯥꯅꯤꯡ ꯇꯥꯔꯝꯗꯕꯗꯣ ꯆꯥꯅꯤꯡ ꯇꯥꯔꯦ ꯃꯁꯥꯗꯣ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯁꯨ ꯈꯔꯗꯤ ꯑꯗꯨ ꯅꯦꯝꯊꯔꯦ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯥꯗꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯧꯔꯛꯂꯦ ꯀꯗꯣꯝꯗꯒꯤ ꯑꯄꯥꯏꯕ ꯄꯥꯏꯁꯤꯜꯂꯛꯄ ꯋꯥꯈꯜꯗ ꯈꯜꯂꯨꯔꯤꯕꯅ ꯃꯅꯨꯡꯁꯤꯗ ꯃꯤ ꯂꯩꯒꯅꯤ ꯃꯄꯥꯟꯗ ꯏꯆꯥꯎ ꯆꯥꯎꯅ ꯃꯤꯅ ꯄꯥꯛ ꯍꯦꯛ ꯍꯥꯡꯕ ꯉꯝꯗꯕ ꯑꯆꯧꯕ ꯁꯣ ꯑꯃꯅ ꯄꯨꯅꯥ ꯊꯥꯗꯨꯅ ꯀꯅꯥꯝꯇ ꯃꯐꯝꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯣꯜꯂꯤ ꯃꯁꯤꯗꯕꯨ ꯊꯧꯏ ꯍꯥꯏꯗꯨꯅ ꯑꯀꯜ ꯑꯔꯤꯟꯁꯤꯡꯂꯨꯔꯁꯨ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯤ ꯇꯧꯐꯝ ꯈꯪꯗꯦ ꯆꯅꯞ ꯈꯣꯏꯅꯞꯄꯗꯧꯅꯗꯤ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯦ ꯒꯥꯔꯤ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2 ꯇꯥꯔꯦ ꯃꯁꯥꯗꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯧꯔꯛꯂꯦ ꯀꯗꯣꯝꯗꯒꯤ ꯑꯄꯥꯏꯕ ꯄꯥꯏꯁꯤꯜꯂꯛꯄ ꯋꯥꯈꯜꯗ ꯈꯜꯂꯨꯔꯤꯕꯅ ꯃꯅꯨꯡꯁꯤꯗ ꯃꯤ ꯂꯩꯒꯅꯤ ꯃꯄꯥꯟꯗ ꯏꯆꯥꯎ ꯆꯥꯎꯅ ꯃꯤꯅ ꯄꯥꯛ ꯍꯦꯛ ꯍꯥꯡꯕ ꯉꯝꯗꯕ ꯑꯆꯧꯕ ꯁꯣ ꯑꯃꯅ ꯄꯨꯅꯥ ꯊꯥꯗꯨꯅ ꯀꯅꯥꯝꯇ ꯃꯐꯝꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯣꯜꯂꯤ
ngayak thongjin adu lepamaga magi kada amuk changlakle kadu hek changakpaga thong adu lonsil table da thamliba ising bottle adu tap pairaga lauraga thai ising adu thakna thakna phaglang adu da amuk yeng phaglang adu da yeng ning mahak mana English da tamlakhiba lesson ama ningsinglakle the face on the wall phaglang da tarba maithong haigadra natragana phaglangi maithong haigadra wari ama wari duda supernatural noiba thim ama oida pui nipa amana phaglang da sum yenglaga phaglang adu da thariba masu moment sing do sum kuirakpagi mantharakpana discoloration laktuna phaglang adu da miyoi maithong manba ma oina nipa adugi mamitta urakpa aduga ngasi mana thingnakiba phaglang da yupi thabagi mokhon tabasiga ani si karida kadai dabu khetnaram dawuno mapai bungo yuhen baloduna salaingan basu amuktang pakhiba thengnakiba lesson amata kauthe EV Lucas naiba the face on the wall haiba masak masu onba sakta moijarasu hongma naiba saklon puba phaglang da taba maithongi wari do khangning ningsingai EV Lucas ki masterpiece haigadra wari sina mongonda ningsing nabagi machak ama wele phaglang da saklon puba maithong du mak oidragasu phaglang ga panana ta khiba son thang narba nupa gi khonjel du taru baduna khakto bek chai magi ka da changlaglaga masado tangdu leitana leiba ngamna bhonari phaglang adu dagi mikup amata magi miyeng dagi na thaitre magi manada ngasai ta khiba son thang narba khonjel du khakta tari ahing mamai oiraklaba maning tamlaba nungju marak asida asuk yamna anaubu saklol ama purakane habiti mangda phau mangluthe asumna sarangnaba wakhal marakta nungju dagi tandhada adumak madi magi beta changlaklaga adumak tumthakre room number 33 sigi manungda chai kunthra gi mamangda medical tamba satrama mathanda suicide tawduna siki thakdok tugi matungdagi room number 33 se solon khibane athing matham khibane kana su changba yadana adubu hairiba thakdok sigi marumda kana su manamane nainade medical tamba loikhiba mamangi base kya su room number 33 gi maramda khanglasu kananasu mo ma lawnade haiduknade room number 33 gi wari di aronba warini kanasu mathi phongde wari se satra sigi misi gi matangda chekmok lawnade maramdi asibutane aroibada mangjabase asiba ibsidi khudimaki aroiba panthungne adubu masina aroiba panthung oiresu awabai pakta telle matang chadrabade asibasu sahi nona punchigi asa kayana angan dayuki sayuda amubalachina asiba kawuna satra dugi punchido khumjanki asibana satra dugi masek mangal pumba maya jamki asibaduna miyamgi mafamda aronba paukhong amadi laiba ka nang naruba thengnarubu singi mafamda aronba paukhong si challe ngasisu aronba paukhong si salaingan baga hek laibak thengnaruba dagi chasin susin nagare asumna ahinga du hawkre mathangi numini salaingan badu magi class yawnaba maga luna tinaba mamanaba ni binoy polsal ga loinena class chale class loirba matung lunch break ki matangda ahumdo achapo chanaba canteen lum dalai tunglum dagi nupi ma ki khonjal salaingan ba khonjal tu tabda salaingan ba tungu thore yengthukluba matam dadi ISRD academy da taminarpi Angelica oirame Angelica gi crush ne salaingan ba ingangai Angelica na korokpaduda ya mong tana bespa amada mamanabe Eliska loina na lai binoina Eliski phibam du budang auri salaingan ba madi Angelica awai khum tongnare Angelica yam thajadi kadai chaluino sida lai ni kai legai cha UBI lampen branch da aige account ma hangbala manida o ado ning sha mo lami ngan ba aibo hoi olame ado canteen da chat ke tormini nungsa ga sare lambi sidadi lambi wa oina tarni changlaga phamlusi chara ko phirama aidi wa khangde haidana haige torine ado phagi tawune hoi yai changuse Alice Angelica Binoy Polsal amadi salaingan ba makoi loinama canteen lum da lai
Hek yaubaga makhoi masem intro tawne ikoi koina nok nok tuna phame chanaba menu de yenglaga order tawe order do ngai ngaina wari sanarame Elisaibi irang phabido binoida lona lone ngasai binoina haifet mongonda yenglamado urubadagi matang sadana melei langwi Elisne mine tawthorapana khajik mane henjinmana mayam kara henbi irang kaithel kabi Elisnabu hena mathoi habe mai onsinaduna famliba binoida sans loge habigi matago michina thok khachille amadusu nupinaga michinaga khachillakbaga se wakhalga se kaino matawe asuk sangna inkalakwa pakhangi matam sida aishabi matana mongonda irang taroktre adubu ngasi magi miyengduna Elisaiba nupiche magi mamita sadanba thamoi langthakpa oina ure mokhoi nidi ataina sanariba waridu janglamde bichanana bo honaringe salai nganbaga Angelica khadang nomnare mi masadi doctor tamlabanina pungtok chawthokrene noi medical tambagi hongnabi igo wangbase idea am haina de nganba Angelica gi wadu tabda nganbado nongmi da nanade yare bema aibu igo gaina haibu tabni nangi nong na toksina aigi yongi toksina kaidoraba nangdo kakmale nongutasu phone torokte nangbu medical tamdore se selection tawdore habagi party amatasu piramudana farewell gi tapta adusu nate limlai tagi athanda natro chimang mangkhibdo Angelica gi maruk leba wangang duda tumille salangan ba mahangna tumille sinkraga hena waba moy nungda Angelica gi maru lole masigi nupase khangchin hajinadaba yam hai magi thoichanaba khangchin usinadaba matawsina kayada magi mafamda uba thangba ngamdraba achuba polumama oheliba salanganbada matan nusikibane thamoide mathanda porpok sakpadan crush ta horga crush ta duma dosin kibatar drakhalabada wadaba ngamde Angelica sausinaba mata olaga noi nupagi hongnabi lemthoga tokpase yam haiko natra kari lai ungnarge Angelica ngasi nangna aigi famda mari mukhong samnadaba wa mayam ama ngangsiba siboina ngangge ngangliro nganba nang yam sawrmale se sawrna aisu medical khalaba matung yam sarang khoiragnaki aduna nakhoi kanamtada ai inform tawramdre without notice yamna short period tai medical tamba changkhibane rimsta ado ai party ma aigi site ke pirge sakau budi wali me ase aigi suti le hoine hauji October ni ko yae party ado party se get together ki tap toina tawrase class of 2018 haina tawrase great idea nganba nangse kokti sathina laiko aina hainingba wai hemadi haire tabu thabak oina utpa ngamra habado yengkhiba tari haidokhiba wadi ngangna siko nganba nangna get together tawni haram laga mu naronda lona tumin mangkhini mang hoye kachu asumna nok tu no wari sana makoina order tawkhiba minusu table duda thenduna laire wari sana achapoto chaba horle binoy Alice Paulson makoyum su nok tuna wari sanare ngayakti Paulson do naitom tarubane adubu masu mayam dugi marakta adumu itinkhre Angelica yam haisingbu nupini salangan babu man itattatana lumba lai nupa nupi right chap manare aduna nupina nupa lumba kasukai dabra khale thawoigi salangan bu unandabagi dam singjamaidagi rims hospital tana bank account hangba laglibane manang nakpa bank gi branch na marang kaina lerbu matam sida ma bank account hangnaba rims ki UBI lampen pat branch tana lai angakpane nuksi bhai base tayo na bathabak ngaktane mana ta holese awoi tana natei chabadi tawhande salangan baga pundun harau chamin thakminaba punba mikupse magi bafamdadi mamal yame amaromda salangan bade chumchatne school amatada class amatada punna taminak panina classmate ni haibigi wakhaldagi atopa wakhal amata ma khalude mokhoi singdo saba thakpa loyarduna bill piramlaga canteen dulagi nok tuna thole
एंजेलिकाना मी मचादी यादेनको डॉक्टर गाइदो ओइदोरबनिना अखोइगासे उनब संगीब नते ngasi beng tala amdradi unabasu phanglamdaba yai ado message to khara khara tharo sak phajaba sangba kanda hoi me sangda toine asum nang lepaga wari chanarba matung mayum halga aidana Angelica bidai khusa haiduna mamit mamai itak tak bespa do thongna mamai duna tung hanna salai ngan beyina thaubuda khanguduna magi bespa duna mi ma thome ओनकोलॉजी डिपार्टमेंट की गेट ममांग दुमक्तदा लंबी की मताइदा सुमन चलिबि थादोइदो राधिकाना मनुंग थांगबने नुपी मचामा गाड़ी न तई हाइदुना मयाम दोम सिनरे मय लाउने नुपी मचामा गाड़ी न थेंगे तौरिबो मतौदो लापतंग लेहुबा सलायंगन बमदी ममानबा नि तुसु उरे एंजेलिका की बेस्पाना मीमा थोंबोय तपोय तबदो उहौरे मखोय हुमदुसु चनसिले सोमदो नमु गाड़ी न थोंखिबि चाइना खांगो ngamdraduna मखों ये थांगबदो पायरगा हुमांगा नपी कांगे तफों खंगदे मिलुदना पिरांग इहोना मिसना अनिदो उमचो चोले चाइना खांगबो ngamdraduna हौजिक्ति मा ओना थोइना खांगे राधिकाना एंजेलिका दो उनसले अदु कयाम सावनायरे नमी तो उद्रो कदाय दे पानगे लुखम द पानब्राबा लंबी की मताइदा सुमन चलिबसिबु तक्यावना तलिब्रा पाखरब लंबीनी खोंग लंबीसिदा एंजेलिका मारा लेतब सारदनारे नकोइना चलिसे लंबी की मताइदा याम नक्सिनमले आइदि चुमना थौजरपने वागी वा चुमना ngango मिट लुखम द पानबा गायना हाइजे सारी नसक सिंगदुगा करी थोयना ngange सारिनो लवाई नुपी राधिकान इस सोमदी इम्फाल ओइरे लवाई दी लमना खाइदे हौना लो चत खंगदबदुदा लवाई नि हाइदना हौजिकान मयामना हाइनरिदो सोमोंगत ताद्रिबो नखोइ इम्फाल गेउनबी लालगा उंखलगा चुम्बा सारकन एलिसु मतंग अदुदा ममानबी एंजेलिका की मतिंग पांगसिले इस खुनुंग चंगबिए कई थांगबी सेरिब फने कई बन सम खुकक लाककने पिसुमनेना फोइनि खंगद्रिबा जंगल दौन सोंगलिदो नसक्तुगा लवाई नुपि सेंगे नखोइने लंबी चतपा हित्रगा अखोइदा ओनसिलगे हेक्ता ताइनबा याब्रा राधिका याम सौनिंगलमे वाई खुदिंगे अचुम सकनबो होनबदा मीबु तोइना लवाई हाइदना तत्तन पनबदे माग सोजिक्ति मागी मचिंगदो लाय खंगनि लवाई नुपि आइगी इचिंग असि हारगा मागी हौनबी मखुद यावरे चिनफेंग फबी एंजेलिका मदी एलिस की ममाइदुदा खुपाकना थाजिले मयाम चंगदुना खनबदु खाममे उहोबो मखैना बेस्पा थरुकलेबी नुपि मचानिसिना लाले हाइने असोकपसे येंगबगी मुहुत लंबी लमजावदा खनबसिदी फजमंदे हाइदुना खामदुकनबो यावरे सोक्तुन लेबी थादोइदी खनबगा चंगलमदे असोकपदुगी चाइनादुनि अंगकपो मदिले ngasiगी खुनाइदा असोकपदु चंचिलगा चंचिलगा कदाइदा करी सोय हाइदना हंगबगी मुहुत कुमै येंगबदोंना येंगलगले मचिनतनि सोलेबा ओंथोंगनसु नुंगाइ खिद्रे तौरिसे खुति यावबो मत नते खरा मना वीडियो नेमदुगी लाइव थादुगी स्टेटस शेयर तौदुगी फेसबुक ता अपलोड तौदुगी होनरि मसिनी ngasiगी खुनाइसिगी मवंग मतो राधिकाना खुद यावरुबदगी अनिदुसु खुद हलगले राधिका मथंदगा नुपी अनिदुगा लंबा पारे वखल तारबा नुपी मियाई चनबी खरना संगसिलगलगा खनबदो खामनबो नरे सलांगनबसु हौजिक्ति चनसिलगले सोक्तुन लेरबी थादोगी मखोंदो ताप लाउना कोइदना पाइ असिदा सोक्प्रा कदाइदा सोके वाइसिनी हाना मांग थारिबा सलांगनबसु तिंगक येंगदुना ले मागी खुबो मपादो हेक पाइरुबदा थादोय काय हेन चाइना फावबदुंग तवे असोकपो खोंदो थादोय मिलुद पिरांग इहोना मिसना अनिना इथक थकले मिलु पिरांग लगता सोजाइनन तारिबा समलांग लगतगी मिलु पिरांग इरोइनना चाइना खांगबो ngamdaduna yengai हेक मिचानरुरे सत्तम दुबदा खंगिंग निसिंगले इमोइनि होटल दा नोमु उकिबा सत्तमदुने वखल दा लाक्सिले सलाइंगानबना सोकप्रा कदाइदा सोके अदुबुमा करिमता खुमदे पिरोइनबा मियेंगदुना चाइना खांगबो ngamde takpade थादोसु होय माइ हाइदे उचिनाचिना खनबदि खामदोखरे खनबदु लोसिनखरे राधिका सु चंगसिलग थादोय हाइबे ngawbi नंगोंदा कायदि सोकेना हंगलिसे इचम चम नतेने फरजु फतरजु डॉक्टर ने नंगबु ngawrbo थादोय ना सोल पिंगनारे खुसे याम नाइ
ꯊꯥꯗꯣꯏꯗꯨ ꯔꯥꯙꯤꯀꯥꯅ ꯁꯝꯂꯒ ꯄꯨꯈꯠꯂꯦ ꯁꯂꯥꯏ ꯉꯥꯟꯕꯅ ꯑꯁꯣꯛꯄꯁꯦ ꯀꯦꯖꯨꯋꯦꯂꯤꯇꯤ ꯐꯥꯎꯗꯪ ꯄꯨꯁꯤ ꯃꯐꯝꯁꯨ ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇꯦ ꯈꯣꯡ ꯊꯥꯡꯕꯗ ꯋꯥꯔꯕ ꯊꯥꯗꯣꯏꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯏꯅꯛ ꯅꯛꯄ ꯀꯦꯖꯨꯋꯦꯂꯤꯇꯤ ꯐꯥꯎ ꯄꯨꯔꯛꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯁꯣꯛꯄꯗꯣ ꯐꯅꯕ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯦ ꯑꯦꯛꯁ ꯔꯦ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯧꯔꯦ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯦ ꯈꯔ ꯑꯗꯨ ꯁꯤꯡꯂꯤ ꯊꯨꯞꯄꯒ ꯒꯥꯔꯤꯅ ꯊꯣꯝꯖꯤꯟꯕꯒ ꯁ꯭ꯄ꯭ꯔꯦꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯁꯔꯨꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯈꯣꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕ ꯕꯤꯅꯣꯏ ꯄꯣꯠꯁꯜ ꯑꯍꯨꯝꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤ ꯔꯥꯙꯤꯀꯥꯁꯨ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯤꯄꯥꯏ ꯊꯕꯥꯏꯕꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯒꯤ ꯑꯋꯥꯕꯗꯨꯗ ꯁꯔꯨꯛ ꯌꯥꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯦꯁꯄꯥꯗꯨꯗ ꯇꯣꯡꯂꯒ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯤꯁꯀ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ ꯑꯅꯤꯗꯣ ꯏꯁꯧ ꯂꯥꯡꯅꯩ ꯑꯦꯟꯖꯦꯂꯤꯀꯥ ꯌꯥꯝ ꯁꯥꯎꯅꯔꯦ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯂꯋꯥꯏ ꯅꯨꯄꯤꯗꯨꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡꯗꯨꯗ ꯄꯪꯊꯗꯨꯅ ꯑꯩꯕꯨ ꯊꯋꯥ ꯁꯥꯗꯈꯩ ꯑꯁꯣꯛꯄ ꯂꯋꯥꯏ ꯅꯨꯄꯤꯗꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯉꯩ ꯁꯨꯀꯥꯎ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯦꯂꯤꯁꯅ ꯐꯤꯡꯒꯠꯀꯤꯅꯦ ꯑꯦꯟꯖꯦꯜ ꯃꯥꯒꯤꯗꯣ ꯄ꯭ꯔꯣꯐꯦꯁꯟꯅ ꯃꯇꯥꯡꯗꯨꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯐꯇꯔ ꯑꯣꯜ ꯃꯍꯥꯛ ꯗꯣꯛꯇꯔꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯟꯖꯦꯂꯤꯀꯥꯅ ꯈꯨꯝꯃꯦ ꯐꯅ ꯑꯩꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯂꯥꯜꯂꯝꯕ ꯊꯣꯛꯑꯁꯨ ꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯂꯋꯥꯏ ꯅꯨꯄꯤꯗꯨꯅ ꯏꯕꯥꯅꯤꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕꯗꯣ ꯃꯍꯥꯛ ꯎꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯥ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯦ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯑꯁꯣꯛꯄ ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯕ ꯃꯥꯒꯤ ꯃꯤꯠꯇ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯃꯍꯥꯛ ꯎꯈꯤꯗꯤꯌꯦ ꯑꯦꯂꯤꯁꯅ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯃꯥꯅ ꯑꯁꯣꯛꯄꯗꯣ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤꯗꯣ ꯅꯪꯉꯣꯟꯗ ꯃꯌꯥꯝꯅ ꯎꯔꯤꯕ ꯁꯛꯂꯣꯟꯗꯣ ꯅꯥꯊꯩꯈꯤꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯟꯖꯦꯂꯤꯀꯥꯅ ꯈꯨꯝꯃꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯥꯒꯤꯗꯣ ꯑꯩꯕꯨ ꯊꯧꯁꯥꯕ ꯆꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯕ ꯎꯏ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯃꯤꯔꯥꯏꯔꯤꯅꯤ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯃꯜ ꯌꯥꯎꯗꯅ ꯈꯜꯂꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯥꯗꯤ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯁꯥꯕ ꯆꯥꯗꯅ ꯂꯥꯛꯄꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯊꯧꯁꯥꯕ ꯆꯥꯗꯅ ꯂꯩꯔꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯃꯥꯅ ꯑꯩꯕꯨ ꯊꯋꯥꯏ ꯋꯥꯑꯣꯏꯕꯤꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯇꯅ ꯃꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯏꯔꯥꯜ ꯑꯣꯏꯍꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯕꯒꯤ ꯃꯌꯥꯏꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯑꯦꯟꯖꯦꯂꯤꯀꯥ ꯑꯃꯔꯣꯝꯗꯅ ꯑꯦꯂꯤꯁꯁꯨ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯇꯥꯁꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄ ꯎꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯩ ꯑꯁꯣꯛꯄꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯕꯗꯨꯒꯤꯗꯃꯛ ꯃꯁꯤꯗ ꯋꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯑꯣꯏꯅ ꯁꯥꯎꯔꯤꯕꯅꯤ ꯈꯪꯂꯦ ꯑꯁꯥꯎꯕ ꯈꯝꯕꯟꯕ ꯆꯥꯛꯆꯕ ꯑꯍꯨꯝꯅ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯛꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯥꯝꯕꯤ ꯃꯩꯈꯨ ꯈꯨꯕ ꯍꯧꯔꯛꯂꯦ ꯃꯩꯈꯨꯁꯤꯅ ꯊꯃꯣꯏꯁꯤꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ ꯑꯦꯟꯖꯦꯂꯤꯀꯥꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯁꯂꯥꯏ ꯉꯥꯟꯕꯅ ꯊꯧꯁꯥꯕ ꯁꯥꯗꯕ ꯃꯇꯧꯗꯣ ꯈꯟꯊꯔꯨꯔꯒ ꯃꯁꯥꯗ ꯏꯀꯥꯏꯕ ꯄꯣꯛꯑꯦ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯔꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯍꯤꯗꯥꯛ ꯀꯥꯞꯄꯗꯒꯤ ꯃꯈꯣꯡꯗ ꯐꯥꯎꯔꯤꯕ ꯆꯦꯅꯥꯈꯣꯜꯗꯣ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯕ ꯇꯥꯔꯦ ꯁꯤꯡꯂꯤ ꯇꯨꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯗꯣꯏꯕꯤ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯧꯒꯠ ꯀꯥꯡꯈꯠꯂꯒ ꯈꯛ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯄ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯍꯤꯛꯇꯣꯛꯄ ꯌꯥꯗ꯭ꯔꯗꯨꯗ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯑꯣꯏꯅ ꯂꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯍꯪꯕ ꯂꯥꯛꯏ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯅꯤꯅ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯔꯥꯙꯤꯀꯥꯒ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯂꯦꯛꯆꯔꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ ꯁꯣꯝꯗꯅ ꯑꯅꯥꯕ ꯑꯔꯨꯕ ꯂꯥꯌꯦꯡꯅꯕ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯋꯥꯠꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯔꯤꯕ ꯍꯤꯗꯥꯛ ꯑꯃꯁꯨ ꯅꯔꯁꯅ ꯀꯥꯞꯂꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯥꯀꯟꯗꯨꯗ ꯁꯪꯂꯤ ꯍꯤꯗꯥꯛꯇꯨ ꯀꯥꯞꯂꯨꯕꯒ ꯉꯁꯥꯏꯒꯤ ꯈꯣꯡ ꯅꯥꯕꯒꯤ ꯆꯤꯟꯅꯥꯈꯣꯜꯗꯨꯒꯤ ꯐꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯇꯨꯝꯈꯤꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯊꯥꯗꯣꯏꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯔꯥꯙꯤꯀꯥꯁꯨ ꯋꯥꯔ ꯃꯥꯜꯂꯦ ꯃꯇꯥꯗꯣ ꯁꯪꯅ ꯁꯪꯅ ꯃꯥꯁꯨ ꯎꯏꯕ ꯍꯧꯔꯛꯂꯦ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯒ ꯇꯧꯕꯗ ꯋꯥꯔꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯦ ꯑꯗꯨꯅꯅꯤ ꯏꯁꯤ ꯁꯤꯈꯩ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯨꯝꯊꯈꯤꯕ ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯋꯥꯈꯜꯗ ꯇꯥꯎꯔꯤ ꯁꯝꯂꯥꯡ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯛꯄꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯣ ꯄꯥꯛ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯦ ꯆꯩꯅꯥ ꯃꯔꯛꯇ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯌꯥꯎꯈꯤ
top topa nungsi gi magul phadok laba samlang gi murum dagi yenga khiba munni yeng khiba miyeng do kaya da mei ka khiba mei karba miyeng duna pakhang thamoi bu ngahon budong na tawi magi muruba misna anina lone yeng lakpa miyeng do kari lewa bu yawri ba magi thamoi bu humsum sum khiba dong na tawi lai ki mei amadi angu bu chena khuding da magi saktamna lai je rolung da atia magi mami taba gumna taba horakle lai ki ngoba jebang khuding da nang horori matagu magi wakalna kolomoi iri wari yama ma laik paba khojen khidra salangan mana karigino ngasigi numisida aina sam laktak nariba karigino aina suki mate khoyang khosang nariba haujikti hostel gi mopalda thokphusu yaro thengjilakpa maramdi pung 10 hele haujikti ngasagi le sabidugi anabadugi maramda aidi hangningbane nungsu nungaiti hek yengbada magi matawdo yamna lapa athapa mafamdagi male mado aisi tasingna magi dama khalrubadi yam nungaiti Angelica na mami thakpadagi thokpa ngakdane karigumba mana hanna tuna yenglamba taradi accident do thoklamdrasu yabane asi khalladuna masa mathanda nungai jaramde adubu wakhalbu laksin baiba control toba ngamba salai nganmane ngayakti sakhangdabi lamlan bidugi wakhal ipakta irak narurasu mak masagi mathauda pungning changduna magi tokphum tokpa mathauda laik pabaduda mu kok thadari ebalem dugi mangalduda yam pungning cheithoktana class notes singdo mak pare thongnaw nam amasu hangi mana leiba hostel do second floor ne mag hek thongnaw mapaduda gulmor soba masawi matam moiduna gulmor do ngangna le chatam lammadegi atam sijal lakpadegi mana iken kan matam morekle mapalduna nungsina liri sitpa horgle nungthi nungmungbagi weather sida mak yamna pungning changna thongnawdagi liri sichalakpa malangbagi saumda laik pare karigumba kandana amumuksu thongnawdude yengthe gulmordugi makhungda yam ngana street lamp amasu thanduna lere yam wakhal tan mak laik paringi tanjaduda street lamp gi mangaldo amuk hengan amuk hemam khable samna arabda flickering tawre amuk hek nganing laga ngan amuk hek mamning laga mam ta na mai kai maingal aduna adumna torakpaduda pungning changna laik pariba salangan begi wakhalda chinchinba oragle laik parambade phuklau na hugulagla kari wakaldagi no khangde thongna odu tamna lai aduga gulmor makhongi street lamp madu yengthukluba matamdadi gulmor dugi makhongda nupa ama lepag laibadu ore adubu street lamp dugi mangalduna amu hingan amu he mam tawbuduna gulmor makhongda leplibadu kanano haibadi mayksing uba phunglamde nungthi nungmongbudagi nungsu thili churukle liri situna maning makha tamna silamba nungsichu ahing aduda laulu silai adubu nupa adudi gulmor makhong aduda nung sotpaka sangdaba makai tumi leptuna le nung duda madi ningai dina lepe nupa aduna adumna nung sotpado sangdaba makai lepaga laibudu ubada salai nganba ingangai soidina nabutare ningtham ta se oiramdai ainga saunaba sidama mathanda leplibasibu karigino gulmor makhungsida pungsu ayore tawrisi magi sibu mi ngari jalo adubu asuk thenga kansida kanabu ngaigani natragana magi se lambi lamangna ba habidura amadi soidan tarongani magi mongsi hairode othokna nungai khidre tawrisi asi khaladana haifetam gulmor duda amu yengi asumna yenglinge khangawdana asi babu thorpo manbagi mawongda nupa ama maikoi chapu paiga gulmor makhong mapadu tamna lakpadu ure maingal duda maik sing patrasu maui nupa aduna maikoi chapu paiga mathanta lakle magi matungda kanasu lakpa ude makhutta pairiba maikoi chapu do gulmor makhong aduda lepaga leiriba nupa aduda thoklawna sinaramnaga khudak aduda mafam adudagi mangkhre tawriba singdo salai nganbagi mitmangda ngaktani makti mana uriba singdo thajasi kadai thajarusi kadai maya kaduna lere magna karino masa mathanda haipam khanglamde tingak yengduna le
ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ ꯍꯦꯛ ꯌꯦꯡꯂꯨꯔꯒꯅ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯃꯩꯈꯣꯏ ꯆꯐꯨ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯊꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯁꯂꯥꯏꯉꯥꯟꯕꯅ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗ꯭ꯔꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯕ ꯃꯩꯈꯣꯏ ꯆꯐꯨꯗꯨꯗ ꯃꯥ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯌꯦꯡꯅ ꯃꯩꯈꯣꯏ ꯆꯐꯨꯗꯣ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯃꯥꯏꯗꯨꯗꯒꯤ ꯊꯣꯛ ꯂꯥꯎꯅ ꯄꯥꯏꯈꯠꯂꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒ ꯍꯦꯛ ꯊꯪꯅꯕ ꯀꯥ ꯂꯩꯕ ꯊꯣꯡꯅꯥꯎ ꯂꯣꯜꯂꯒ ꯂꯩꯕ ꯑꯗꯣꯝꯗ ꯆꯐꯨꯗꯣ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯟꯈꯤ ꯊꯪꯅꯕ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯍꯥꯞꯄ ꯃꯤꯡꯁꯦꯜꯗꯨ ꯀꯥꯏꯔꯒ ꯐ꯭ꯂꯣꯔꯗꯨꯗ ꯃꯩꯈꯣꯏ ꯆꯐꯨꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯒ ꯀꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯁꯂꯥꯏꯉꯥꯟꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯦ ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯁꯤꯗꯤ ꯁꯂꯥꯏꯉꯥꯟꯕ ꯈꯜꯂꯨꯕꯗ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯝꯃꯤ ꯀꯔꯤ ꯀꯔꯝꯕ ꯃꯈꯣꯜ ꯇꯥꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯊꯪꯅꯕ ꯀꯥꯗꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯆꯈꯥꯏꯕ ꯃꯥꯟꯕ ꯂꯪꯈꯥꯏꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯃꯈꯣꯜꯗꯨ ꯇꯥꯔꯨꯕꯗꯒꯤ ꯍꯦꯟꯅ ꯃꯁꯥꯗꯨꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯤ ꯀꯥꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯪꯅꯕ ꯀꯥ ꯔꯨꯝ ꯅꯝꯕꯔ 33ꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯔꯦ ꯁꯂꯥꯏꯉꯥꯟꯕꯅ ꯀꯅꯥ ꯂꯩꯒꯦ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡ ꯁꯥꯡꯉꯣ ꯍꯥꯏꯕꯅꯦ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯒꯦ ꯊꯣꯡ ꯁꯥꯡꯉꯣ ꯍꯥꯡꯉꯣ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯣ ꯑꯆꯧꯕ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯦ ꯍꯥꯏꯕꯇꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯅꯨꯡꯗꯒꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯃꯊꯟꯇ ꯊꯣꯡ ꯑꯗꯨ ꯊꯤꯟꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯡꯗꯨ ꯊꯤꯟꯕ ꯍꯧꯔꯕꯁꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯅꯁꯨ ꯍꯣꯏ ꯃꯥꯏ ꯈꯨꯝꯃꯛꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯦ ꯁꯂꯥꯏꯉꯥꯟꯕ ꯇꯧꯐꯝ ꯈꯪꯗꯦ ꯀꯅꯥ ꯂꯩꯒꯦ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯒꯦꯕ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯔꯦꯁꯄꯣꯟꯁ ꯑꯃꯇ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯗꯤ ꯀꯥꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯗꯤ ꯃꯥ ꯈꯪꯂꯝꯗꯦ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡꯁꯤꯗꯤ ꯇꯝꯅ ꯂꯥꯏ ꯁꯥꯔꯦ ꯑꯍꯤꯡꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯝꯅꯔꯤ ꯃꯍꯥꯛꯄꯨ ꯑꯣꯜꯂꯦ ꯏꯂꯨꯖꯟ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯌꯨꯍꯦꯟꯕꯁꯨ ꯃꯥꯒꯨꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯀꯟꯗꯤꯁꯟꯗꯨꯃꯛꯅꯤ ꯃꯍꯥꯛꯁꯨ ꯊꯦꯡꯅꯔꯤꯕ꯭ꯔꯥ ꯆꯥꯟꯅꯅ ꯃꯁꯤ ꯖꯤꯟ ꯑꯃꯗꯤ ꯍꯦꯔꯤꯗꯤꯇꯤꯅ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯑꯋꯥꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯊꯪꯅꯕ ꯔꯨꯝ ꯅꯝꯕꯔ 33ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯦ ꯃꯁꯤ ꯃꯍꯥꯛ ꯀꯔꯤꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯖꯤꯟꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤꯉꯩ ꯃꯈꯣꯏꯒꯤ ꯍꯣꯜꯒꯤ ꯂꯝꯕꯤꯗꯨꯗꯅꯤ ꯃꯊꯟꯇ ꯂꯦꯞꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯃꯄꯥꯗ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯃꯥꯟꯕꯒꯤ ꯁꯃꯤꯟ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯊꯣꯡ ꯑꯃꯗꯤ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕꯒꯤ ꯁꯃꯤꯟꯅꯤ ꯃꯥꯅ ꯐꯪꯂꯤꯕꯁꯦ ꯊꯣꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯂꯝꯕꯗꯒꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯍꯣꯜꯒꯤ ꯂꯝꯕꯤꯗꯨꯗ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯈꯂꯛ ꯊꯥꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯥ ꯎꯔꯦ ꯅꯨꯄꯥꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅꯣ ꯍꯣꯜꯁꯤꯒꯤ ꯂꯝꯕꯤꯗ ꯃꯊꯟꯇ ꯆꯠꯂꯤꯕꯁꯤꯕꯨ ꯈꯜꯂꯨꯕꯗ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯅꯨꯄꯥꯁꯤꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯁꯑꯣꯡ ꯁꯥꯗꯥꯗ ꯁꯕꯥꯟꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯤ ꯑꯌꯥꯝꯕ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯍꯣꯁꯇꯦꯂꯔ ꯑꯃꯠꯇꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯁꯨ ꯍꯣꯜꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯀꯝꯗꯧꯅ ꯃꯤꯁꯨ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯃꯤꯗꯨ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯗꯥꯏꯚꯔꯠ ꯇꯧꯈ꯭ꯔꯦ ꯔꯨꯝ ꯅꯝꯕꯔ 33ꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯈꯪꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯣꯁꯇꯦꯜꯒꯤ ꯍꯣꯜ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯡ ꯏꯟꯅꯔꯛꯂꯦ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯒꯝ ꯒꯝ ꯆꯠꯂꯦ ꯇꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯦ ꯁꯂꯥꯏꯉꯥꯟꯕ ꯑꯗꯨꯕꯨ ꯇꯥꯟꯅꯔꯒ ꯁꯨꯝ ꯅꯨꯄꯥꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯍꯦꯜꯂꯤ ꯆꯤꯟꯆꯠ ꯆꯠꯇꯨꯅ ꯁꯂꯥꯏꯉꯥꯟꯕꯁꯨ
inaduna tanarle khangawdana nupado dolan gi stair leba domda kakhatki nupadu chatpa maikei duda adumak inaduna masu chatle chana dolan maton yore mathakta syntax mayam amasu khillaga leiri adumna mathaktu yobuga nupadu syntax marum amada changchinkre aduga magi mimangdagi mangkre tawriba matawduda ingangai salanganba makuta pariba mobile gi flashlight tu thaladuna syntax maramududa koyengi hojikta changchinkhiba nupado kadai da laikhraga aduna adubu nupadu gi samin khajikta paw phangdi ahingduda terrace matakta mak mathanda na leribdo asumna nga koyengi lamaga mak gati leitraduna terrace matak adudagi kumthare hek kumtharakpaga magi kadu tamna lai magi room duda changchillaga thongado lonchille matamsu thengjillaklobanina mak tumnaba thorang torame tumthagi adana mamit ani do ushinbaga nasagi mana holgi lambidu ukhiba nupado masing mara oina uba hore magi mamita nupado gulmor mokhongda lepaga leibadong ure kadomdagi hajillurga mamita ure ino khale masibu wakal no ohel lebra tawrise karino haipam mama khanglamde ushillamba mamito pangthore tumlambadagi phulauna hole aduga hujikta magi mamita ukhiba nupado gulmor mokhongda lepaga leida lemdo mandana mak changchinkre thongnaw mayaduda mahakti tumgi adina khanbagi mayaduna thongnaw namado lonsinba kawramne aduma namadudi kaduda ai munukse changlasunu haibagi matagu maya kaduna leiri thongnaw daki ma gunmor mokhongduda yengi street lemdudagi thaktorakpa mangalduda kari legi haiduna yengi adubu amta he ude gulmor dudi yang hange ngahak yenglamaga ma haujik tumba changlale tumthagi hek tawbuga khonjel ma muktare khonjel duna nupa amagi oina tawe ningamdaba pendabanina phumbangnaduna ai bungta kanbiyo kana kana lege ai bungta kanbiyo ai siningdriye ai hingninge khonjel sina magi nakongaduda singya yaire awaba mane mangondu oribadu khonjel du tabda mangonda humang ana pikange masado puba thangba ngamdaba awaba maibadu ohelle masado khonjel du tabda khoirange salainganna kanano aibu kanbiyo haidana ningamdaba ahing khudingda awama pawmeliba ngasiga thana ahing ani shure aina khonjel si tariba sanana ai misa ase kanano haiba khangninglale adubu kadai tagino mana nganglaklese masigi mari makhongsini aina khangdrise salainganba kokto sai khonjel si tarubada asumna khonjel sina samamnaba lairingi masado tingli yangle mahak tumningba phawrame khangawdun ma tumthakre asumna ahingado charang khoirangnaba marakta aroiba pankhe oikre mathangi namini thadoisu makhongdu khara safare casualty dagi discharge tawre chigli makhong namadudi chatpada kaya mangam sanbo oidre hospital dagi discharge tawbo loriduna makhoina leba oncology department leba adomda lakpada tan hek chanana saudaba mapu magi thoin sinara khangde thadoi gara diga ga pulingi tan hek chanana salangan maga binoy ga su pathology department lomdagi class loiga hek tholakpada thengnarure radhikana thadoi yengo asigi masak phajaba chinglemba doctor sinane ngarang nangi na teng pangbiramado aduna mina tawbimal khangde soidan haina khiba tare nangbu thagat wai am taw harasu nang haipam thokpane thadoina nang haido yam chumi ngarang gi thodok tuda ma nagi teng pangbiramane adubu aina magi mafamda wai am taw harasu haibadi hayawt adura radhika karino aina magi mafamda haidoisibo radhika naire loire sibu nangbu angang macharaba aina mu khutinduna si hagadabani amuk takna khidraba ya hibe manang nang ama ko radhika aidi ikai jeida kari wahino aina doctor sida haidoisibo paksilakri be manang se mina mateng pangladi kari haipam thoke thadoine kumi kari haidoin haise e nangsi pura angang ni ko aidi wa ngang ba hitabse nang khangi natro he nami tu dane
खुदोमीजे थिल्लगा ताकतेदा खाई राधिका आई कोक ngawre kari haidinoba hey nang ibema nang thank you haiba wai sibu haibada nang siradro wa ngangbabu haiti kari noba nang na tawdise thadoina khume o nangi se thank you haiba natro si phawbudi ai chu haiba haini hoi ai nang na haibado hairageba aduni dana mine wa khangde haidu sharu wahai am tawresu haibana fai natro asumna nido wari sane footpath ta lagliba bidoy amadi salangan babu yenglaga mising na singbi khara thawna laibi radhika na koijadana yam samna respect amaga loina na kawrme doctor somda mokhoi nido class loiba matungda wari da ungduna lakpane aduna mokhoi gi opposite mayok na bada laklibi thadoy amadi radhika du uramde adubu radhika na korpudu tabada response ti pire nokladuna radhika amadi thadoy gi manakta mokhoi ju changsile matam gi belu mangan be ade habagi matang khuning chaklauna thile radhika na thadoy da naronda aduga thadoy na haga da wado hayu haijana ingi tawre nang aurori matakum thadoy shu marai do lakak tawduna salangan beglaga doctor thank you kai gi thank you na aisha doctor na ai gi teng pang birambagi adugi bu yareda thank you haidrasu aso open yarakpada doctor akhoi gi di sokliba midugi mateng phang baibse akhoi gi mathawni radhika salangan ba madi thadoy ani na sanari wari do ma syaukhile aduga doctor haibda dilaiba doctor hogi ithaw oiramadi ai adubu kanana so hujiki matamda mateng pangnadrabani isin inaw phawba thang sanarba matam sida hujikpu amagi mateng amana pangnadraba matamne doctor na imana bisigi dama mateng pangbiramse yam thagat ningai ni salangan mana khume pangtha thagat pire radhika hare thagat pagi wangak na sade doctor matang du binoy do khaman ba phawe mana de radhika do em tawjabani radhika na magi mamangda salangan ba thagat pase masada saksaba madi phawe salangan ba madi radhika gi marak thana masum yauksile noina khangoi akhoi bai gi pukchel di yam chawbane mi gi mateng yam pangwa kanbane aduni harise adom suni doctor binoy tinglawi radhika na mangonda adom amadi doctor haiba wai anise sizinarpa matamda wakhalda yamna nungaiba ma phawe radhika na mukha tare doctor su yaukibane ai kaudi kochen chenduna honabikibado khangde kari haigadabano lairaba atona ta michang sangga leijadaba akhoi gi dama doctor hoina mateng pangbibase wakhalda yam nungaiba ma phawe binoy radhika gi wai singduda yam nungaiba ma de phawe thadoy di tumin leptun le amaromda salangan badi thadoy da haipet chipet yengdun le asumna mokoi mari do leptun wari chanari tanja atu damu Angelica ga Alice ka do salangan ba lumba lakku matang ni handak marakse irang sukara ma henman masase Angelica anumba matamda Rims Hospital gi compound manungda lumba he lakpane ngarang ngasi hayeng haiba humse makhoi ani gi mafamdadi chapmane khenaba laite tense ahungi wantho present tense past tense future tense ahuma chapmane chapi tharga chatpa thamoini min silakpana dupasi phaitoin haijilakpa ma yawbana ma ikai ki dupi oibigi athoiba sajato kauthoklamnaga thawiki salangan mana class loiba timing se unaba yanaba soidana thingnaba sanaba sinba yaba plan makhan kaya yatuna lakpane gari do rims ki gate lomdagi maithakpi ni do thawjilakpada ngaire ure ingai ngana noklaga footpath ta leptuna makhoi marina nok kheduna wari sari do pespa do thawrumbadagi hawjikti ma break khangba pai Angelica damn it lawai nupi nisina tawja sari se lawai nupi na harakpaduda kanano haidana Alice na mamit ani do korokor auto nengle ure foot kun muki distance da wari sanarga lairibado Alice na asidi ngarangi gari na thomomdo natro mane ani se khunung chubi ngaktani da kari wari sanari jano nok tunaga wari sanari se Alice aidi michi yam nare tawrise ngarang makhongda takpagi muhut karam thomlamlaga soina lamana phobajane Alice bai ayam pende makhoina tawriba mong matawse
lawai nupi singche yam tau ngamdra toksinarga makhoi nupa yamna phaba hei hainari dudi adu sainabani ngarang di suktok paithok soikibadugi aduga ngasina madugi tayunabada nok tuna wari sanari tawrise tawyam ngamdra masana masagi identity se makhoi ani che khangda jala nomuta masa singje phajana mingjel ga se mamutani yengdaba jala aine khoidong yamna sawgalaktore Alice na nathantane profok chaklaga nangonda kari sukana ba phangloi ko Angelica na khome aigi lambi sida lawai nupi sinamu yelakadu jalo khallubuda masado humang nupi kangi Angelica Vespa do khamnaga makhut masado thektuna khangi amuk phipam maduda by chance thengnaba sarga changsin gedabado magi mutgado loina ti tasengna Angelica sauning mana masado wangang ba thokithre maram chai cha de khangdaba makai masa matandan propok chakli lambi matai duda gari do khamlaga ani dugi mong matau do ubada lambi te chatliba singduna munna yengba horakle hek yengbada mong ama mal karigumba kharadi taunare haibagi mami ichaw sawna maithong aduda yengbada khangi aduna mising achat awong sing yengnarakpane ani dung hak palamnaga mafam adu thadoktuna chatkre somdana footpath wari sanaramba makhoi mari dusu kainare wari sanabadigi khangle oncology department da anabagi seba lakpane aruba cancer aiba anabasine makhoi imungi miyo singna madugi chaitheng adu phangli salai nganbaga binoga su canteen lomda chakre aduga ani dunamu watlomda asumna matam sawjinki nungsup thangba maikaida korau masu nem kumkhre yasang lakpa matamne numidang waramgi matam moirakle stop ta chak thongna ba thorang tawre radhika amadi thado chak thongna wari sane ani do chak thongna ani do wari sane radhika ga thadoi ga do awai khum tongnare ngasai gi do kaibo doctor ni do yam lemdra leme doctor ni haiduna pongtok soktok gi mami machet na mafau tabu gde ani do yam ching lemi ko hoi ado thadoi ai kenam haibiura hayo kari wano nasado yangro karibo ho ngasai ne aina mateng pangbibagi thagat wai amata orasu hayori do yange dubudi miyoiba habisidi amana magi mateng pangnarga khunai magi masak oirini radhika nangsi ngasidi waruba yam ngangi waruba ngakta ngangba wafam nate thadoi nangi damak mateng pangbirapa doctor ani dugi marakta doctor salai ngan baibra kaino aduna nangonda munna yengi do atra madi leiba male mi chumna sum yengbo ramone wakhal do yam wang luran wakhal yam wang bai wafam di nate pakhang amana lesapi amada lona munna yengbo do icham chamna yengbo ramgodra radhika gi wai sing du tabda angak padi poi thadoi do noga khangje nang sidi midiyeng minoktaga yam thijun humjin ma maliko nang ne ngang thorpa wangang wata se mi icham chamna yengbo ramswe kari haiba nangi hujiki aroiba thaiba do mi icham chamna yengbo ramswe haiba o pakhang amana lesabi bimada icham chamna yengamdoiba hoi icham chamna champut ni harga chini ge yam thaksin ba champut la thadoi ibema nangna pangkhan da khanjele mi macha di doctor ni aina soktuna leibado buda magi mathau moina aibu bating pangbiramba khaktini masida aina doctor dugi maramda kari ehenba wakhanbu khaluduino thadoi aisu angang din natre mi gi mongma taw habse pak he lotpa yaba nate magi ming na yengdo phongtok taba wai lising phumdune puribado radhika nangi wata sidi kabi changdo maliko adusu nupi kabi tanja aduda nungai ni wari sanari thadoi gi mani do sor thabe do honduna lai thadoi noi pa bado kainum tawkhre ICU din chinkre nangbom talao thadoi masado itak thakale wakhal amada nga tawduna lai nauri bi mai thungdo maksile yam pakhana kaidoragi pa babo chak thongbugi stop to muthale radhika su pawdu tabda nungai the makhoi humdo ICU level room da lai chemotherapy torbugi
ꯆꯩꯅꯥꯈꯨꯜ ꯈꯥꯡꯕ ꯉꯝꯗꯕꯒ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯊꯔꯛꯄꯒ ꯆꯥꯎ ꯊꯧ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯗꯕꯒ ꯀꯩꯅꯣꯝ ꯇꯧꯈꯤꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ICUꯗ ꯏꯟꯁꯤꯟꯈꯤꯕꯅꯤ ICU ꯂꯩꯔꯤꯕ ꯋꯥꯠꯂꯣꯝꯗ ꯃꯍꯥꯛ ꯂꯥꯛꯑꯦ ꯔꯥꯙꯤꯀꯥꯁꯨ ꯁꯨꯛꯊꯥꯟ ꯊꯥꯅꯗꯦ ICU ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯗꯕꯅꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯂꯩ ꯊꯥꯗꯣꯏꯗꯣ ꯀꯞꯇꯤ ꯀꯞꯅꯤꯡꯂꯕꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯑꯗꯨꯕꯨ ꯃꯤꯌꯥꯝꯃꯥꯡꯗꯨꯗ ꯀꯞꯇꯅꯕ ꯍꯣꯠꯅꯔꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯗꯣ ꯆꯤꯟꯊꯔꯛꯇꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯌꯥꯏ ꯑꯃꯨꯟꯕ ꯉꯝꯖꯕꯤ ꯈꯖꯥꯏ ꯅꯥꯝꯃꯗꯨꯗ ꯄꯤꯒꯤ ꯏꯆꯦꯜ ꯅꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯃꯅꯦꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ ꯔꯥꯙꯤꯀꯥꯅ ICUꯒꯤ ꯊꯣꯡ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯃꯅꯦ ꯏꯕꯦꯝꯃ ꯂꯩꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯕꯦꯔꯟꯗꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯂꯔꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ ꯃꯅꯦꯒ ꯊꯥꯗꯣꯏꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯊꯥꯗꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯊꯃꯣꯏꯁꯦ ꯀꯟꯗꯤ ꯀꯜꯂꯤꯀꯣ ꯅꯄꯥꯁꯤꯒꯤ ꯑꯅꯥꯕ ꯃꯇꯥꯁꯤꯒ ꯅꯪꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯁꯨꯛ ꯌꯥꯝ ꯑꯅꯝ ꯀꯜꯂꯤꯁꯦ ꯂꯩꯅꯥꯁꯤꯅ ꯅꯪꯒꯤ ꯅꯄꯥꯁꯦ ꯁꯤꯔꯁꯨ ꯁꯤꯕ ꯅꯪꯅ ꯍꯥꯠꯄꯁꯨ ꯍꯥꯠꯄ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯒꯦ ꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯅ ꯄꯥꯕꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯠꯇꯣꯏꯅꯣ ꯍꯥꯠꯄ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯔꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯏꯜꯂꯝꯃꯗꯤ ꯅꯣꯏ ꯅꯄꯥꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯝꯃꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯅꯦ ꯍꯦ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯉꯥꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯂꯥꯌꯦꯡꯕꯁꯤꯅ ꯑꯔꯨꯕ ꯑꯅꯥꯕꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯃꯄꯥꯟ ꯂꯝꯗ ꯑꯆꯧꯕ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯍꯥꯟꯅ ꯌꯦꯡꯂꯝꯂꯕꯗꯤ ꯅꯈꯣꯏ ꯄꯥꯕꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯝꯃꯣꯏ ꯑꯩꯅ ꯏꯕꯣꯆꯧꯕꯗ ꯂꯩꯔꯣ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪ ꯄꯥꯕ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟ ꯃꯌꯥꯝꯗꯨ ꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯦꯗꯅ ꯏꯕꯦꯝꯃ ꯊꯥꯗꯣꯏ इखुट लांथोक्ट्रदि मीनसु मखुट्तो लांथोरoi खंगबा हादोय ताबा ngamdre मनी लेमगी वादो अकाय बिलिगली मचेना हंजन हंजन यात पतोंग तौरे चिनफेंग फबी मनी दि लेपते अईकी माइसु येंगदे नमा पोक्तबिसे पोक्तबिनी हाइनबा सिनगनु बेमा नमाना स्वाइबा इंदे नंगदि पोक्तबि अतोमिनी हाइदुना हाइनबा सिलुको नंग पासिगी मराइबा नंगी खुट्टा लेरे हिंगनगे न खुट्टा सियनगे नंगी न खुट्टा खल्लु खल्लु इने न हाइदिसे अईगिदि मांगजबा तोंगजबा लेते थादोय चैना मसिंग खंगद्रे लेमगी पुबा थांबा ngamdraba वाइसिंग असिने अचौब मैगी चिंग अमा पोखाइबगा चप माने नौजरिबी मागी मफमदा असुक कनबा वाहि इंगनगे नंगी खुट्टा लेरे सियनगे नंगी खुट्टा लेरे वाइसिंग सिना खोंथांग येररे हिंगनेंगना इंगागे नुंखोंबगु लेपलंबदगी गति लेट्रदुना फमलगा खुदुदा खुट्टो चौरगा काचिदुदा कबले अमदुदी नंगहौरोरे मतागु nganglei अखोइसु नोइदौना तौबा मतमदने पुंगनिंग नुंसिरपा मतंगदा याम कबलei अदुबु कपना करिसु कानाबा पुरखिदे कपु कपु अदुबुने कपपगने अवाना कोकने हाबदि लेते लाई लाक्लगा कपकनु हाइदना नंगोदा थेंबिगदबा वाफमदि मंगदा फाव मंगलुरनु से हौजिकसे मेरानी मथंगदनने हियांगै पांखलकपसिदा ताइबो चौबगा वालोइसुननबा तौसि असि हारगा फेट लाउरमलगा लैमदु चतख्रे अदुबु तुसुन मानसुनबी थादोइदि काचिनदुदा कफौरि खंगी मासु कपलगा कैसु मागे पुंसिदा अहोंगबा खक लेरो अदुबु कपलगा नुंगाइबदोंना फावे नाकोंगददि सिंया येरि थादोइ लेखिद्रबी ममादो मिनमांगदा उरे इमागी बेमा थादोइ इचा याम वारबो इचागी मतौसे येंबा ngamdrene थादोइ कपलंबदगी ममाइदु लेथुरे मिनमांगदा चरे फिंगौ सेटपी मागी ममादो उरे ममा उबदा हेने कपै इमा नचा याम वारी इमा मिनुंगसि लेत्रबा ताइबंग पालसिदा करिगी इमाना नचाबु हुंदोक्लमनिनो इमागी बेमा थादोइ इमागी लाइबक थिरमबना इचाबु चिको नाकोनबा ngamdre मसिगिदमक नंग नमाइबु वारोगन थादोइ इमा नचादी लमी अमदा लमुकनरे पुंची जेल अमदा इराकनरे नचाबु कनबियु इमा लिगली मचेत पाइरगा नचादी खुत्ता इ थोपो मकै सानरी इमा नचागी खुत्ता युरिबा निंगमदबा पेंदबगी लिगली मचेसे इमा न सतोक पिरमु थादोइ
इमाबु कदी हायरसिगे लाइरम ले असि लेबाक्सिदा इचागी मतौ येंबा ngamdraduna इमा लाइबने अदुबु इमादि नंगी थौना हापन नतना अतै करिसु तौबो ngamlo इमा ब्रह्मा फावबना मियोइबगी मपोकसे पोंगमना पोकपो मपोकनि हाइदुना कलियेना हाय अदुबु नचादी मियोइ मपोकसे कलक्सद्रे असी हारगा हेन ओन थोइने कपे असुमना थादोय सीख्रबा माबु पोकलमी ममागा वारी सानरिंगे राधिका न माबु वाखल तानबा मसानो में थादोय थादोय से वाखल अमता ताउसे मफम सिदा कनासु लेते से हगोलो थादोय राधिका गे वादो ताबदा वाखल तारकदोंना तवे मागी मिमांगदा उखिबा मागी अपोपी पले ममादो लैरमद्रे स्वाइलावे मिकुप खरगी ममांगदनी माबो एक पोपी पले ममादो उखिबा अदुबु थांगनबा मिकुपता पले ममादो लैरमद्रबदुदरी मागी वाखलननी हाइबा मा खंगलगले थादोय राधिका बु कोलगा हिंगनिंगने कपले राधिका हौजिक्तनी आइबु पोपी मादो आइगी नाक्ता लागलंबा मचाइबु वारब्रा हाइदना हंगमी राधिका सु थादोय की कायरबा वाई सिंगदुद कपले खोंथो कायरबा आत्र मपुंग फाद्रबा वाई की आत्र मतत मतत तलबा समजिनबे याद्रबा मपुंग फाद्रबा वाई सिंग असिना मंगोंदसु चैना पीरि ताइबंग पालसिदा ख्वाइदिगी पोलुम पुबा चैना पीबसे अपोपी पल्लेमीमा काइनबगी मैचाकसिना सोइदन ओइगने मैचाकसिगी मैरिदगी काहलबी थादोयगी मनागदा लेपलुबना राधिकासु मैसा फावे राधिकाना थादोयबु थेमजिले असुमननीदो बेरंदादुदा कपलिंगे सलाइंगानबदो मथंदो वात अमदगे थोलकपगा मपा हेक चानारुरे अनीदुना लैरिबा मपादो लालगा चटकेदबो ओइबना लंबीनि हाइदुना लाकपा मतम लापतंगना कपलगा लैरिबदो सलाइंगानबसु उरे सिदी नान माना कमबिखिबदुनि खले कपपगा लैरिसे कैदबो यावरबनो हंगलुरसेरा खले अंगकपने लाइबंगना हंजन हंजन सलाइंगानबा मदि थादोयगा थेंगननबा सिले प्रप्रप संगसिले अदुबु मा नायाक्ति पिलर अमगी मपादा चप लेपे मीने थवाई नुंगाइतना कपलगा लैरिबदुदा करी वाई हाइरुनि खलबदा निंजिंग मंजिंग लेपतुना लैरिंग थादोय अमदि राधिकाना सानरिबा वारिदो ताख्रे थादोय अमदि राधिका अनिदो अवाई खुम तौनरे राधिका पाबगी ओइबे फिबम नोंगमु नोंगमगी सोक्सिल एसुम पाबगी खलगा मचा लैरिबा नुपादुदा आइगी पुंसिसे सिनाबना चुमलद्रा पाबा लायंगबदा चंगदबा सेंदो नुपादुदा पुथोकपिनि हाय पाबगी खलगा अखो इनेन हाइबा इनख्रगे असी हायरगा हिंगनिंगने कपे थादोयदो राधिकाना खुमे थादोय युम पानबा फागी नते पखरा ओइरसु नुपादो फरमबदि याय अदुबु नंगदि लेसाबिनि ngasi फावबदा चनैना बवाफम अमतसु नंगी पुंसिदा मरी लेनद्र नंगदि दाग अमा फाव लेद्र अमुबु मयक मसु मतना नंगदि संद्र नंगी खोंथांग सोइद्र नंगी अपांबा पुंसि खुंलोय खनबदा नंगी चावना राइट लेरि मखोइना थाजयोनजरिबा नुपादुदा नंग कमदौना लैदुनो खंगदे राधिका पाबगी लायंगनबा सेनसु लैते पाबगी हिंबा सिबगी दोरीदो आइगी खुद लैये राधिका पाबगी थवाई तेलनगी तेललोय आइगी इफमदा लैरे असी हारगा थादोइदो अमुका हेन कपे पिलरदुदा लेपगा लैरिबा सलाइंगानबा मखोइना सानरिबा वारिदो मयेक सेंगना तारे थादोइगी पुंसिगी मरमदा ngasi मयेक सेंगना खंगले मराइबक थीबदगी थीरबी अमनि हाइबा खंगले लाइरबगी चेनादे मसिंग यामे हाइबदो ngasi दि खंगले ngasi थादोइना कप उबसे मागी थमोइदो काइबदौना तवे वाई अमता फाव हाइरमदना सलाइंगानबसु थादोइगी मतौदो येंबा ngamdraduna मफम अदुदगी नाथेख्रे करी थुंगनदना मुसु थादोइगी मफमदा करी हाइरगा मागी अवाबदो थेमजिलुगने सोमदा राधिकाना थादोइगी मिटकी पीदो थिंगनबो होनबदा अवाबा हाइबदो ओइरे कपदो उसिना चंदी फरे मखोय अनिदो आईसीयू लेबर दोमदा लाय चारम थकलम खंगदे तुमिन तासिलगा फनसांगदुदा निंगदोल पोमना अमु थादोइदो तुमिन फमे राधिकासु मनाक्तुदा राधिका होगी याम फबा मना सागै नते चावे मीसु लोइना मबुक फै चमथुए मराइबक थीबदगी थीरबी थादोइगी मतेंग पांगबदा राधिकाना
ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯔꯥꯙꯤꯀꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯥꯏꯄꯨꯅꯅ ꯄꯨꯕꯤꯅꯕ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯩ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏꯒ ꯂꯣꯏꯅꯕꯗ ꯐ꯭ꯔꯤ ꯊꯥꯕꯅꯤ꯫ ꯃꯔꯝꯗꯤ ꯔꯥꯙꯤꯀꯥ ꯊꯥꯗꯣꯏꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯕꯒꯤꯁꯨꯅꯤ꯫ ꯉꯁꯤ ꯔꯥꯙꯤꯀꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ, ꯃꯥꯒ ꯂꯣꯏꯅꯔꯝꯗ꯭ꯔꯗꯤ ꯊꯥꯗꯣꯏꯗꯣ ꯋꯥꯈꯜꯗ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯝꯕ ꯌꯥꯏ꯫ ꯄꯨꯟꯁꯤꯗ ꯃꯊꯧ ꯇꯥꯕꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯃꯁꯤꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯅꯣꯡꯗꯝꯕ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯂꯦ꯫ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯂꯩ, ꯋꯥꯈꯜꯗꯗꯤ ꯇꯨꯃꯤꯟ ꯂꯩꯇꯦ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯨꯝꯕ ꯋꯥꯈꯜꯗ ꯏꯔꯣꯡ ꯂꯣꯡꯕꯒꯨꯝ ꯃꯔꯣꯡ ꯃꯔꯣꯡ ꯂꯣꯡꯏ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ? ꯀꯩꯅꯣ ꯑꯩꯅ ꯄꯥꯏꯈꯠꯀꯗꯕ, ꯂꯧꯒꯗꯕ ꯐꯤꯔꯦꯞ? ꯄꯥꯕꯒꯤ ꯈꯜꯂꯒ ꯑꯩ ꯅꯤꯄꯥꯗꯨꯗ ꯂꯩꯔꯗ꯭ꯔꯥ? ꯄꯥꯕꯅ ꯏꯃꯥꯗꯧꯅ ꯇꯥꯏꯕꯪꯄꯥꯠꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕ? ꯀꯔꯤꯅꯣ ꯑꯩꯅ ꯑꯣꯏꯒꯗꯣꯏꯁꯦ? ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝꯁꯨ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯥꯏꯔꯛꯂꯦ꯫ ꯊꯥꯗꯣꯏꯗꯣ ꯃꯄꯥ ꯁꯪꯉꯤꯅꯤ ꯍꯥꯏꯗꯨꯅ ꯐꯟꯁꯥꯡ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯤꯠꯅ ꯀꯨꯞꯇꯅ ꯊꯣꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯔꯥꯙꯤꯀꯥꯅ ꯐꯥꯟꯗꯨꯗ ꯉꯥꯊꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯋꯥꯔꯗꯨꯅ ꯎꯏꯔꯤ꯫ ꯊꯥꯗꯣꯏ ꯊꯣꯡꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ICUꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯃꯊꯟꯗ ꯍꯥꯡꯇꯣꯔꯛꯄꯗꯧꯅ ꯎꯔꯛꯏ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯁꯅꯥ ꯃꯆꯨ ꯑꯃꯗꯤ ꯂꯨꯄꯥ ꯃꯆꯨꯒꯤ ꯂꯩꯆꯤꯜ ꯃꯐꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯁꯤꯡ ꯃꯐꯣꯜꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯃꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯗꯣꯏ꯫ ꯂꯩꯆꯤꯜ ꯃꯐꯣꯜ ꯃꯔꯛꯇꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯎꯔꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗꯦ꯫ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯈꯥꯎꯅꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩ꯫ ꯅꯨꯄꯥꯗꯨꯅ ꯐꯃꯨꯡꯗ ꯌꯦꯇꯥꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯃꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯕꯗꯧꯅ ꯇꯧꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥꯗꯣ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯒꯠꯂꯣ ꯁꯦ, ꯍꯧꯒꯠꯂꯣ꯫ ꯍꯧꯖꯤꯛ ꯅꯪꯗꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯃꯤꯀꯞ ꯊꯣꯛꯑꯣ ꯁꯦ, ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯁꯦ, ꯍꯧꯒꯠꯂꯣ꯫ ꯃꯌꯥꯝꯅ ꯅꯪꯕꯨ ꯑꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯦ, ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ." ꯇꯨꯝꯗꯨꯅ ꯂꯩꯕ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗꯣ ꯅꯨꯄꯥꯗꯨꯅ ꯍꯧꯗꯣꯛꯄ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯊꯥꯗꯣꯏꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯅꯪ ꯄꯥꯕꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯅꯪ ꯄꯥꯕꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯄꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯄꯥꯕꯕꯨ ꯂꯧꯕ ꯂꯥꯛꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯒꯗꯧ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯥꯎꯔꯛꯏ, "ꯄꯥꯕ, ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯄꯥꯕ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯔꯛꯏ꯫ ꯔꯥꯙꯤꯀꯥꯁꯨ ꯎꯏꯕꯣꯏ ꯇꯨꯝꯕꯣꯏ ꯇꯧꯔꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯪ ꯃꯆꯦꯠ ꯇꯥꯏꯕꯪ ꯃꯆꯦꯠꯇ ꯃꯪꯂꯥꯛꯅꯔꯤꯕꯤ ꯊꯥꯗꯣꯏꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯗꯣ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ICUꯒꯤ ꯊꯣꯡꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯗꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯀꯨ ꯃꯪ ꯃꯇꯦꯛ ꯑꯃ ꯃꯪꯂꯨꯔꯦ꯫ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯤ, "ꯊꯥꯗꯣꯏ, ꯁꯦ, ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎꯁꯦ." ꯊꯥꯗꯣꯏꯗꯣ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯍꯧꯖꯤꯛꯇ ꯃꯪꯗ ꯎꯈꯤꯕꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯗ ꯇꯝꯃꯤ꯫ ꯔꯥꯙꯤꯀꯥꯅ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯪꯗ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯞꯄ ꯐꯔꯨꯔꯕ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯃꯀꯨ ꯃꯪꯗꯨꯅ ꯀꯞꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯙꯤꯀꯥꯅ ꯀꯞꯄ ꯊꯦꯝꯖꯤꯜꯂꯤ꯫ ꯔꯥꯙꯤꯀꯥꯗꯣ ꯑꯋꯥꯕ ꯑꯃꯅꯤ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ꯫ ꯊꯥꯗꯣꯏꯗꯣ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯃꯈꯣꯜ ꯁꯤꯔꯦ꯫ "ꯏꯁꯤꯡ ꯕꯣꯇꯜ ꯂꯧꯔꯨꯒꯦ, ꯂꯩꯔꯝꯃꯨ ꯂꯦꯡꯗꯅ" ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯙꯤꯀꯥꯗꯣ ꯃꯈꯣꯏꯒꯤ ꯑꯣꯟꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯋꯥꯔꯗ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯏꯁꯤꯡ ꯕꯣꯇꯜ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜꯒꯤ ꯋꯥꯈꯜꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯔꯥꯙꯤꯀꯥ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯋꯥꯔꯗꯀꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯔꯥꯙꯤꯀꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯛꯏ꯫ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯁꯃꯤꯟ ꯑꯗꯨ ꯐꯪꯕꯗ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯗꯤ ꯎꯗꯕ ꯃꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯃꯤꯗꯨꯗ ꯎꯕꯗ ꯔꯥꯙꯤꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯣꯡꯐꯝ ꯑꯅꯤ ꯍꯟꯗꯣꯛꯂꯒ ꯃꯥ ꯈꯪꯍꯧꯗꯅ ꯈꯨꯗꯨ ꯊꯤꯖꯤꯜꯂꯒ ꯇꯨꯁꯜꯂꯤ꯫ ꯔꯥꯙꯤꯀꯥ ꯈꯧꯇꯣꯛ ꯆꯥꯏ꯫ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯛꯇꯤ ꯎꯗꯕ ꯃꯃꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯅꯪ? ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯁꯦ? ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ? ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯪ?" ꯑꯁꯨꯝꯅ ꯔꯥꯙꯤꯀꯥꯗꯣ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯃꯤꯗꯨꯗ ꯌꯦꯡꯂꯒ ꯂꯥꯎꯍꯠꯂꯦ꯫ ꯑꯗꯨꯒ ꯇꯨꯔꯝꯕꯗꯒꯤ
ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯌꯣꯜ ꯆꯣꯡꯈꯠꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯇ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕ ꯌꯥꯗꯅꯕ ꯍꯥꯏꯗꯅ ꯇꯞꯅ ꯇꯞꯅ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯦ ꯃꯤ ꯇꯥꯅꯕ ꯃꯍꯥꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯒꯦ ꯇꯧꯕꯁꯨ ꯃꯁꯥꯗꯣ ꯇꯅꯤꯛ ꯇꯅꯤꯛꯂꯦ ꯂꯥꯏꯌꯦꯡ ꯐꯥꯔꯦ ꯈꯣꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯥꯎꯒꯦ ꯈꯜꯂꯝꯕ ꯃꯍꯥꯛ ꯂꯥꯎꯕꯁꯨ ꯉꯝꯗꯦ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤ ꯃꯍꯥꯛ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯎꯔꯤ ꯋꯥꯔꯤꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯥꯡꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯂꯒ ꯀꯟꯕꯤꯔꯕꯗꯤ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯔ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯑꯣꯏꯔꯦ ꯊꯥꯖꯕ ꯊꯥꯖꯗꯕꯅꯤꯅ ꯃꯁꯥ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯑꯃꯅꯁꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤ ꯃꯃꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯅꯦꯅꯦ ꯁꯦ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯑꯩꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯤꯌꯨ ꯅꯦꯅꯦ ꯑꯩꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗ꯭ꯔꯤ ꯐꯥꯎ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯄꯂꯦꯝ ꯏꯃꯥꯕꯨꯁꯨ ꯁꯦꯟꯅ ꯈꯥꯏꯅꯍꯟꯕꯤꯔꯦ ꯅꯦꯅꯦ ꯃꯤꯅ ꯍꯨ ꯄꯤꯖꯗꯨꯅ ꯏꯃꯥꯒꯤ ꯋꯥꯌꯦꯜ ꯑꯩꯒꯤ ꯋꯥꯌꯦꯜ ꯇꯧꯕꯗ ꯅꯦꯅꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯗꯨꯅ ꯔꯥꯙꯤꯀꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯔꯥꯙꯤꯀꯥꯗꯤ ꯈꯔ ꯀꯤꯕꯒ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯕꯅ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯂꯦ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯦ ꯈꯜꯂꯨꯕꯗ ꯃꯃꯤ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯁꯨꯝ ꯂꯦꯞꯄꯝꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯅꯥꯏꯔꯛꯂꯦ ꯃꯁꯝ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯟꯕꯤ ꯃꯁꯝ ꯁꯥꯏ ꯀꯛꯄꯤ ꯐꯨꯔꯤꯠ ꯃꯟꯖꯨꯅꯕ ꯑꯃꯒ ꯏꯁꯀꯔꯠ ꯑꯃꯟꯕ ꯑꯃꯒ ꯃꯈꯣꯡ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯂꯗꯅ ꯃꯁꯥꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯉꯧꯔꯣꯛ ꯉꯧꯏ ꯏ ꯊꯥꯡꯕꯁꯨ ꯃꯥꯟꯗꯦ ꯍꯦꯛ ꯁꯣꯛꯂꯨ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯎꯟꯗꯧꯅ ꯏꯪꯕ ꯃꯥꯟꯕ ꯃꯤꯠꯄꯥꯟꯗꯅ ꯑꯃꯨꯕꯗ ꯁꯔꯀꯜ ꯃꯥꯟꯕ ꯈꯥꯝꯇꯦꯛꯂꯒ ꯂꯩꯔꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯤ ꯍꯥꯏꯗꯅ ꯃꯌꯥꯗꯣ ꯈꯤꯒꯠꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯥꯏꯊꯣꯡꯅꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯃꯄꯥꯗꯨꯗ ꯌꯦꯇꯨꯝꯒ ꯂꯪꯒ ꯐꯣꯠꯈꯤꯕꯒꯤ ꯃꯃꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯗꯨꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯕ ꯎꯔꯒ ꯔꯥꯙꯤꯀꯥꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯅ ꯎꯈꯤꯕꯗꯤ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯂꯣꯟꯅ ꯃꯔꯨꯞ ꯃꯌꯥꯗꯒꯤ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯤꯠꯀ ꯃꯤꯠꯀ ꯃꯤꯆꯥꯟꯅꯅ ꯎꯕꯅꯤ ꯑꯗꯨꯅ ꯃꯥ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯏꯇꯠ ꯇꯠꯇꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯥꯗꯣꯏꯗꯁꯨ ꯍꯦꯛ ꯌꯦꯠꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯕꯨꯁꯨ ꯂꯧꯕ ꯉꯝꯕ ꯂꯣꯏꯅꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯤꯕ ꯐꯥꯎꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯤꯠ ꯀꯨꯞꯇ ꯀꯩ ꯔꯥꯙꯤꯀꯥꯗꯣ ꯆꯦꯟꯕ ꯌꯥꯅꯕ ꯐꯤꯕꯝ ꯑꯃꯗꯤ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯐꯤꯕꯝꯒ ꯁꯦꯝꯕ ꯅꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯆꯤꯡꯈꯠꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯅ ꯇ꯭ꯔꯣꯂꯤ ꯑꯃ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯇ꯭ꯔꯣꯂꯤꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯂꯦꯞꯄꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯎꯔꯤ ꯋꯥꯔꯤꯅ ꯃꯈꯣꯡ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯤ ꯔꯥꯙꯤꯀꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯤ ꯇꯧꯕꯇꯕꯨ ꯔꯥꯙꯤꯀꯥꯒꯤ ꯃꯁꯥꯗꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯇ꯭ꯔꯣꯂꯤ ꯃꯊꯛ ꯑꯗꯨꯗ ꯍꯤꯞꯄꯜꯂꯦ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯂꯩꯕ ꯀꯥꯗꯣꯝꯗ ꯇ꯭ꯔꯣꯂꯤꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯟꯗꯨꯅ ꯄꯨꯈꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯇꯤꯟ ꯑꯣꯔꯣ ꯇꯥꯔꯤ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯏꯜꯂꯦ ꯔꯥꯙꯤꯀꯥ ꯁꯥꯡꯅ ꯌꯦꯇꯥꯔꯤ ꯇ꯭ꯔꯣꯂꯤ ꯃꯊꯛ ꯑꯗꯨꯗ ꯌꯣꯠꯁꯕꯤꯅ ꯌꯣꯠ ꯎꯕꯗ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯔꯥꯙꯤꯀꯥꯒꯤ ꯃꯁꯥꯗꯣ ꯇ꯭ꯔꯣꯂꯤꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯌꯦꯇꯥꯗꯨꯅ ꯂꯩ ꯔꯥꯙꯤꯀꯥ ꯃꯁꯥꯗꯨ ꯀꯤꯕꯅ ꯏꯄꯥꯏ ꯍꯧꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯥꯟꯕꯤꯒꯗꯧꯔꯦ ꯈꯜꯂꯝꯃꯤ ꯂꯥꯎꯁꯤ ꯂꯥꯎꯉꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯥꯕꯨ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯏꯟꯕꯗꯨꯗꯗꯤ ꯃꯔꯣꯟ ꯃꯔꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯃꯅꯨꯡꯗꯗꯤ ꯀꯞꯂꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯁꯥꯗꯣ ꯑꯅꯝ ꯆꯨꯔꯦ
nupi macaduna hana forensic department oiramba postmortem tawba madomda miga leitaba lambi ama trolley do induna chale asumna induna lakpada thadoi ge mayuk yaduna laibuk phabadagi thengnare thadoi su ising lobo chatkibadagi halak mande haiduna radhika do kaido boy arbana haiduna kodi thiduna lakne wata su lehudi madudagi masada singnaba ma farakpadagi karigumba khudong thiba ma soidan taramlani habigi samin ma fanglakpadagi thadoi kodi thiba horakhibane thadoina angang nupi mchadugi thawai mel do yenglaga laure ngaikho kadai dinu nangna aigi manabibu puduna chatke thorangiba chatke su nathanda chatkho ma budi thanamo nangde asiba thawaini nanga matau karamna ahing bai khoiga pungane nupi mchadudi thawa sada maya do higale dokem hagimne thadoina mangda lepadu urga radhika mothai hingni khanjarme thadoi uda pangal thona mangkhiba pumba hanjilakpadawna tawe thadoina thona phabe mugu leptuna leibudu urga nupi mchadugi thawai haire aigi wail phangkithre aigi te kanana su pangingthre aduna masu asibu marakta tillasana aigi lamida yetke khalakana hando chatkhro asi harga sabtra amuga loinna nupi mchaduna trolley do inge tawe khutak aduda thadoi makhutta pairakpa maikhet upu manungdudagi maikhet maru khara amukta lakthoklaga khele adugo nupi mchadugi thawai do tamna langai mai du churga langshin bududadi thawai do sabtra kaina yam kanna lauramlaga achakpa mai du kibadagi amumu maikhu onduna mafum adudagi mangkhre radhika su nupi mchadugi thawai duna hek mangkhibaga trolley matha adudagi phuklauna hokutchaba ngamjare electric maidi maini lightning ngami hainabale adubu asengba maidi makhoigi mai mai pumba chamanba ngame paiki loksingna ngasidi thadoina radhika ge thawai busu kanbiramne radhika amadi thadoi mafam adu thadoktuna ICU gi watlomda lai ngasigi ahingse maku mangamaga mangphawnu baga chapmane radhika do phana thadoina kanbiraklasu masado pakhatpa thakatpa fawba handre somda mu kamdauri ahingsida ngasidi lai ka padre wabana khamthengi aduna ningaidana phamungna tumduna le salai nganba sorangna pung baro muk tarakpa daidune magi kagi thongdo kokok launa hangdo haibagi matagu thillare aduga binoiga manaba khonjel amana tumduna leirba salai nganbabu hawduklare salai nganba bai se thongchom dangdo bai asi haiga thongdo kokok thil adumna thongdu thinduna binoina hawdorakpadu tarduna tumlambadagi mikap thukle salai nganba masasu yam phingna kawbudu tarduna kaidobu yarabuna khanduna thongdu hangtoe thongdu hangtoklaga yengluba matamda binoidu leptuna lerme binoina nganba emergency ma lai polsaldo masayam ngamdre casualty phawda chaluse binoigi wadu tabda mak masasu ipa pakhale aduna nido polsalgi karum changle polsalna binoida call torakpane mana lai paduna lering ani do changdana hojikti polsalbu casualty tamna samduna pure stomach infection ga food poisoning ga pulam mabukto lengba thinba toramado polsalgi khara phare asumna hingdo makhoyumdo polsal masangam dabanina casualty ward to dawina ahing yaregle mathangi numine polsaldu khara phabadagi casualty dagi discharge tawre adu makti class yaudre omit tawre ngasidi pothabana phare haidun haiklabani mamanabadugi kari karino awada pa yengsin biramla ani do class awbo nangnaba thorle somdana thadoigi mapagi phimsu kaya phaboidre aduna ICU da duma machi lingdana leri thadoi radhika ani do sukta hek thadok nade somdamu ayuk aduda class awgo lai salai nganba madi binoi ngasidi human skeleton gi system gi maramda amadi bones ki matangda class ma togadori manglam chatta donation tokthoklambe imung manunggi musingna lawkhidraba leiron chankhidra hakchang polangduni display tawduna thamleba medical gi class to pin drop of silence de room mado doctor medana class lawgadu thorang tori binoy amadi salai nganbasu thangnana phamine class to start tawdore doctor meda dear student
ngasi human skeleton system gi matang da class ni tawduse. As all of you had seen the skeleton display, here is a rare specimen. Student ma'am dugi marakta amana, I had doubt, ma'am, why it is mentioned as a rare specimen. Dr. Medakume, that's good. You are asking a sensible question. Masida ina rare specimen haina specially mentioned tawrise atai maram kaisuki budi nate. Ngasi na khoi ma'am na uriba skeleton se asengba human amagi donate skeleton ne. Asumna medana harakpa asengba skeleton haiduna satra ma'am adu maya kai. Haujiki matamda medical science tampham kyada plastic ne saba natraga atopa makalgi artificial man-made oiba saru polang oina sijinnare. Yam tangna asengba human skeleton si sijinnare. Satra singi maraktagi amana mu question arise tawre. Ma'am, kainumta hange. Yaye, hainingi do hairo. Ma'am, skeleton si before 40 years ki mamangdadi real oina sijinnaba yabado ISTA na sijinnaba yaba yadabagi maramda lo ma'am ek ma'am am hojik ti chamde. Masida aikoi sida human skeleton asengba use tawrse kamai tawrino ma'am. Nangi question si yam interesting way, yam impact laiba question ni. I explain tawge. Auditorium da present tawriba nakoi loina khangjilo. ISTA haibadi Human Tissue Authority Act haidana 2004 da ek ama worldwide ta chandarakpa horake. Ek sigi makhada laws kara guidelines kara enact tawi. Madudi ek sigi makhada dead body akangnaba khara family members na ayaba pirba matung body dubu dispose tawba incinerate tawba natragana body dugi part natraga tissue khara medical tamba satra singi dama donate tawba yai. Tabu masidi private oiba yade. Doctor amana medical satra amada nayumda pujakro haidana pibasu yade. Authority amagi makhada ISTA na piba license parba matamdada dead body amagi magi skeleton si last but not least educational purposes ta sijinnaba yagani. Dr. Medana hariba singdo student singdo puning changna tarame. Dr. Medana mu makha tare human tissue engna yengsilisi postmortem examination tawba anatomical examination amadi removal and storage of human tissue tawbada mana piba instruction makhada tawgadabani. Any hospital authority natraga doctor na tawningba pangtaw tawba yade. Dr. Medana hariba singdu student loinama humduna chale. Professor mo oibada matik yam chai khale satra yamana oja haiba chigi mugunse asuki matik wangi haibe. Oja na takpi tambibada su satra ki puningda itil pigadawrin. Haujikte mu makha tarakpada display tawdun thamliba human skeleton du damu maipunare. Skeleton gi matangda explain tawba horgle. Dr. Medana noina 10+2 tamakmo kanda soidana thengnaramani madudi human skeleton haibase internal framework of human body haibani. Mi amada yawriba bone si 206 aduga at the age of 21 bone density si complete way. Nakhoi myanggi mangda thamduna nakhoi myanggi mangda thamduna lariba skeleton si yang human skeleton haibase part ani thokna khaidoi axial haiba maga aduga appendicular haiba maga. Asi harga Dr. Meda makhuta pointer ma paiga skeleton gi part ani do satra singdu da explain kana tawre. Amuk pointer du paiga explain tawre. Axial skeleton si vertebral column, rib cage, skull asigi saruksi oigadawni. Aduga appendicular skeleton na shoulder girdle, pelvic girdle and the bones of upper and lower limbs niko. In axial there are IT bones vertebral column dana lairsi 32 to 34 bones. Asumna Medana explain tawringe salangan bado yam tumningba ma forme. Fourth row ge corner du da phamlaga ma uiba horgle. Khangaude uirakpadegi ma class tu da tumthaki ba khangaude. Minute manga mu kanaga ma makeup thogle. Mahakna makeup thoglakpadadi auditorium dogna toba classroom dugi manungda ma mathanta lerame. Ma ki mamanaba binusu leramdre. Mahakna leriba class dugi thongna pumbasu lonsillamne. Yang hanglaba ka dugi manungda whiteboard tu da markerna yam chawna thare salaingan ba. Nakanda ngasagi display tawgi skeleton do whiteboard mapadu tu lepe salaingan ba masado phingi. Binoy
ꯑꯁꯤꯒꯥꯏꯔꯒ ꯀꯣꯏꯀꯧ ꯀꯧꯏ ꯃꯍꯥꯛꯀꯤ ꯁꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯤꯔꯤꯗꯨꯗ ꯀꯨꯝꯃꯛꯏ ꯀꯥꯗꯨꯗ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜ ꯑꯗꯨ ꯈꯛꯇꯅꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯆꯥꯎꯈ꯭ꯔꯕ ꯀ꯭ꯂꯥꯁꯔꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯈꯛꯇꯅꯤ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯒ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯀꯅꯥꯝꯇ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯃꯍꯥꯛ ꯄꯔꯄ꯭ꯔꯛ ꯊꯣꯡꯖꯤꯜꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯒꯤ ꯊꯧꯔꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨꯗꯤ ꯃꯄꯥꯜꯗꯒꯤ ꯂꯣꯜꯂꯝꯂꯦ ꯑꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯣ ꯕꯤꯅꯣꯏ ꯁꯦ ꯑꯩ ꯃꯅꯨꯡꯗ ꯂꯩꯌꯦ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯣ ꯑꯁꯨꯝꯅ ꯊꯣꯡꯗꯨ ꯃꯁꯥꯅ ꯀꯟꯅ ꯀꯟꯅ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯗꯨꯅ ꯂꯥꯎꯔ ꯂꯥꯎꯗꯨꯅ ꯊꯤꯜꯂꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤꯗꯤ ꯂꯦꯡꯗꯅ ꯂꯩ ꯑꯆꯨꯝꯕꯒꯤ ꯑꯋꯥꯡꯕ ꯄꯜꯗꯣ ꯑꯗꯨ ꯃꯉꯥꯏ ꯃꯃꯤꯒꯤ ꯃꯊꯥꯗ ꯂꯦꯡ ꯂꯦꯡ ꯑꯍꯤꯡꯕꯅ ꯆꯠꯂꯤ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯃꯤ ꯑꯃꯅ ꯂꯥꯛꯁꯤꯟꯗꯨꯒꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯁꯂꯥꯏ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣ ꯈꯪꯍꯧꯗ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯤꯡꯉꯛꯄꯗꯧꯅ ꯇꯧꯏ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯃꯅꯥꯛꯇ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯍꯟꯗꯣꯛꯏ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯌꯥꯝ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯁꯂꯥꯏ ꯉꯥꯟꯕ ꯌꯦꯡꯂꯒ ꯃꯈ꯭ꯌꯥꯠꯇꯣ ꯂꯥꯎꯅ ꯀꯥꯊꯣꯔꯛꯑꯦ ꯑꯗꯨꯝꯅ ꯀꯥꯊꯣꯔꯛꯄꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯑꯦ ꯑꯁꯨꯝꯅ ꯄꯥꯏꯊꯣꯔꯛꯄꯅ ꯑꯃꯨꯕ ꯃꯩꯈꯨꯗꯨꯅ ꯀꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯟꯗꯣꯔꯛꯄꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯨꯕ ꯃꯩꯈꯨꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯂꯣꯛ ꯈꯨꯕꯗꯧꯅ ꯑꯍꯨ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯦ ꯃꯈꯅꯥꯎ ꯆꯔꯝ ꯐꯨꯡꯒꯠꯂꯦ ꯃꯍꯥꯛ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯃꯇꯝꯗꯨꯗ ꯕꯤꯅꯣꯏꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯁꯂꯥꯏ ꯉꯥꯟꯕ ꯕꯤꯅꯣꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯑꯦ ꯑꯣ ꯍꯥꯏꯔꯒ ꯀꯣꯛꯇꯨ ꯄꯥꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯝꯕ ꯐꯩ ꯂꯋꯥꯏꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯨꯔꯕꯅꯤ ꯃꯍꯥꯛ ꯀꯔꯝꯕ ꯁꯔꯛꯇ ꯇꯨꯝꯊꯔꯨꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯎꯏꯕꯒꯥꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯪ ꯑꯃ ꯃꯪꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯣꯏꯅ ꯅꯪꯗꯤ ꯐꯖꯅ ꯇꯨꯝ ꯂꯩꯔꯝꯃꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯚꯥꯏ ꯀꯔꯝꯕ ꯁꯔꯛꯇ ꯇꯨꯝꯂꯨꯏꯅꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯀꯥꯟꯇꯤꯟ ꯂꯩꯕꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕꯗꯨ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯃꯁꯥꯗꯨ ꯆꯠꯂꯦ ꯕꯤꯅꯣꯏꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗꯣꯛꯂꯨꯗ꯭ꯔꯒꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯔꯤ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯎꯈ꯭ꯔꯤꯁꯦ ꯀꯦꯟꯇꯤꯟꯗꯒꯤ ꯀꯣꯐꯤꯒ ꯆꯥꯅꯕ ꯂꯥꯏꯠ ꯁ꯭ꯅꯦꯛ ꯈꯔ ꯂꯧꯔꯒ ꯃꯔꯨꯞ ꯑꯅꯤꯗꯣ ꯖꯨꯕꯤꯂꯤ ꯍꯣꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯔꯛꯇꯨꯗ ꯆꯪꯂꯛꯂꯒ ꯃꯐꯝ ꯆꯥꯕꯗ ꯕꯦꯟꯁ ꯑꯃꯗ ꯌꯦꯡꯂꯒ ꯑꯅꯤꯗꯨ ꯐꯝꯂꯝꯃꯤ ꯉꯁꯤꯗꯤ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯕꯗꯧꯅ ꯌꯥꯝꯅ ꯗꯦꯖꯤ ꯑꯣꯏꯕꯗꯨꯗ ꯕꯤꯅꯣꯏꯅ ꯐ꯭ꯔꯦꯁ ꯏꯌꯥꯔ ꯑꯏꯪꯕꯗ ꯅꯨꯡꯁꯤꯠ ꯈꯔ ꯐꯨꯍꯜꯂꯕꯗꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯁꯥꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯐꯝꯕꯅꯤ ꯑꯅꯤꯗꯣ ꯄꯥꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯑꯆꯠ ꯑꯍꯣꯡꯁꯤꯡ ꯆꯠꯂꯤꯕꯗꯣ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯕꯦꯟꯁꯇꯨꯗ ꯐꯝꯂꯒ ꯃꯇꯝꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯀꯣꯜ ꯑꯗꯨ ꯂꯥꯛꯄꯒ ꯁꯂꯥꯏ ꯉꯥꯟꯕ ꯑꯦꯟꯖꯦꯂꯤꯀꯥꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯍꯜꯂꯣ ꯍꯦꯜꯂꯣ ꯉꯥꯟꯕ ꯀꯥꯏꯗ ꯂꯩꯒꯦ ꯖꯨꯕꯤꯂꯤ ꯍꯣꯜ ꯃꯃꯥꯡꯗ ꯂꯩꯌꯦ ꯗ꯭ꯋꯦꯂꯔꯁ ꯇꯤ ꯂꯝꯐꯦꯟ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯐꯥꯎꯕꯗꯪ ꯂꯥꯛꯎꯗꯅ ꯕꯤꯅꯣꯏꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯦ ꯁꯨꯝ ꯂꯥꯛꯑꯣ ꯂꯥꯛꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯅꯣꯏꯒꯤ ꯀꯝꯄꯥꯎꯟꯗꯨꯗ ꯇꯣꯏꯅ ꯁꯨꯝ ꯃꯤꯅ ꯂꯥꯛꯏ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯑꯩ ꯄꯨꯡ 3ꯒꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯄꯨꯡ 12:45 ꯆꯠꯇ ꯉꯥꯏꯔꯤ ꯀꯨꯏꯔꯣꯏꯍꯦ ꯅꯪꯁꯨ ꯂꯥꯛꯇ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯃꯦ ꯑꯅꯤꯗꯣ ꯄꯥꯔꯛꯇꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯅꯛ ꯅꯛꯄ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯇꯥꯟꯅ ꯑꯣꯇꯣ ꯑꯃ ꯔꯤꯝꯁ ꯒꯦꯠꯇꯒꯤ ꯐꯥꯔꯒ ꯗ꯭ꯋꯦꯂꯔꯁ ꯇꯥꯟꯅ ꯂꯥꯛꯑꯦ ꯗ꯭ꯋꯦꯂꯔꯁ ꯇꯤꯗ ꯑꯦꯟꯖꯦꯂꯤꯀꯥ ꯑꯃꯗꯤ ꯑꯦꯂꯤꯁ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯑꯦ ꯑꯦꯂꯤꯁꯅ ꯑꯣꯏꯅ ꯋꯥꯃꯥꯡ ꯌꯥꯜꯂꯛꯑꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯀꯣꯜ ꯂꯦꯇꯔ ꯑꯃ ꯂꯥꯛꯄ ꯊꯕꯛꯀꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯇꯧꯕ ꯁꯂꯥꯏ ꯉꯥꯟꯕꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯕꯤꯅꯣꯏꯁꯨ ꯍꯥꯏꯔꯛꯑꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯦꯂꯤꯁ ꯑꯦꯟꯖꯦꯂꯤꯀꯥꯅ ꯃꯤ ꯃꯆꯥꯗꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯗ
ꯊꯕꯛ ꯐꯪꯈ꯭ꯔꯕꯅꯤ ꯀꯟꯇ꯭ꯔꯦꯛ ꯑꯣꯏꯖꯔꯁꯨ ꯆꯪꯕꯨ ꯆꯪꯈ꯭ꯔꯗꯤ ꯔꯤꯒꯨꯂꯔ ꯇꯥꯅꯕ ꯉꯥꯡꯅꯔꯁꯨ ꯌꯥꯏꯗꯅ ꯁꯂꯥꯏꯉꯥꯟꯕꯅ ꯑꯃꯨꯛ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯇꯨꯔꯤꯖꯝꯗꯤ ꯐꯥꯁꯇꯦꯁ ꯒ꯭ꯔꯣꯋꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯆꯥꯅꯕ ꯑꯦꯂꯤꯁꯅ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯊꯕꯛ ꯈꯜꯂꯛꯄꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯑꯃ ꯐꯥꯎꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯏ ꯆꯥꯅꯕꯗꯨ ꯑꯣꯔꯗꯔ ꯍꯦꯛ ꯇꯧꯕꯒ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯍꯥꯏꯔꯝꯂꯒ ꯑꯦꯟꯖꯦꯂꯤꯀꯥꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ ꯋꯥꯁꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯪꯈꯤ ꯋꯥꯁꯔꯨꯝꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯂꯤꯛꯂꯤ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯑꯦ ꯕꯣꯇꯜꯗꯨ ꯂꯧꯊꯣꯔꯛꯄꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯑꯦꯟꯖꯦꯂꯤꯀꯥ ꯃꯈꯨꯠꯇꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯗꯨꯒ ꯕꯣꯇꯜꯗꯨꯗ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯕꯨ ꯇꯧꯔꯗ꯭ꯔꯅꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯏꯃꯥꯅ ꯄꯣꯛꯂꯤꯉꯩꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯨ ꯑꯃꯨꯛꯇ ꯇꯧꯖꯗ꯭ꯔꯤ ꯕꯣꯇꯜ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯊꯛꯅꯕ ꯆꯥꯅꯕꯗꯣ ꯗ꯭ꯔꯣꯞ 2-3 ꯍꯥꯞꯆꯤꯜꯂꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯇꯧꯔꯁꯤꯔꯅꯦ ꯃꯁꯤ ꯇꯧꯔꯒ ꯑꯩ ꯑꯃꯨꯛ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯥ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯇꯧꯕꯅ ꯆꯨꯝꯃꯅꯦꯅ ꯈꯜꯂꯦ everything is fair in love and war ꯆꯨꯝꯅ ꯂꯝꯕꯤ ꯆꯠꯄꯗ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯝꯕꯤꯁꯦ ꯈꯔꯁꯨ ꯀꯣꯏꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩ ꯃꯤꯀꯤꯇꯤ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ ꯑꯩ ꯑꯦꯟꯖꯦꯂꯤꯀꯥꯅꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯂꯥꯏꯉꯥꯟꯕꯅ ꯆꯥꯒꯗꯕꯗꯨꯗ ꯃꯥꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯎꯕ ꯏꯁꯤꯡꯁꯤ ꯌꯥꯜꯂꯨꯒꯅꯤ ꯉꯔꯥꯡꯗꯤ ꯃꯍꯥꯛ ꯑꯦꯂꯤꯁꯀ ꯂꯣꯏꯅꯅ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯂꯩꯕ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯨꯕ ꯁꯦꯟ ꯆꯪꯅ ꯃꯇꯝ ꯆꯪꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯕꯣꯇꯜꯁꯦ ꯄꯨꯔꯛꯈꯤꯕꯅꯤ ꯂꯤꯛꯂꯤ ꯕꯣꯇꯜ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯂꯨ ꯇꯣꯡꯗ ꯆꯪꯈꯤꯕ ꯊꯣꯛꯂꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯑꯗꯨꯕꯨ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯁꯨ ꯑꯃꯔꯣꯝꯗꯗꯤ ꯀꯤꯕ ꯑꯃ ꯐꯥꯎꯏ ꯀꯝꯗꯧꯅ ꯏꯁꯤꯡꯁꯤ ꯌꯥꯟꯁꯤꯟꯗꯣꯏꯅꯣ ꯈꯜꯂꯨꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯋꯥꯁꯔꯨꯝꯁꯤꯗ ꯑꯃꯨꯛꯁꯨ ꯂꯩꯒꯅꯤ ꯃꯥꯒꯤ ꯃꯊꯧꯁꯤ ꯀꯨꯏꯅ ꯊꯤꯟꯊꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯊꯛꯅꯕ ꯏꯁꯤꯡ ꯕꯣꯇꯜꯗ ꯌꯥꯟꯁꯤꯜꯂꯒ ꯑꯣꯏꯔꯁꯨ ꯄꯤꯊꯛꯁꯤꯔ ꯈꯜꯂꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯆꯔꯥꯡꯅꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯁꯥꯅ ꯃꯁꯥꯗꯣ ꯆꯦꯛꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯃꯍꯥꯛ ꯕꯣꯇꯜꯗꯣ ꯑꯃꯨꯛ ꯕꯦꯒꯇ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯥꯞꯆꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜꯗꯨꯗ ꯆꯥꯅꯕ ꯃꯌꯥꯝꯗꯨ ꯊꯦꯟꯗꯨꯅ ꯊꯝꯃꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯆꯪꯁꯤꯜꯂꯒ ꯆꯥꯕ ꯌꯥꯎꯁꯤꯜꯂꯦ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯑꯦꯟꯖꯦꯂꯤꯀꯥꯗꯣ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯑꯦ ꯃꯃꯥꯏꯗꯣ ꯑꯦꯂꯤꯁꯅ ꯀꯩꯗꯧꯔꯒꯦ ꯑꯦꯟꯖꯦꯂꯤꯀꯥ ꯄꯨꯛ ꯁꯥꯎꯒꯠꯂꯦ ꯃꯣꯔꯣꯛ ꯊꯦꯡꯅꯔꯨꯔꯦ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯨꯛ ꯁꯧꯒꯠꯄꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯎꯠꯂꯤꯕꯗꯣ ꯄꯨꯛ ꯁꯧꯒꯠꯄꯒꯤ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯄꯗꯨꯗ ꯑꯦꯂꯤꯁꯅ ꯅꯪꯗꯤ ꯃꯣꯔꯣꯛ ꯆꯥꯕ ꯌꯥꯗꯕ ꯌꯥꯝ ꯁꯥꯕ ꯆꯥꯕ ꯌꯥꯗꯕ ꯑꯃ ꯂꯩꯗꯥꯏ ꯈꯪꯉꯦ ꯅꯪꯒꯤꯗꯣ ꯆꯣꯀ꯭ꯂꯦꯠ ꯆꯥꯔꯗꯤ ꯐꯗꯥꯏ ꯆꯣꯀ꯭ꯂꯦꯠ ꯆꯥꯔꯗꯤ ꯐꯩ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕꯁꯨ ꯁꯂꯥꯏꯉꯥꯟꯕ ꯆꯣꯀ꯭ꯂꯦꯠ ꯆꯥꯔꯗꯤ ꯐꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯕꯤꯌꯨꯔꯥ ꯍꯣꯏ ꯂꯩꯕꯤꯌꯣ ꯑꯁꯤ ꯍꯥꯏꯅꯔꯗꯅ ꯑꯦꯟꯖꯦꯂꯤꯀꯥꯒꯤꯗꯃꯛ ꯆꯣꯀ꯭ꯂꯦꯠ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯣ ꯀꯣꯛ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯃꯄꯥꯜ ꯊꯣꯛꯈꯤꯕꯒ ꯑꯦꯂꯤꯁꯅ ꯍꯦ ꯑꯦꯛꯇꯤꯡ ꯐꯥꯎꯗꯤ ꯃꯩ ꯅꯤꯕꯦꯕ ꯅꯪ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗ ꯀꯥꯏꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯦꯟꯖꯦꯂꯤꯀꯥꯅ ꯑꯣꯁꯀꯥꯔꯒ ꯂꯥꯏꯔꯤ ꯑꯅꯤꯗꯣ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯝꯇ ꯍꯥꯞꯆꯤꯜꯍꯧꯒꯦ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯧꯕ ꯏꯁꯤꯡꯁꯦ ꯑꯦꯂꯤꯁꯅ ꯍꯩ ꯌꯥꯝ ꯍꯩꯅ ꯇꯧꯀꯣ ꯑꯃꯨꯛ ꯃꯤ ꯎꯅꯤ ꯑꯦꯟꯖꯦꯂꯤꯀꯥꯅ ꯎꯗꯅꯕ ꯅꯪ ꯈꯔ ꯈꯟꯖꯤꯜꯂꯣ ꯑꯦꯂꯤꯁꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯒ ꯑꯩ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦꯗ ꯉꯝꯃꯤ ꯁꯥꯊꯤꯅ ꯉꯝꯃꯤ ꯇꯧꯕ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯔꯛꯇ꯭ꯔꯕ ꯑꯐ ꯈꯟꯊꯕ ꯉꯝꯂꯛꯇ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯃꯒꯤ ꯁꯥꯖꯠꯅꯤ ꯆꯠꯂꯤꯕ ꯑꯦꯟꯖꯦꯂꯤꯀꯥ ꯌꯥꯝ ꯍꯩꯁꯤꯡꯅ ꯅꯥꯒꯦꯠ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯤꯇꯧ ꯃꯤꯔꯝ ꯌꯦꯡꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯅ ꯊꯛꯂꯤꯕ ꯆꯉꯥꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯗꯣ ꯗ꯭ꯔꯣꯞꯇꯣ ꯍꯥꯞꯆꯤꯜꯂꯤ ꯃꯗꯨ ꯍꯥꯞꯆꯤꯟꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯂꯥꯏꯉꯥꯟꯕꯒ ꯕꯤꯅꯣꯏꯒꯁꯨ ꯃꯈꯨꯠꯇ ꯆꯣꯀ꯭ꯂꯦꯠ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯦꯟꯖꯦꯂꯤꯀꯥ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯇꯣ ꯍꯧꯖꯤꯛꯀꯤꯗꯣ ꯎꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯥꯅ ꯍꯨꯃꯥꯡ ꯀꯥꯡꯕ ꯎꯔꯒ ꯆꯥꯅꯅ ꯃꯣꯔꯣꯛ ꯁꯥꯕ ꯍꯦꯟꯃꯟꯕꯅ ꯄꯨꯛ ꯁꯧꯒꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯇꯧꯔꯤꯅꯤ ꯈꯜꯂꯝꯃꯤ ꯁꯂꯥꯏꯉꯥꯟꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯣꯀ꯭ꯂꯦꯠꯇꯨ ꯁꯤꯅꯤ ꯑꯦꯟꯖꯦꯂꯤꯀꯥ ꯁꯦ ꯆꯣꯀ꯭ꯂꯦꯠꯁꯨ ꯆꯥꯎ ꯆꯣꯀ꯭ꯂꯦꯠ ꯀꯣꯕꯔꯗꯨ ꯁꯦꯒꯥꯏꯔꯒ ꯑꯦꯟꯖꯦꯂꯤꯀꯥꯗꯨ ꯆꯥꯔꯝꯃꯤ
ꯌꯥꯝ ꯄꯥꯝꯅ ꯆꯥꯕꯗꯤ ꯅꯠꯇꯦ ꯑꯊꯨꯝꯕꯁꯦ ꯀꯌꯥꯗꯤ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛ ꯆꯥꯔꯦ ꯍꯨꯃꯥꯡꯗꯤ ꯑꯗꯨꯃꯛ ꯀꯥꯡꯂꯦ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯣ ꯎꯔꯝꯃꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗꯕ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯆꯣꯀ꯭ꯂꯦꯠꯇꯣ ꯆꯥꯅ ꯆꯥꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯆꯥꯒꯗꯕ ꯄ꯭ꯂꯦꯠꯇꯨꯗ ꯃꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯕꯤꯅꯣꯏꯁꯨ ꯃꯈꯣꯏꯅ ꯆꯥꯔꯝꯕ ꯄ꯭ꯂꯦꯠꯇꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯟꯕꯗꯒꯤ ꯆꯉꯥꯡꯗꯨꯗ ꯑꯁꯣꯟꯕ ꯏꯁꯤꯡ ꯂꯩꯋꯥ ꯌꯥꯎꯕꯗꯣ ꯈꯖꯤꯛꯇꯐꯥꯎ ꯃꯍꯥꯛ ꯌꯥꯇꯣꯟ ꯇꯪꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯑꯔꯨꯕ ꯑꯃꯒꯤ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯃ ꯂꯥꯛꯑꯦ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯄꯣꯜꯁꯟꯗꯣ ꯂꯦꯡꯕꯤ ꯊꯤꯟꯕꯤ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯕꯤꯅꯣꯏꯁꯨ ꯗ꯭ꯋꯦꯂꯤꯁꯇꯒꯤ ꯑꯃꯨꯛ ꯑꯅꯤꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯌꯥꯡꯅ ꯍꯣꯁꯇꯦꯜꯗ ꯂꯥꯛꯑꯦ ꯁꯣꯝꯗꯗꯤ ꯑꯅꯤꯗꯨꯃ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ ꯃꯇꯝ ꯆꯪꯈꯩ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯊꯤꯗꯨꯅ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯤꯁ ꯑꯅꯤꯗꯣ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯑꯃꯨꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯑꯦ ꯋꯥꯔꯤꯈꯩꯁꯨ ꯑꯦꯛꯇꯤꯡꯁꯨ ꯇꯧꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯄꯥꯟꯗꯕ ꯌꯥꯇꯣꯟ ꯈꯖꯤꯛꯇ ꯐꯥꯎ ꯇꯪꯗꯅ ꯆꯠꯈ꯭ꯔꯦ ꯍꯣꯅꯦ ꯃꯃꯤꯠ ꯊꯛꯃꯜ ꯑꯅꯤꯗꯣ ꯐꯣꯟꯗꯨꯅ ꯇꯥꯟ ꯀꯥꯏꯅ ꯂꯥꯛꯁꯤꯟꯕꯗꯨꯅ ꯇꯧꯔꯤꯅꯤ ꯏꯕꯦꯝꯃ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯏ ꯌꯥꯝ ꯀꯥꯏꯗ ꯄꯨꯛ ꯁꯥꯎꯒꯠꯄ ꯑꯦꯛꯇꯤꯡꯒ ꯇꯧꯔꯗꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯀꯥꯏꯗꯅꯣ ꯈꯖꯤꯛꯇꯗ ꯈꯦꯜꯂꯒ ꯆꯠꯈꯤꯕꯗꯣ ꯐꯔꯦ ꯑꯦꯟꯖꯦꯂꯤꯀꯥ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯇꯨꯡꯗ ꯆꯥꯟꯁ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯕ꯭ꯔꯥ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯛꯏꯍꯦ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯒ ꯃꯄꯥꯜ ꯁꯥꯅ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅꯅꯤꯗꯣ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯣꯜꯁꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯣꯁꯇꯦꯜꯗꯒꯤ ꯋꯥꯠ ꯌꯧꯈ꯭ꯔꯦ ꯀꯨꯞꯊꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯕꯒꯤ ꯂꯦꯡꯕ ꯊꯤꯟꯕ ꯑꯣꯏꯔꯝꯂꯦ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇꯨꯅ ꯂꯦꯡꯕ ꯊꯤꯟꯕꯗꯨꯗꯤ ꯈꯔ ꯐꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝ ꯏꯃꯔꯖꯦꯟꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ ꯗꯥꯏꯀꯣꯅꯤꯛ ꯀꯥꯞꯇꯨꯅ ꯃꯥꯒꯤ ꯂꯦꯡꯕ ꯊꯤꯟꯕꯗꯣ ꯐꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯑꯣꯄꯔꯦꯁꯟ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ ꯑꯣꯄꯔꯦꯁꯟꯗꯨ ꯂꯣꯏꯔꯛꯄꯗ ꯄꯨꯡ 10 ꯇꯥꯔꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯨꯗꯒꯤ ꯄꯣꯜꯁꯜꯗꯨ ꯏꯟꯊꯣꯔꯛꯄꯗ ꯀꯦꯔꯂꯥꯗꯒꯤ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯨꯞꯁꯦꯟ ꯁꯤꯟꯅꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯣꯁꯇꯦꯜ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯅꯤꯗꯣ ꯋꯥꯔꯗꯇ ꯑꯣꯏꯅ ꯄꯣꯜꯁꯜꯗꯨ ꯂꯦꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯆꯥꯛꯇꯤ ꯍꯣꯁꯇꯦꯜꯒꯤ ꯃꯦꯁꯇꯒꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕ ꯏꯃꯣꯏꯅ ꯍꯣꯇꯦꯜꯗꯒꯤ ꯆꯥꯛ ꯂꯩꯕ ꯂꯥꯛꯏ ꯕꯣꯅꯤꯅ ꯄꯣꯜꯁꯜꯕꯨ ꯁꯪꯗꯨꯅ ꯂꯩꯍꯧꯏ ꯁꯂꯥꯏ ꯉꯥꯟꯕ ꯆꯥꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯗꯨ ꯕꯣꯅꯤꯒ ꯃꯣꯏ ꯑꯅꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯣꯜꯁꯜꯗꯣ ꯁꯪꯕꯒꯤꯗꯃꯛ ꯕꯤꯅꯣꯏꯅ ꯃꯅꯨꯡꯗ ꯑꯗꯨꯒ ꯃꯄꯥꯜꯗꯅ ꯁꯂꯥꯏ ꯉꯥꯟꯕ ꯑꯣꯏꯅ ꯂꯩ ꯁꯣꯝꯗꯅ ICUꯗ ꯑꯗꯨꯃꯛ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗꯣ ꯑꯔꯨꯕ ꯐꯤꯕꯝꯗꯒꯤꯕꯨꯗꯤ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯕꯕꯨ ꯍꯥꯃꯨꯅꯤ ꯂꯩꯔꯤꯗꯣ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯐꯕꯗꯤ ꯑꯣꯏꯗꯦ ꯃꯈꯥ ꯇꯥꯅ ꯑꯣꯕꯖꯥꯔꯕꯦꯁꯟꯒꯤꯗꯃꯛ ꯃꯍꯥꯛ ICUꯗ ꯊꯝꯂꯦ ꯔꯥꯙꯤꯀꯥ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯅꯤ ꯂꯩꯃꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯊꯥꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯁꯪꯂꯦ ꯁꯂꯥꯏ ꯉꯥꯟꯕ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯑꯍꯤꯡꯗꯣ ꯃꯄꯥꯜꯗ ꯂꯣꯏꯅ ꯂꯦꯟꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯝꯊꯥ ꯆꯪꯕ ꯍꯧꯔꯛꯄꯗꯒꯤ ꯊꯦꯡꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯃꯇꯝꯁꯤ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯗꯧꯅ ꯇꯧꯏ ꯃꯆꯤ ꯏꯂꯦꯡ ꯍꯦꯛ ꯂꯦꯡꯗꯕꯒꯨꯝ ꯒꯥꯔꯤꯒꯤ ꯀꯇꯥꯗꯨ ꯇꯞꯅ ꯊꯦꯡꯒꯨ ꯈꯣꯡꯊꯥꯡꯅꯤ ꯊꯥꯡꯂꯤꯗꯨ ꯐꯝꯕꯗꯇ ꯋꯥꯏ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥꯗꯤ ꯁꯣꯝꯗꯅ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯀꯣꯔꯤꯗꯣꯔꯗ ꯇꯨꯝꯂꯝꯃꯤ ꯃꯇꯝꯗꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯂꯦ ꯁꯂꯥꯏ ꯉꯥꯟꯕꯁꯦ ꯉꯁꯤꯗꯤ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯔꯦ ꯇꯨꯝꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯗꯨꯗꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯂꯥꯌꯦꯡꯕꯁꯦ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯗꯦ ꯍꯥꯏꯗꯅ ꯄꯦꯁꯦꯟ ꯑꯌꯥꯝꯕꯅ ꯋꯥꯀꯠꯂꯤꯕꯁꯦ ꯆꯨꯝꯂꯗ꯭ꯔꯥ ꯄꯣꯜꯁꯜꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯤꯕꯁꯦ ꯌꯦꯡꯕ ꯌꯥꯏ ꯏꯆꯝ ꯆꯝꯕ ꯄꯨꯛ ꯂꯦꯡꯕ ꯊꯤꯟꯕꯅꯤ ꯍꯥꯏꯗꯅ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯃꯗꯤ ꯊꯥꯎ ꯊꯨꯝ ꯌꯥꯝꯅ ꯌꯥꯎꯕ ꯀꯥꯏꯍꯟꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯗꯅ ꯗꯥꯏꯀꯣꯅꯤꯛ ꯈꯛꯇꯃꯛ ꯀꯥꯞꯂꯒ ꯉꯥꯏꯍꯥꯛꯀꯤ ꯂꯦꯡꯕ ꯊꯤꯟꯕ ꯐꯅꯕ ꯇꯧꯔꯤꯁꯤꯅꯗꯤ ꯊꯋꯥꯏ ꯋꯥꯔꯣꯏꯗꯕꯒꯤ ꯑꯆꯧꯕ ꯃꯃꯤꯔ ꯇꯥꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯌꯥꯝ ꯆꯃꯝꯅꯦ ꯇꯁꯦꯡꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯝꯗ꯭ꯔꯒꯗꯤ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯒꯣꯜ ꯁ꯭ꯇꯣꯟ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯂꯝꯒꯗ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯂꯥꯏꯊꯣꯛꯄ ꯊꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯣꯏꯅ ꯆꯠꯅꯔꯤꯕ ꯑꯃꯨꯛꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯅ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯀꯣꯛ ꯁꯥꯏ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯉꯥꯏꯍꯥꯛ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡ ꯁꯂꯥꯏ ꯉꯥꯟꯕ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯍꯦꯛ ꯎꯏꯁꯤꯟꯒꯦ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ
display tawduna thamba saru polangdo mamita ure saru polangduna magi mamangda momo noklaga yenglakpadawna su tawi salangan badi tamna tamna sumtum thab hawrakle mak masache tumna taibang pa lamada puduna chatpadawna su tawi saru polangdo mi dawna lengling chale mera sitarak pathadana lachin marumda thabal machadel nuksi haitaba nuksina upalgi akangbu nabu kelanaba thokshile saru polangduna mabu khulam toina umang amagi manungda lao habagi matang kaurakle lakta yade lao habagi matane tattana kauraklibedo saru polangdu magi mamita mapung mari pharabi nupi amagi saklonda masado unsana tamna kupsin bawrakle masado i thangi lutong singli nauri phunjile saru polangdagi nupi ma on khiduna haujikti ningsha sor hole hakchang da mihul chongbudong tawe makhong makhut lengling chale nupi dun mangonda munne yengle salangan ba yengna nupi dun haire sitarakpa nganglei naba machu moment olakpa ken ka dabaki ngai dun leriba akang bu nasi maral bu karino punchina matam loire taklibra natragana mathangi ning thama leiri madugi mangla law haiduna pauje lebra akang bu nasina malangna minung silaitana upal sidigi sena kaina libase nang bu tadra akang bu nasi teng thakol magi wakai kening na ke libra natragana matam yogding malang bana tuhat libra pangdabu upal sina una mana ke laga tumin yengduna lei magi leiteng oirama una singsina masadagi sena khaina khra karigi mana tumin yengduna lei akang bu nasiga aigi punchigi wari chap mane sayausu amatani poloisu amatani law salangan ba aigi teng pangro law marul thoktaba akang bu nasigi wakat se aigi wakat mangni khallaga taro law asi hairga salangan ba yina khengna lawna nokle salangan ba tumin nupi dugi matawduda haifam tawphum khangdana tumin yengduna le haujikti nupi duna sukluba umangdugi manungda mabu pusindugi kanna honari khulam toina kauruklabada salangan ba tumina laiba ngamdraduna nupiduna kauriba maike duda lai asumna lakpaduda nupiduna mabu lampen patki mafam tarung lairambi masaikon chingi napomda pure nungchu pangba maike duna langon ching makui nungon chingina singsa mangarak kanbi iwailam laifam temphom kanba mafamda salangan ba nupiduna moithem tawduna puduna lakle chingonduda usinasin yarukle mangara kanbi haiba mafam sidani nupi sina salangan babu puraklise mafam si yorokpada atiyada kwak langjana maning tamna atiyada paiduna sanare makhadana fijet leiting ningthidana setlaba charei phina khawana sana lupana leiting oiba nupa nupi kayana wagi sakai mathak tumduna akoibagi lemaiduda taduna le asiba hakchang ngaktane mana uriba singdo aduna mataw karamna machi lengune asiba hakchang kaya do yengbada loina phaje siriba singdo pakhang le chabi ngakta oina tawe saksu su loina phaje onthokna su pamukhre asiba singchi mama pa oibi singdo kari poiramgane akoibududa salangan ba koyeng yengi machi amadana asiba hakchang kharadi patha pumthaba kwak langjana set setuna chaba khara mana saru polang ngakta oiduna fijet leiting sana lupana machi lengdana adumak leibasu yaure yenghaidaba phibam chadaba asiba hakchang kaya amasu paktaknana chingkhong chingya amadi chingchang napomduda sangne taduna sandokluga lei patha pumthaba hakchang kaya duda langja kwakti makhoigi machinjak matha oiduna pena hauna set setuna chari madu chingdubuda salanganba masado thuk thuk lawe hainadaba ma fawe mabuk makadang onduna masado handuk ningba madi fawe salanganba machin menduna khangi haujikti mabu moithem tawduna purakleba nupi du yengna kadaidano nang naibu puraklebse aduga aibu mafam sitana lamjing libinakna kana airo haise kona take simadi khangjil nangna leiribu mafamse mangar kan bikawi namangda urisina singamdana siraba masana masa mathanda manung matam chadana ningba thungdabagi pendabagi thauri yanduna siraba nupa nupi ngaktani
ꯃꯈꯣꯏꯗꯤ ꯂꯩꯔꯣꯟ ꯆꯟꯗꯦ ꯃꯐꯝꯁꯤꯅ ꯃꯈꯣꯏꯒꯤ ꯑꯇꯥꯞꯐꯝ ꯃꯣꯡꯐꯝꯅꯤ ꯃꯈꯣꯏꯗꯤ ꯀ꯭ꯋꯥꯛ ꯂꯪꯖꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯁꯨ ꯍꯥꯏꯗꯅ ꯑꯍꯤꯡꯕ ꯅꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯕ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯃꯐꯝꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤ ꯇꯥꯅ ꯄꯨꯔꯛꯂꯤꯕ ꯂꯩ ꯌꯥꯝ ꯆꯥꯎꯅ ꯃꯔꯝ ꯑꯃ ꯂꯩ ꯃꯔꯝꯗꯣ ꯂꯩꯕꯅ ꯑꯩꯅ ꯅꯪꯕु ꯃꯐꯝꯁꯤ ꯇꯥꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯤ ꯑꯆꯪ ꯑꯅꯤꯕꯨ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯗꯥꯏ ꯅꯈꯣꯏꯗꯤ ꯃꯤꯕꯨ ꯂꯥꯌꯦꯡꯕ ꯀꯟꯕ ꯉꯝꯕꯗꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯕꯅꯤ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯀꯌꯥ ꯋꯥꯍꯟꯊꯣꯛꯁꯤꯡꯁꯦ ꯈꯪꯖꯤꯜꯂꯕ ꯃꯇꯨꯡ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯁꯤꯕꯒꯤ ꯋꯥꯌꯦꯜ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯅꯪꯕꯨ ꯃꯐꯝꯁꯤ ꯇꯥꯅ ꯄꯨꯔꯛꯂꯤꯕꯅꯤ ꯁꯂꯥꯏꯉꯥꯟꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯒ ꯃꯗꯣꯝ ꯉꯛꯆꯥꯅꯩ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯈꯜꯂꯤ ꯃꯐꯝ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯀꯤꯕꯒꯤ ꯃꯁꯛꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯥ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯂꯝꯗꯦ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯗꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯈꯨꯔꯤ ꯆꯔꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯔꯤ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯁꯂꯥꯏꯉꯥꯟꯕ ꯃꯈꯣꯡ ꯑꯗꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯋꯦ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯃꯥꯏꯗꯨꯗꯒꯤ ꯋꯥꯡꯈꯠꯂꯛꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯣꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯁꯂꯥꯏꯉꯥꯟꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯂꯧꯔꯒ ꯄꯦꯜꯂꯒꯗꯕꯣꯏ ꯅꯤꯡꯉꯤ ꯑꯄꯦꯟꯕ ꯐꯥꯎꯏ ꯁꯂꯥꯏꯉꯥꯟꯕꯅ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯂꯥꯛꯁꯤꯟꯗꯨꯅ ꯋꯥꯅ ꯈꯥꯡꯕꯗ ꯎꯔꯒ ꯅꯨꯄꯤꯗꯨꯅ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯉꯥꯏꯔꯦ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯎ ꯊꯋꯥꯏꯅ ꯎꯅꯥ ꯎꯄꯥꯜꯗꯒꯤ ꯎꯅꯥ ꯁꯦꯠꯅꯒꯗꯧꯔꯦ ꯀꯨꯏꯔꯔꯣꯏ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯑꯆꯠ ꯑꯋꯣꯡꯅ ꯈꯣꯡꯒꯣꯏꯅꯔꯕ ꯑꯀꯪꯕ ꯎꯅꯥ ꯑꯣꯟꯒꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯔꯦ ꯅꯪꯁꯨ ꯑꯁꯤꯕ ꯃꯔꯛꯇ ꯇꯤꯜꯂꯒꯗꯕꯅꯤ ꯑꯩꯈꯣꯏꯒ ꯅꯪꯒ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯔꯔꯣꯏ ꯅꯪꯗꯤ ꯎꯅꯥꯅꯤ ꯎꯅꯥ ꯅꯤꯡꯊꯝ ꯆꯌꯧꯗ ꯀꯦꯟꯕ ꯃꯆꯨ ꯃꯃꯦꯠ ꯑꯣꯜꯂꯕ ꯑꯀꯪꯕ ꯎꯅꯥꯅꯤ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯅꯣꯛꯏ ꯁꯣꯝꯗꯅ ꯁꯂꯥꯏꯉꯥꯟꯕꯗꯣ ꯀꯟꯅ ꯃꯪꯂꯥꯛꯅꯔꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯨꯝꯊꯕꯒ ꯇꯧꯔꯤꯕ ꯎꯔꯤꯕꯁꯤꯡꯁꯦ ꯃꯪꯅꯤ ꯃꯪꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯏꯕꯪꯗ ꯃꯪꯂꯥꯛꯅꯔꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯃꯪꯂꯥꯛꯅꯔꯤ ꯈꯪꯉꯤ ꯂꯥꯎꯁꯤ ꯂꯥꯎꯉꯝꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯀꯅꯥꯅꯣꯝꯇꯅ ꯃꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯂꯗꯤ ꯐꯅꯤꯗ ꯍꯥꯏꯗꯅ ꯃꯁꯥ ꯃꯊꯟꯇ ꯈꯜꯂꯤ ꯂꯥꯎꯒꯦ ꯍꯥꯏꯅ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯀꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯍꯥꯏꯗꯅ ꯍꯣꯠꯅꯕꯁꯨ ꯈꯣꯟꯖꯦꯜ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯂꯥꯏꯌꯤꯡ ꯐꯥꯏꯈ꯭ꯔꯦ ꯃꯁꯥꯗꯣ ꯃꯨꯛꯀꯦ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ ꯑꯣꯟꯅ ꯊꯣꯏꯅ ꯃꯥ ꯈꯥꯡꯂꯦ ꯐꯅ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯉꯤ ꯃꯪꯂꯥꯛꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩ ꯃꯪꯂꯥꯛꯅꯕꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯄꯪꯊꯈ꯭ꯔꯦ ꯃꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯄꯜꯂꯨꯕꯒꯤ ꯉꯥꯏꯍꯥꯛꯇꯨꯗꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯔꯦꯖꯤꯅꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯍꯌꯦꯡꯋꯥꯏ ꯑꯍꯤꯡ ꯌꯥꯔꯦꯛꯂꯕ ꯃꯄꯥꯜꯗ ꯃꯇꯝꯗꯨꯗ ꯁꯣꯏꯕꯗꯒꯤ ꯃꯪꯀꯦꯝ ꯍꯥꯏꯒꯦꯝꯅꯔꯕ ꯃꯪꯂꯥꯛꯅꯔꯕꯗꯤ ꯌꯨꯝꯗ ꯂꯥꯠꯄ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯨ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯪꯒꯤ ꯅꯐꯝꯗ ꯇꯝꯕꯤꯈꯤꯕ ꯏꯄꯥ ꯃꯥꯒꯤ ꯃꯤꯡꯈꯩ ꯑꯊꯣꯏꯕꯗꯣ ꯁꯣꯜꯂꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯁꯂꯥꯏꯉꯥꯟꯕ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯨꯝꯒꯤ ꯂꯥꯏꯑꯣꯏꯕ ꯃꯇꯤꯛ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯃꯤꯡꯈꯩ ꯑꯊꯣꯏꯕꯕꯨ ꯁꯂꯥꯏꯉꯥꯟꯕ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯆꯤꯉꯨ ꯄꯟꯊꯧ ꯂꯥꯏꯅꯤꯡꯊꯧꯑꯣ ꯀꯌꯥꯠ ꯀꯥꯡꯂꯦꯟ ꯁꯥꯊꯧꯕ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯁꯤꯟ ꯊꯨꯡꯅ ꯂꯩꯔꯤꯕ ꯌꯦꯛꯅ ꯁꯥꯔꯣꯏ ꯂꯥꯂꯣꯏꯕ ꯈꯣꯡꯕꯥꯅꯨꯡꯗ ꯂꯟꯅꯕ ꯆꯧꯕꯤ ꯄꯨꯔꯦꯟ ꯍꯣꯜꯂꯤꯕ ꯏꯄꯨꯔꯣꯏꯅꯤ ꯍꯥꯏꯖꯒꯦ ꯇꯧꯔꯣꯏ ꯅꯥꯏꯅꯤ ꯍꯥꯏꯖꯒꯦ ꯑꯔꯥꯞꯄꯗ ꯎꯗꯕ ꯑꯅꯛꯄꯗ ꯂꯩꯇꯕ ꯆꯥꯎꯕ ꯄꯤꯛꯄ ꯅꯃꯤꯡꯅꯤ ꯁꯤꯟꯅ ꯊꯨꯡꯅꯗ ꯂꯩꯕꯅꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯍꯨꯝꯒꯤ ꯃꯁꯛꯅꯤ ꯇꯔꯪꯗ ꯃꯩ ꯍꯧꯕ ꯂꯛꯂꯤꯗ ꯈꯧꯁꯥꯕ ꯑꯁꯤ ꯍꯥꯏꯔꯗꯅ ꯌꯥꯝ ꯆꯦꯠꯅ ꯃꯪꯂꯥꯛꯅꯔꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯤꯡꯈꯩꯗꯨꯗꯤ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯂꯥꯔꯣꯜ ꯂꯥꯇꯨꯞ ꯂꯩꯇꯅ ꯁꯣꯜꯂꯝꯃꯤ
ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯄꯨ ꯃꯥꯒꯤ ꯑꯍꯛꯄ ꯃꯤꯡꯈꯩꯗꯣ ꯁꯣꯟꯕꯅ ꯆꯤꯡꯎ ꯃꯥꯅ ꯎꯕꯤꯔꯗꯨꯅ ꯌꯣꯠꯀꯤ ꯈꯨꯔꯨꯝ ꯑꯃ ꯇꯣꯡ ꯁꯦꯟꯖꯥ ꯆꯩꯁꯨ ꯄꯥꯜꯂꯣꯏꯅꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯣ ꯁꯂꯥꯏꯉꯥꯟꯕꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯦ ꯈꯨꯠꯇ ꯄꯥꯏꯕ ꯆꯩꯁꯨꯗꯨꯅ ꯃꯪꯂꯥꯛꯅꯍꯜꯂꯤꯕ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯣ ꯌꯦꯡꯂꯒ ꯁꯅꯥ ꯃꯍꯩꯔꯦ ꯀꯣꯂꯣꯏ ꯅꯨꯡꯁꯤꯕ ꯄꯟꯊꯧ ꯃꯥꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏ ꯍꯥꯏ ꯍꯝꯆꯠ ꯍꯝꯐꯣꯏꯅꯕ ꯇꯥꯏꯕꯪꯗ ꯑꯇꯣꯏ ꯑꯀꯥꯏ ꯊꯣꯛꯍꯟꯒꯅꯨ ꯅꯈꯣꯏꯒꯤ ꯃꯐꯝ ꯁꯤꯗ ꯂꯩꯇꯦꯍꯦ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯅꯇꯦꯐꯝꯗ ꯇꯦꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯠꯇ ꯄꯥꯏꯕ ꯆꯩꯁꯨꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯣ ꯀꯣꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯁꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯪꯂꯥꯛꯅꯕꯁꯨ ꯐꯔꯦ ꯃꯁꯥꯗꯨ ꯅꯦ ꯍꯦꯛ ꯇꯥꯏ ꯁꯂꯥꯏꯉꯥꯟꯕꯅ ꯁꯤꯔꯝꯅꯤꯗ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯕꯨ ꯑꯩ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃꯇ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯗꯅ ꯉꯁꯤ ꯏꯃꯥꯅ ꯇꯥꯛꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯇꯣ ꯏꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯈꯥꯡꯉꯨꯇꯛꯇ ꯄꯨꯟꯁꯤꯁꯦ ꯃꯥꯡꯂꯝꯕ ꯌꯥꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯅꯥꯏꯔꯝꯕ ꯑꯍꯤꯡ ꯑꯗꯣ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ ꯑꯌꯨꯛ ꯑꯗꯨꯗ ꯀꯔꯝꯕ ꯁꯥꯔꯛꯇ ꯀꯔꯝꯕ ꯇꯟꯖꯥꯗ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯂꯧꯔꯤꯕ ꯐꯤꯔꯞꯅꯣ ꯈꯪꯍꯧꯗꯦ ꯃꯁꯥꯁꯨ ꯊꯥꯗꯣꯏ ꯑꯌꯨꯛ ꯑꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯅꯦꯒꯤ ꯋꯥꯗꯨꯗ ꯉꯁꯤ ꯃꯄꯥꯒꯤ ꯑꯅꯥꯕ ꯍꯪꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯥꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯏꯕꯣꯆꯧꯕꯗꯣ ꯑꯌꯨꯛꯇꯨꯗ ꯃꯅꯦꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯉꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯖꯐꯝ ꯂꯩꯔꯣꯏꯗꯕꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯕꯅꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯁꯨ ꯆꯩꯅꯥ ꯃꯈꯜ ꯑꯃꯔ ꯃꯊꯟꯇ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯖꯈꯤꯕꯅꯤ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯂꯩ ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯪꯍꯧꯗꯦ ꯏꯕꯣꯆꯧꯕꯗꯣ ꯃꯣꯏꯒꯤ ꯃꯄꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ICU ꯃꯅꯨꯡꯗꯗꯤ ꯃꯤ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯒꯤ ꯃꯅꯦ ꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯥꯀꯟꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯊꯥꯗꯣꯏꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯏꯕꯣꯆꯧꯕꯒ ꯍꯥꯏꯗꯅ ꯊꯦꯝꯅꯧꯗꯅ ꯃꯅꯦꯅ ꯊꯥꯗꯣꯛꯑꯦ ꯔꯥꯙꯤꯀꯥ ꯋꯥ ꯈꯪꯕꯤꯅꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯨꯒꯤꯗꯤ ꯊꯥꯗꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯗꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯁꯪꯕꯗꯧꯅ ꯂꯩꯍꯧꯔꯦ ꯊꯥꯗꯣꯏꯗꯨ ꯇꯨꯃꯤꯟ ꯋꯥ ꯂꯥꯟ ꯉꯥꯡꯗꯈꯩ ꯑꯗꯨꯝ ꯆꯠꯂꯤ ꯏꯕꯣꯆꯧꯕꯒ ꯔꯤꯝꯁꯀꯤ ꯀꯦꯟꯇꯤꯟꯗꯨꯗ ꯄꯨꯡ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯛꯄꯗꯨꯗꯅꯤ ꯏꯕꯣꯆꯧꯕꯒ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤ ꯆꯥ ꯆꯥꯅꯕꯅ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯃꯤ ꯏꯕꯣꯆꯧꯕꯅ ꯅꯨꯄꯥꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯏ ꯏꯕꯣꯆꯧꯕꯅ ꯊꯥꯗꯣꯏ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯀꯩ ꯍꯥꯏꯒꯦ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯤꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯗꯤ ꯃꯍꯥꯛꯅ ꯈꯛ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤ ꯇꯥꯍꯜꯂꯝꯗꯦ ꯊꯥꯗꯣꯏꯅ ꯈꯨꯝꯃꯛꯄꯗꯨ ꯇꯥꯔꯒ ꯏꯕꯣꯆꯧꯕꯗꯤ ꯑꯁꯥ ꯁꯥꯒꯠꯂꯛꯑꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯦꯝꯕꯗ ꯊꯣꯛꯀꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯩꯗ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ ꯃꯇꯝ ꯈꯔ ꯆꯪꯖꯔꯁꯨ ꯏꯕꯣꯆꯧꯕꯅ ꯅꯪꯁꯨ ꯑꯍꯜ ꯃꯆꯦꯝ ꯍꯥꯏꯅꯕ ꯇꯥꯔꯝꯅꯤ ꯇꯥꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯗꯤ ꯇꯥꯔꯅꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩ ꯀꯣꯏꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯩꯅꯗꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩ ꯃꯥꯏꯈꯛ ꯂꯩꯗꯨꯅ ꯆꯦꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯥꯏꯇꯣꯝ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯏꯁꯥꯒ ꯆꯥꯟꯅꯒꯗꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯊꯤꯔꯛꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯜꯂꯦ ꯊꯥꯗꯣꯏꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯃꯥꯅ ꯄꯤꯒꯗꯣꯏꯁꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯑꯣꯏ ꯊꯥꯗꯣꯏꯅ ꯈꯨꯝꯃꯛꯏ ꯇꯥꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯅ ꯊꯣꯛꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯐꯝꯗ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯇꯉꯥꯏ ꯐꯗꯅ ꯍꯧꯗꯣꯛꯄꯅꯤ ꯑꯩꯒꯤ ꯆꯍꯤꯁꯤꯅ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯊꯥꯗꯣꯏ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯚꯥꯞ ꯇꯥꯔꯛꯂꯦ ꯀꯔꯤꯅꯣ ꯏꯕꯣꯆꯧꯕꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯂꯥꯏꯉꯥꯟꯕ ꯕꯤꯅꯣꯏ ꯑꯅꯤꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯕ ꯃꯇꯨꯡ ꯀꯦꯟꯇꯤꯟꯗ ꯆꯪꯂꯛꯑꯦ ꯉꯥꯏꯍꯥꯛꯀꯤ ꯕ꯭ꯔꯦꯛ ꯑꯗꯨꯗ ꯏꯕꯣꯆꯧꯕꯒ ꯊꯥꯗꯣꯏꯒ ꯐꯝꯂꯤꯕꯗꯣ ꯆꯪꯉꯛꯄꯗ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟꯗ
ꯍꯥꯡꯂꯤꯕ ꯆꯧꯀ꯭ꯔꯤ ꯇꯦꯕꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯃꯥꯏꯊꯣꯡꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯁꯂꯥꯏ ꯉꯥꯅꯨ ꯆꯪꯂꯛꯄꯗꯣ ꯎꯍꯧꯗ꯭ꯔꯦ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟ ꯎꯇꯨꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯔꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯅꯥꯀꯟꯗ ꯊꯪꯅꯅ ꯅꯛꯅ ꯐꯝꯕꯅꯤꯅ ꯑꯇꯣꯞꯄ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯏ ꯏꯕꯣꯆꯧꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯥꯗꯣꯏꯕ ꯄꯥꯝꯖꯗꯨꯅ ꯂꯩꯕꯅ ꯃꯇꯝ ꯈꯔ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯑꯣꯏꯖꯔꯁꯨ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯐꯪꯕꯁꯦ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯋꯥꯈꯜꯒ ꯏꯅꯧ ꯅꯧꯊꯣꯛꯄꯗꯧꯅ ꯇꯧꯏ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯑꯩ ꯏꯊꯟꯗꯅꯤ ꯏꯕꯥꯅꯤꯒꯤ ꯋꯥꯁꯤꯗ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯍꯥꯏꯌꯨ ꯊꯥꯗꯣꯏ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯤꯗꯣ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯇꯥꯔꯨꯔꯦ ꯌꯥꯝ ꯅꯪꯅ ꯊꯪꯅꯅ ꯐꯝꯂꯨꯕꯅ ꯊꯥꯗꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯦ ꯇꯥꯗ ꯑꯩ ꯏꯁꯥꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯌꯥꯝ ꯃꯇꯤꯛ ꯆꯥꯏ ꯊꯥꯗꯣꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯦ ꯇꯥꯗ ꯑꯩꯗꯤ ꯌꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯣꯆꯧ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯜꯂꯒ ꯃꯤꯌꯥꯝꯃꯥꯡꯗ ꯅꯣꯛꯂꯒ ꯍꯥꯏꯔꯦ ꯑꯩ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯆꯍꯤ ꯂꯦꯡꯒꯥꯃꯛꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯗ ꯑꯗꯨꯅꯅꯤ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯌꯥꯝ ꯆꯥꯖꯗꯦ ꯋꯥꯐꯝ ꯑꯁꯦ ꯑꯍꯜ ꯃꯁꯦꯝ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯉꯣꯟꯗ ꯀꯣꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯊꯥꯗꯣꯏ ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯗꯤ ꯄꯤꯒꯅꯨ ꯊꯥꯗꯣꯏ ꯊꯥꯗꯣꯏꯗꯣ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯏꯀꯥꯏꯕ ꯕꯩꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤꯁꯦ ꯑꯩꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯇꯣꯟꯕꯤ ꯑꯃꯈꯛ ꯃꯥꯂꯦꯝ ꯐꯝꯕꯥꯛꯁꯤꯗ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯅꯪꯕꯨ ꯀꯅꯥꯅ ꯇꯣꯜꯂꯤ ꯍꯥꯏꯔꯤꯅꯣ ꯊꯥꯗꯣꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯏꯟꯁꯤꯜꯂꯒ ꯅꯪꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯈꯛ ꯆꯠꯍꯟꯕꯗꯤ ꯇꯧꯒꯅꯨ ꯃꯗꯨꯅ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏꯀꯣ ꯅꯪ ꯇꯥꯗ ꯑꯩꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯃꯅꯤ ꯇꯥꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯃꯌꯥꯝ ꯃꯪꯂꯝꯆꯠꯇꯒꯤ ꯍꯧꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛ ꯍꯥꯏꯕ ꯈꯪꯖꯩ ꯇꯥꯗꯒꯤ ꯁꯤꯡꯉꯝꯗ꯭ꯔꯕ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯕꯣꯆꯧ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯦꯜꯂꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯑꯟꯗꯝ ꯀꯟꯈ꯭ꯔꯦ ꯉꯥꯡꯅ ꯁꯛꯅꯕꯕꯨ ꯋꯥꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯂꯝ ꯂꯥꯞꯅ ꯑꯁꯤ ꯇꯥꯅ ꯂꯥꯛꯂꯒ ꯑꯩꯅ ꯂꯥꯛꯄꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯄꯥ ꯑꯅꯥꯕꯁꯤꯒꯤ ꯅꯠꯇꯦ ꯃꯥꯒꯤꯗꯃꯛꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯅꯥꯄꯜꯒꯁꯨ ꯇꯧꯔꯤ ꯑꯣ ꯃꯥ ꯏꯕꯣꯆꯧꯕ ꯀꯅꯥꯅꯣꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯏꯕꯣꯆꯧꯕꯅ ꯊꯥꯗꯣꯏ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯑꯩꯒꯤ ꯂꯃꯟ ꯊꯧꯕ ꯅꯠꯇꯦ ꯅꯐꯝꯗ ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯍꯜ ꯂꯃꯟ ꯃꯁꯦꯝ ꯍꯧꯗꯣꯛꯅꯈꯤꯕꯗꯨꯗ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯧꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯈꯪꯅꯤ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯩꯕꯨ ꯅꯪꯅ ꯃꯩꯊꯥꯕ ꯅꯣꯡꯕꯥꯜꯗꯧꯅ ꯎꯅꯤ ꯍꯥꯏꯕꯗꯤ ꯇꯥꯗ ꯑꯩ ꯇꯁꯦꯡꯅ ꯂꯝꯃꯨꯛꯅꯔꯕꯤ ꯑꯃꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯦ ꯑꯩꯗꯤ ꯏꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯕꯣꯆꯧꯕ ꯃꯃꯥꯏꯗꯨ ꯉꯥꯛꯁꯛ ꯉꯥꯡꯏ ꯏꯀꯥꯏꯕꯅ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯈꯨꯄꯥꯛ ꯑꯣꯏ ꯁꯦꯠ ꯂꯥꯎꯅ ꯈꯖꯥꯏ ꯅꯥꯝꯃꯗ ꯊꯥꯔꯛꯂꯤꯕꯣꯏ ꯅꯤꯡꯏ ꯏꯀꯥꯏꯕ ꯐꯥꯎꯏ ꯆꯍꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯅꯝ ꯀꯜꯂꯤ ꯃꯃꯥꯏ ꯐꯖꯅ ꯊꯥꯏ ꯊꯥꯗꯣꯏꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯀꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯃꯤ ꯏꯕꯣꯆꯧꯕꯅ ꯊꯥꯗꯣꯏ ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩ ꯆꯍꯤ ꯃꯇꯥꯡꯁꯦ ꯐꯥꯒꯤ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯏꯕꯥꯅꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯑꯍꯜ ꯃꯁꯦꯝꯅ ꯍꯧꯗꯣꯔꯛꯄꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕ ꯃꯇꯧ ꯎꯠꯄꯁꯦ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯈꯔ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯈꯜꯂꯤ ꯊꯥꯗꯣꯏꯗꯣ ꯀꯥ ꯍꯦꯟꯕ ꯋꯥꯗꯤ ꯅꯍꯥꯟꯒꯩꯗꯤ ꯉꯥꯡꯗꯕꯅꯤ ꯃꯃꯤꯠꯅ ꯐꯥꯎ ꯀꯟꯅ ꯌꯦꯡꯗꯕꯤ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯊꯧꯅꯥꯅꯣ ꯈꯪꯗꯦ ꯃꯁꯥꯗꯣ ꯈꯪꯌꯥꯎ ꯌꯥꯎꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯃꯥꯌꯣꯡ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯣꯆꯧ ꯑꯩꯁꯦ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯩ ꯏꯁꯥꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯑꯃꯔꯣꯝꯗ ꯏꯁꯥꯒꯤ ꯍꯛꯄꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯁꯤꯜꯂꯒ ꯃꯈꯣꯏꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯏꯟꯗꯨꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯀꯗꯕꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯋꯥꯔꯧ ꯌꯥꯗꯦ ꯇꯥꯗ
ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯅꯔꯦ ꯇꯦꯟꯁꯤꯟꯅꯁꯤ ꯇꯥꯗ ꯁꯥꯡꯊꯅꯕꯗ ꯃꯇꯝ ꯌꯥꯝ ꯄꯥꯝꯃꯣꯏ ꯏꯕꯣꯆꯧꯕꯗꯣ ꯈꯨꯠ ꯁꯥ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯏ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯦ ꯈꯜꯂꯨꯕ ꯊꯧꯗꯨꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯦ ꯏꯕꯣꯆꯧꯕꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯉꯥꯡ ꯃꯆꯥꯗ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕ ꯏꯜꯍꯟꯕꯗꯧꯅ ꯌꯥꯗꯨꯕꯤ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛ ꯆꯥꯎꯕ ꯅꯥꯄꯜ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯑꯩ ꯈꯪꯗꯦ ꯎꯗꯦ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ ꯐꯅ ꯍꯥꯏꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯏ ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯇꯥꯗ ꯍꯥꯏꯗꯅ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯁꯦ ꯃꯁꯤꯒꯤ ꯋꯥꯟꯊꯣꯛ ꯇꯥꯗꯅ ꯃꯥꯡꯍꯟꯕꯤꯒꯦ ꯈꯟꯕꯤꯗꯨ ꯇꯥꯗꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯔꯦ ꯇꯥꯗꯒꯤ ꯗꯧꯀꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯕꯨ ꯂꯥꯏꯔꯦ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤ ꯅꯥꯄꯜꯅꯣ ꯊꯥꯗꯣꯏ ꯅꯊꯤꯕꯣꯡ ꯆꯥꯔꯤꯗꯣ ꯑꯩꯅ ꯊꯥꯛꯂꯤꯕ ꯅꯌꯨꯝ ꯏꯪꯈꯣꯜ ꯂꯥꯏꯔꯦ ꯑꯩꯉꯣꯟꯗ ꯀꯨꯏꯔꯦ ꯃꯟꯗꯥꯟꯗ ꯂꯩꯕ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯄꯣꯡꯗꯅꯒꯁꯨ ꯇꯧꯔꯤ ꯊꯥꯗꯣꯏ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ ꯏꯕꯣꯆꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯨꯝ ꯏꯪꯈꯣꯜ ꯃꯟꯗꯥꯟ ꯊꯝꯕꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯐꯪꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯏꯕꯣꯆꯧꯕꯗꯣ ꯍꯟꯕ ꯂꯩꯇꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯍꯣꯡꯗꯣꯛꯀꯣ ꯍꯞꯇꯥ ꯑꯃ ꯂꯩꯔꯤ ꯍꯤꯌꯥꯡꯒꯩꯒꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯤꯁꯦ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯇꯕ ꯊꯣꯛꯂꯕ ꯅꯪ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯂꯝꯀꯦꯠ ꯂꯝꯃꯥꯏꯔꯕ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯟꯗ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯕ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯇꯥꯕ ꯉꯝꯗꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯏꯕꯣꯆꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯗꯣꯝ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯇꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯈꯔ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯊꯥꯗꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯖꯕ ꯉꯝꯂꯕꯅꯤ ꯊꯥꯗꯣꯏ ꯏꯪꯉꯪꯉꯛꯏ ꯑꯁꯨꯝꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯅꯥꯀꯟꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯅꯥꯆꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯄꯁꯦ ꯃꯤꯍꯨꯜꯒꯗꯣ ꯌꯧꯏ ꯏꯕꯣꯆꯧꯕꯗꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯩꯗꯒꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯦ ꯅꯪꯅ ꯀꯅꯥ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯣ ꯃꯥꯙꯣꯞ ꯑꯩ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯌꯦꯠ ꯆꯠꯐꯝ ꯅꯥꯏꯅꯕ ꯁꯤꯟꯕ ꯇꯣꯛꯄꯤꯔꯣ ꯃꯇꯝꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯒ ꯃꯤꯑꯣꯏꯕꯅ ꯁꯨꯝ ꯍꯟꯊꯕ ꯊꯥꯛꯇ ꯀꯨꯝꯂꯛꯄ ꯃꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣꯝ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯤꯡꯕꯤꯌꯨ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯈꯜꯂꯒ ꯑꯀꯟ ꯑꯔꯤꯡ ꯁꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯍꯣꯏ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯑꯩꯒꯤ ꯅꯪꯅ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯑꯩꯅ ꯏꯟꯒꯗꯕ ꯅꯠꯇꯦ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯤꯗ ꯍꯩꯄꯥ ꯁꯥꯕꯁꯦ ꯑꯩꯗꯤ ꯃꯤꯠꯀ ꯊꯨꯞꯇꯦꯍꯦ ꯊꯥꯗꯣꯏ ꯃꯁꯥꯗ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ ꯏꯕꯣꯆꯧꯕ ꯍꯥꯏꯁꯤꯗꯤ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯒꯨꯟꯗꯥ ꯑꯣꯏꯅ ꯍꯧꯔꯦ ꯑꯗꯨꯅ ꯃꯥꯒ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯃꯥꯡꯖꯕ ꯈꯛꯇꯅꯤ ꯃꯥꯟꯅꯔꯨꯔꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯠꯅꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯏꯄꯥꯏ ꯍꯧꯏ ꯊꯥꯗꯣꯏꯅ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯈꯥꯝꯖꯤꯜꯂꯤ ꯗꯣꯛꯇꯔ ꯁꯦ ꯇꯣꯛꯑꯁꯦ ꯃꯥꯟꯅꯕꯤꯔꯨꯅꯨ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ ꯌꯦꯡꯒ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯃꯤꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯃꯆꯤꯟꯁꯤꯗꯒꯤ ꯉꯥꯡꯕ ꯇꯥꯗꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯋꯥꯐꯝꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯅꯋꯥ ꯂꯧꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯊꯥꯗꯣꯏꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯏꯟꯕ ꯍꯧꯔꯛꯑꯦ ꯏꯕꯣꯆꯧꯕꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯋꯥꯗꯨ ꯉꯥꯡꯅ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯔꯛꯇ꯭ꯔꯦ ꯏꯕꯣꯆꯧꯕꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯀꯟꯅ ꯄꯥꯏ ꯑꯗꯨꯒ ꯃꯨꯏ ꯃꯃꯤꯠꯇꯨꯅ ꯈꯥ ꯀꯩ ꯁꯂꯥꯏ ꯉꯥꯟꯕꯅ ꯏꯕꯣꯆꯧꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯧ ꯌꯥꯗꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯔꯥ ꯅꯥꯀꯣꯡꯗꯣ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯗꯦ ꯍꯥꯏꯔꯛꯇꯅꯕ ꯃꯔꯝꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯁꯦ ꯇꯜꯂꯦ ꯑꯩꯁꯦ ꯊꯥꯗꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯊꯥꯗꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯉꯩꯗꯒꯤ ꯊꯥꯗꯣꯏꯒ ꯑꯩꯒ ꯈꯪꯅꯕꯗꯒꯤ ꯀꯣꯏꯅꯔꯦ ꯏꯕꯣꯆꯧꯕꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ
mahak amusu sahido angang natrabani canteen manung de laiba miyam dun mangoda munnu munne inglapaduda hainadabana loire Binoy su matang aduda tingak yeng dun le salai ngamda asumna magi mamanabasina asiguma behavior ulakane habadi khak expect torude thasu thajarude patang aduda mu nupa duga salai ngamduga khanaраklabadi haduna amuksu pakhale aduna ma maraktuda yakshin gyabagi matagum jangchinki mamanaba salai ngambu khamjile amoromda thadoisu thajabagi wangmudne ingangangna salai ngamбegi matawduda yengduna le karisu thungnadaba lamlan nipa adugi sumatakta doctor asina nasigi numita magi dama pambom tingbiriba magi michangda changlibase ma khak masada aseng mataibang nyaina thajarude adubu thadoisu pakhatabadi nate lokmai anida kai ani kunme yadabu ngarangang khanarpaduda angakpa phawri salai nganmana mukhai khibeduda ibo chobuna napal tawjaramba mukhairamado loina mangkhre khawtab hek chai ikai nuksiane mamai mamito ngaksak ngangi karimta hairamdana ibo chob miyamangda ikai ba chopa nanglabadudadi tumin thokre salai nganbaga thadoiga binoiga makhoi hum lew ibo chobuna hek thokhibaga salai nganmana thadoi nang ai budi lan khangano haujikido ai ngangoi khangkhidra nangu mana nupi ni haidana pangang dangangba pangsak sakpado tasengna ainu warduna nangu magi mafamdagi kaningkhibane thadoido umdagi henkidre magi laying pumba phajanduna laikre haiba wai sidagi mag atai wai makha taba ngamdre mag tasengna mu kari haigadabno haifum khangdre salai nganbaga binoigasu makha taba class laibanina kentildagi thokre thadoi tumin famduna lehoy miya mangduda mahak amusu mathanda ikaiba phawi masado ithak thakatuna mahakuina kentil manungda leiba ngamdraduna adum tumin mapanda tholakle thadoi lakpa ubuda mane leimadi harauji ibo chabuga soidana yasinnaramani nungai ba wari kya sanaramani haiduna aduna ikai khini haiduna karimta hangdre amoromda radhika thadoina ungduna lakpada ubuda kaidabu yawrage haiduna hanglami thadoi hainingda canteen manungda thokiba thaudokshingdugi warido amata chithadana lerami waridu tabda radhika yam sauninglami amoromda doctor salai nganmana magi dama songthokpire tabada asuki matik harawi radhika haubudagi loi phawa wari tarba matu anido awai khum tongnare thadoi aini sum khanbada doctor duna nangbu nungsirambe oiramoida radhika aigumudabu loirakpada masana masa mathanda sengtokchareidudi adu oirasu magido mawung amani haidi maram chadana mana nangbu kaningai duna ibo chobugi mamangda mase nangi boyfriend haidana khak hairamloi madugi mahut nupi angangna yaningdre habada karige hanjin karan tarino haidana khanarame khangdre radhika karino tawri saisu khangoi nangdine khangoi bema thadoi haibi kumgi hangoi mai thakpi radhika ikaiba masu paure ithanda karigino haicha sum haidi khangdre tawrise kari haigadabno ikai jeida miya mamangda thokiba thodokdo yare adugibu pangkhanda khanjillaga kari kanadoino khangde aibu khannabagi maram ama hapirame mangna asumna nido wari sane somdana kamdawri salai nganbado ngasidi lemawriba classing do yawbada yamna concentration piba ngamdre ngasai magi mamita ukiba tuson manson nabi michang changa leitabagi tufak tupai chana leibi thadoigi matawdo sum ningchinglaga nungsiba phawre salai nganba mon khan bawre thamoi morol lon badawna su tawre magna nupa thongna ibo chawgi mangda thadoigi dama makhu pongna haikiba aise magi boyfriend haikibado mana kongduda singya yaduna lehawi chebaw pirubusu leite malangda mapau pubiyu haikibusu leite khangde ngasidi ma wahangna yomnaba punsi habdo orakle kadomdagi hanglagliba wahangna mathong amta khangdre thado hek thengnaruba mikupta magi punsida wahang hangba horakle khoiningna
ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯥꯅ ꯁꯥꯠꯄ ꯎꯔꯒ ꯈꯣꯡꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯋꯥꯍꯪꯅ ꯂꯥꯛꯍꯜꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯡꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯨꯝ ꯃꯊꯟꯇ ꯅꯤꯡꯁꯤꯡ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯁꯨ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤ ꯇꯥꯎꯕ ꯐꯠꯇ꯭ꯔꯦ ꯏꯔꯩꯒꯨꯝꯂꯕ ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯗꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯊꯥꯗꯣꯏ ꯃꯥꯏ ꯃꯥꯏ ꯍꯥꯏꯔꯒ ꯂꯩꯃꯥꯡ ꯌꯧꯕꯅꯤꯀꯣ ꯔꯥꯙꯤꯀꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯣ ꯃꯤ ꯃꯆꯥꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯒꯤ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂꯒ ꯍꯣꯠꯄ ꯍꯧꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯅꯪ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯅ ꯋꯥꯈꯜ ꯐ ꯇꯧꯔꯤꯅꯤ ꯃꯤ ꯈꯪꯅꯕ ꯂꯩꯔꯝꯒꯅꯤ ꯍꯦ ꯂꯩꯔꯝꯃꯣꯏ ꯀꯩꯁꯨ ꯐꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯁꯨ ꯂꯩꯔꯝꯂꯗꯤ ꯃꯥꯁꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤꯅ ꯈꯛ ꯍꯥꯏꯔꯝꯃꯣꯏꯀꯣ ꯔꯥꯙꯤꯀꯥ ꯆꯤꯝꯕꯥꯜ ꯊꯣꯡꯒꯤ ꯋꯥꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯤꯔꯣ ꯍꯣꯏ ꯌꯥꯝꯅꯅꯦ ꯁꯩꯇ ꯀꯕꯤꯒ ꯆꯪꯉꯛꯀꯅꯨ ꯑꯩꯒꯤ ꯋꯥꯗꯤ ꯃꯤꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯉꯤ ꯔꯥꯙꯤꯀꯥ ꯑꯃꯣꯠꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯁꯥꯠꯄꯤ ꯂꯥꯏꯁꯪ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯗꯣ ꯑꯩꯗꯤ ꯅꯠꯇꯤꯌꯦ ꯒꯨꯂꯥꯞ ꯃꯥꯜꯂꯒ ꯅꯥꯇꯣꯟ ꯆꯥꯕꯤ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯅꯦ ꯑꯁꯨꯝꯅꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯀ꯭ꯂꯥꯁꯇ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯔꯤ ꯍꯟꯗꯛꯇꯤ ꯑꯦꯛꯖꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ ꯂꯥꯏꯔꯤꯛꯇꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯂꯥꯏꯉꯥꯟꯕ ꯕꯤꯅꯣꯏ ꯄꯣꯜꯁꯜꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ ꯄꯣꯜꯁꯜꯁꯨ ꯅꯍꯥꯟꯒꯩꯗꯤ ꯅꯥꯔꯒ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯔꯦ ꯉꯁꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯗꯥꯛꯇꯔ ꯗꯥꯃꯤꯅꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ ꯗꯥꯛꯇꯔ ꯗꯥꯃꯤꯅꯤꯁꯨ ꯂꯦꯛꯆꯔꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯄꯦꯊꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯀ꯭ꯂꯥꯁ ꯂꯧꯒꯗꯧꯔꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯔꯛꯏ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ pathology is the subject which deal with the study of disease ꯃꯁꯤꯗ ꯌꯥꯎꯗꯣꯏꯁꯦ ꯗꯤꯖꯤꯁꯇꯨꯕꯨ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯕꯗꯤ ꯗꯤꯖꯤꯁꯇꯨꯒꯤ ꯀꯣꯖꯦꯁ ꯏꯟ ꯁꯣꯔꯠ ꯏꯇꯤꯌꯣꯂꯣꯖꯤ ꯈꯟꯗꯣꯛꯄ ꯃꯗꯨꯕꯨ ꯅꯩꯅꯕ ꯍꯥꯏꯕꯁꯤꯅꯤ ꯅꯣꯠ ꯑꯣꯟꯂꯤ that it also include pathogenesis development pathological anatomy and pathological of disease ꯗꯥꯛꯇꯔ ꯗꯥꯃꯤꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯨ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯀꯟꯅ ꯇꯧꯔꯤꯉꯩ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯦ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯏꯆꯦꯜꯗꯨ ꯇꯣꯈꯥꯏꯕ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯀꯗꯥꯏꯗꯅꯣ ꯗꯥꯏꯚꯔꯠ ꯇꯧꯔꯦ ꯏꯆꯥꯏ ꯆꯥꯏꯕꯗꯧꯅ ꯇꯧꯕ ꯍꯧꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯃꯈꯜ ꯃꯈꯜ ꯎꯕ ꯍꯧꯔꯦ ꯃꯍꯥꯛ ꯃꯁꯥꯁꯦ ꯑꯣꯇꯣꯞꯁꯤ ꯇꯧꯐꯝ ꯍꯥꯏꯕꯗꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯔꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗꯅ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕ ꯑꯃꯗꯁꯨ ꯃꯍꯥꯛ ꯃꯁꯥꯁꯦ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯧꯅ ꯇꯧꯕ ꯎꯔꯦ ꯀꯔꯤꯅꯣ ꯃꯍꯥꯛ ꯃꯁꯥꯁꯦ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯖꯔꯝꯗꯦ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗꯨꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯠꯇꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯒꯗꯣꯏ ꯇꯦꯕꯜ ꯃꯊꯛꯇ ꯐꯖꯅ ꯈꯤꯜꯂꯒ ꯊꯝꯕꯗꯧꯅ ꯇꯧꯕ ꯎꯔꯦ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯗꯅ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯍꯦꯟ ꯒ꯭ꯂꯣꯞ ꯀꯟꯅ ꯎꯞꯄꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯣ ꯌꯦꯡ ꯌꯦꯡꯅ ꯃꯁꯛ ꯃꯁꯥ ꯈꯪꯗ꯭ꯔꯕ ꯗꯥꯛꯇꯔ ꯅꯨꯄꯥꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯗ ꯍꯥꯏꯔꯤ This man is a master of his own death and all that we can do when the time comes is to help him die without fear of pain ꯃꯁꯤ ꯅꯠꯇ꯭ꯔꯅꯦ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯁꯦ ꯅꯠꯇ꯭ꯔ ꯁꯂꯥꯏꯉꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯅꯤ ꯅꯣꯡꯃꯤ ꯅꯣꯡꯃꯤꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯉꯥꯡꯂꯛꯄ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯍꯩꯗꯨ ꯁꯂꯥꯏꯉꯥꯟꯕ ꯌꯦꯡꯅ ꯗꯣꯛꯇꯔꯗꯨꯅ ꯀꯧꯁꯤꯜꯂꯦ ꯁꯂꯥꯏꯉꯥꯟꯕ pick up the scalpel ꯁꯂꯥꯏꯉꯥꯟꯕ ꯋꯥ ꯉꯥꯡꯗꯦ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯗꯥꯛꯇꯔꯗꯨꯅ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯏꯜꯂꯒ ꯆꯠꯂꯦ ꯃꯍꯥꯛꯇꯤ ꯃꯥꯡꯖꯧꯅꯅ ꯍꯦꯟ ꯒ꯭ꯂꯣꯞꯁꯇꯣ ꯎꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯄꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤꯕꯗꯣ ꯑꯣꯇꯣꯞꯁꯤ ꯇꯧꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯋꯤ ꯗꯥꯛꯇꯔ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯊꯟꯇ ꯍꯨ ꯆꯥꯔꯒ ꯁꯤꯅꯤꯅ ꯁꯤꯔꯤꯁꯦ ꯃꯁꯥꯃꯛꯁꯨ ꯅꯔꯁꯅꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯊꯧ ꯁꯨꯅ ꯅꯠꯇꯅ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯍꯨ ꯆꯥꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ
डॉक्टर नाम चंगले सर अमता चंगलके डॉक्टर दो याम साउना लाउरे हे कनागे बे यावगा नंग मफम सिदा चंगलिबनो परमिशन कनादगी लौगे सलांगबा खंगप्रे खंगे कनादनो माना लाउरिदो मासु इंथुलुबा मतमदा सलांगबा मसादो तू ख्याव ख्याव सुंगी अथेंग बहिंगदा थोंनाउदगी उखिबा गुलमोर मखोंदा लेपग लेबा नुपादु मंगने अनीदो लाउनरे डॉक्टर नुबादुसु तुमि लेथोकते सेनियर बा मसक मसा खंगदबा डॉक्टर दुगा लाउनरे सर ऐसु इन्वेस्टिगेशन सिगी मतंगदा फोरेंसिक डिपार्टमेंट आइगी मिंग यावख्रिदुदी हायर अथॉरिटी नैबु ऑटोप्सी सिदा यावनबा मेंशन तौरगा मसीदा कनागी परमिशन अमु मथौ तारिगे डॉक्टर दुना हे अदु ओरेसु डॉक्टर ना हादुना मुकुमे सर अदु ओरेसु आइबु सर अदु ओरेसु आइदो याररोय ओ नंगुंबा ngarang hanta intern oina puba hobota ngairiba nangna aigi mathakta khumlibani na ha doctor do magi ego ma yam kanna wangli doctor na hadu na moire doctor mi ka namta hairaga polakpa nate sar gi mita ise intern oina urangani adubu sar su matam amada career horpa matamda intern haibido soidan oirangani experience haibaje ahauba ma yaudragadi khag yaroi सिमजु खंजिनबियु डॉक्टर मसक मसा खंगदबदो तुमिले वा मखा तादे असिबु नुपीगी हक्सांगदो पोस्टमार्टम तब होगदौरे सिरिबु नुपीदो मथंता हु थगलगा सिरिनि मागी कागी हॉस्टेलदा मियामना हाइजरसु मिसी सिगी मतंगदा मियामना चिंगनबदगी अमदी इमुंग मनिंग मियुसिंगना पोस्टमार्टम तबु हाइदना हाइजरकपदगी तंगाई फदना पोस्टमार्टम से तगदौरिबने डॉक्टर नहादुना मसीदा थवा यावजरसु मसक मसा खंगदबा डॉक्टर दुनदे पोस्टमार्टम तबुदो यामना पामजखिदबने अमरोमदना सिरिबा नर्स नुपीसिगा पोस्टमार्टम तबुदे यावगदरिबा डॉक्टर नुपासिगा ममांगदा याम ततना लोइनख्रे इतततना लोइनबना माना करिगे पोस्टमार्टम तबुसे तहनिंद्रिबा मसीगी अचौबो मरम अमसु सुंचोय सोइदन लेगने हौजिक्ति सिरिबा नर्स नुपीदुगी ऑटोप्सी होदौरे डॉक्टर नादुसु पोस्टमार्टम तबुदा डॉक्टर सिंगी टीम दुदा यावरे सलाइंगनबदी वाम तंगांगदे मतंग दुददी माक रोबोट तौना तवे माक वाम तंगांग थोकते अदुबु मखोइना तौरिबा सिंगदो लोइना खंगे मखोइना हाइरकबा कमांड सिंगदो माना मथौ अमा ओइना इनबगी थबकसिनी माकना तौरिसे इंसिजन तौरबा मतुंग ऑर्गन रिमूव तौरे अदुगा याम कुप्थना एग्जामिन तौरी नर्स नुपीदुगी स्टोमास कंटेंट तौगदब सैंपल कलेक्शन हेड एंड ब्रेन एग्जामिनेशन लोइनमक तौरे याम कुप्थना एग्जामिन तौरब मतुंग नर्स नुपीदुना सिरिबा मिसीदुदा करम मखलगी मिसीनो खांदोकनब तौरे नेचुरल एक्सीडेंट होमिसाइड सुसाइड अनडिटरमाइंड करम ओइदिनो मयाम सिगी मरकता हाइदना कंक्लूजन तारको मतमददी होमिसाइड ओरमले मीना हातपा ओइनी हाइदना कंक्लूजन दुदा फंगले मीनदी मसा मथंदा हु चारगा सी हाइरजु हु सिदी मागी चिंबाल मया खक्तदने तैरमलिबसे मागी सेलिबादा खक्तने फंगलिबा सेनाइड सिदी मागी गैस्ट्रो सेक्शन सिदा तासेंगना माना हु थकपा तारदे स्टोमास की सेक्शन नमदी इंटेस्टाइन की सरुकता सोइदना सेनाइड पॉइजनिंग ओइरदि सेनाइड यावगदबने याम ngakliba mana nurse laisabisi 1 month pregnant oirame magi times the fair hogduna lerame aduga wafam mamana magi masada injury khar di lerame koki sarukta akanba posak atumba mana thaki bagi brain gi sarukta damage tawri haiduna forensic report da mayek singna tare adudi nurse no pise pregnant oirabanina magi boyfriend duna mabu hatokpa soijin oigani haiduna intern duna theory masagale maramdi doctor naasi siribu nupisi gi mayam masing thoi sagai gi aduga nupisi kanaga koini kanaga meri leine habisu magdi khangi ngasi postmortem tawuda yauriba khara senior oiba doctor siga siribu nurse nupisi ga hanandagi hona haibadi nupisi na sidringe tha taret ki mamangdagi affairs leine habise mag fazana
ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯨꯗ꯭ꯔꯒꯁꯨ ꯀꯕꯛ ꯁꯥꯕꯛꯇꯤ ꯈꯪꯉꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯟꯁꯤꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯗ ꯆꯤꯡꯅꯩ꯫ ꯑꯗꯨꯅ ꯏꯟꯇꯔꯟꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯤꯗ ꯌꯥꯎꯕꯁꯦ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯣꯛꯇꯔꯗꯨꯅꯁꯨ ꯄꯥꯝꯗꯕꯅꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯤꯕꯇꯅ ꯃꯥꯡꯖꯩ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕꯗ ꯇꯥꯏ꯫ ꯏꯟꯇꯔꯟ ꯄꯨꯔꯤꯕ ꯗꯣꯛꯇꯔꯗꯨꯅ ꯁꯤꯔꯤꯕ ꯅꯔꯁꯇꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯐꯅ ꯃꯥꯅ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯣꯛꯇꯔꯗꯨꯗ ꯆꯤꯡꯅꯖꯔꯁꯨ ꯃꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯂꯩꯇꯕꯅ ꯃꯍꯥꯛ ꯈꯨꯠ ꯁꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯅ ꯈꯥꯡꯉꯤ꯫ ꯁꯤꯔꯤꯕ ꯅꯔꯁ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯔꯣꯃꯥ ꯀꯧꯏ꯫ ꯑꯗꯨꯒ ꯏꯟꯇꯔꯟ ꯄꯨꯔꯤꯕ ꯗꯣꯛꯇꯔꯁꯤꯅ ꯃꯥꯂꯦꯝ, ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯣꯛꯇꯔꯁꯤꯅ ꯔꯣꯖꯦꯟ ꯀꯧꯏ꯫ ꯗꯥꯛꯇꯔ ꯔꯣꯖꯦꯟꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨꯅꯤ꯫ ꯃꯥꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅ ꯂꯩꯅ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯔꯕ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯥꯐꯁꯤꯡꯒ ꯃꯥꯒ ꯇꯠꯇꯅ ꯃꯪꯂꯝꯆꯠꯇ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯦꯌꯔꯁ ꯂꯩꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯏꯇꯠ ꯇꯠꯇꯅ ꯇꯥꯈꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯔꯣꯃꯥꯒꯤ ꯃꯤꯁꯤꯁꯤꯗ ꯔꯣꯖꯦꯟꯕꯨ ꯃꯥꯂꯦꯝꯅ ꯇꯠꯇꯅ ꯆꯤꯡꯅꯩ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯀꯔꯤꯝꯇ ꯐꯪꯗꯕꯅ ꯗꯥꯛꯇꯔ ꯔꯣꯖꯦꯟꯗ ꯀꯤꯠ ꯂꯥꯎꯅ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯔꯤꯄꯣꯔꯠ ꯂꯧꯕꯗꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯇꯥꯕ ꯃꯃꯤ ꯍꯥꯏꯕꯗꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯑꯃꯠꯇꯁꯨ ꯃꯦꯆ ꯇꯧꯗꯦ ꯗꯥꯛꯇꯔ ꯔꯣꯖꯦꯟꯒ꯫ ꯃꯃꯥꯡꯗ ꯗꯥꯛꯇꯔ ꯔꯣꯖꯦꯟꯅ ꯊꯛꯂꯝꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯒꯤ ꯁꯦꯝꯄꯜ ꯂꯧꯔꯒ ꯃꯍꯥꯛꯅ ꯑꯣꯇꯣꯞꯁꯤ ꯇꯧꯔꯝꯗꯥꯏꯗ ꯔꯣꯃꯥꯅ ꯊꯛꯂꯤꯕ ꯁꯦꯅꯥꯏꯠ ꯕꯣꯇꯜꯗꯨꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯇꯥꯔꯤꯕꯗꯨ ꯗꯥꯛꯇꯔ ꯔꯣꯖꯦꯟꯒꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯟꯁꯔ ꯁꯤꯖꯤꯟꯅꯔꯁꯨ ꯃꯗꯨ ꯃꯤꯁꯃꯦꯆ ꯑꯣꯏꯈꯤ꯫ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯁꯦꯅꯥꯏꯠ ꯕꯣꯇꯜꯗꯨꯗ ꯇꯥꯔꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯗꯨꯗꯤ ꯁꯤꯔꯤꯕ ꯅꯔꯁ ꯔꯣꯃꯥꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯈꯛꯇꯅꯤ꯫ ꯃꯥꯂꯦꯝꯅ ꯍꯣꯠꯅꯖꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯃꯥꯒꯤ ꯍꯣꯠꯅꯖꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯃꯍꯩ ꯌꯥꯟꯗ꯭ꯔꯒꯁꯨ ꯁꯤꯃꯗꯤ ꯈꯪꯉꯤ, ꯔꯣꯃꯥ ꯍꯨ ꯊꯛꯂꯒ ꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯧꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯕꯅꯤ꯫ ꯔꯣꯃꯥ ꯃꯊꯟꯇ ꯁꯤꯒꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯏꯇꯠ ꯇꯠꯇꯅ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯠꯄꯨ ꯄꯨꯊꯣꯛꯎ, ꯔꯣꯃꯥꯕꯨ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯈꯣꯡꯖꯪ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇꯨꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯍꯣꯕ ꯃꯈꯨꯜ ꯂꯨꯞ ꯍꯣꯜ ꯑꯃ ꯂꯩꯕꯗꯧꯅ ꯔꯣꯃꯥꯒꯤ ꯃꯤꯁꯤꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯥꯂꯦꯝ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯔꯣꯃꯥꯅ ꯑꯩ ꯀ꯭ꯂꯥꯁ 7ꯗꯒꯤ ꯗꯥꯏꯔꯤ ꯏꯕ ꯍꯧꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯏꯔꯤ꯫ ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟ ꯀꯦꯛ ꯄꯤꯕꯗꯣ ꯑꯗꯨ ꯐꯥꯎ ꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯀꯤꯞ ꯑꯦ ꯗꯥꯏꯔꯤ ꯑꯦꯟ ꯁꯝꯗꯦ ꯗ ꯗꯥꯏꯔꯤ ꯋꯤꯜ ꯀꯤꯞ ꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯏ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤ, ꯁꯣꯝꯁꯦ ꯗꯥꯏꯔꯤ ꯏꯕꯤ ꯑꯣꯏꯔꯦ? ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦꯅꯦ꯫ ꯅꯍꯥꯟꯈꯩ ꯈꯪꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯖꯤꯜꯂꯣ꯫ ꯃꯥꯂꯦꯝ ꯍꯧꯈꯤꯕ ꯔꯣꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯔꯣꯃꯥꯒꯤ ꯗꯥꯏꯔꯤꯗꯣ ꯊꯤꯟꯅꯤꯡꯂꯦ꯫ ꯃꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯌꯥꯝ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯔꯣꯃꯥꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯃꯈꯨꯠꯇ ꯔꯣꯃꯥꯒꯤ ꯀꯥꯗꯨꯒꯤ ꯁꯣꯗꯣ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯔꯦ꯫ ꯁꯣꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯔꯣꯃꯥꯅ ꯁꯤꯔꯒ ꯇꯥꯔꯝꯕ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯤꯕ ꯐ꯭ꯂꯣꯔꯗꯨꯒꯤ ꯃꯄꯥꯗ ꯃꯤ ꯑꯃꯒꯤ ꯁꯦꯞꯇ ꯆꯣꯛꯀꯨꯝꯕ ꯋꯥꯏꯠ ꯀꯂꯔꯒꯤ ꯃꯥꯔꯀꯔ ꯑꯃꯅ ꯃꯥꯔꯛ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤꯠꯇꯨꯅ ꯎꯔꯦ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯤꯈ꯭ꯔꯕꯤ ꯔꯣꯃꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯕꯁꯤꯅ ꯃꯉꯣꯟꯗ ꯆꯩꯅꯥ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛ ꯊꯨꯞꯇꯨꯅ ꯇꯥꯡꯖꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯀꯥꯁꯤꯗ ꯆꯪꯂꯛꯈꯤꯕꯁꯤ ꯑꯆꯧꯕ ꯃꯊꯧ ꯑꯃꯒꯤ ꯃꯤꯁꯟ ꯑꯃꯒꯤ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯤꯟꯊꯕ ꯂꯩꯇꯅ ꯔꯣꯃꯥꯅ ꯏꯔꯝꯕ ꯗꯥꯏꯔꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯗꯥꯏꯔꯤ ꯑꯗꯣ ꯃꯍꯥꯛ ꯐꯪꯈꯤ, ꯀꯞꯕꯣꯔꯗ ꯑꯃꯗꯒꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯗꯥꯏꯔꯤꯗꯨꯒꯤ ꯂꯩꯃꯥꯏꯗꯣ ꯍꯥꯏꯖꯔꯒ ꯍꯥꯡꯗꯣꯛꯏ꯫ ꯔꯣꯃꯥ, ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗꯒꯤ ꯎꯔꯁꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ꯫
Tangai Padana, Nasidi I, Nangi Dariche, Paktokle, Darisigi, Lemai de Idamba, Nangi Wari Singsina, Nangi Asumba, Langlang Junamadi, Wild Funga Doribane. Aduna, Nasidi Nangi Darigi, Lamai Singse, I Parage, Asi Harga Malem, Dari de Idamba, Romagi Wari Singato, Matang Manauna in the Paragle, Dari Duda, Mana Sing the Ribedo, Mayik Sing the Rame, April 20, 2013. I conceive oil. A water was so. I depamde. Magi Bapam the D. Ibaniki Marisia. Arun Mamari Oresu. I give him the D. Arun Mamari Nate. Maha, Nupi Ngang lady. Kanga Kanga. I puncturi. Adu boy. I kong tang soikrabus. I Masigi. Ishan Ishada. Ninda Taura. Magi Nushibada. Iko lang jabiani. Magi Nushi Ming amata oirasu. Yengak la dikhanbada. Isase. Laitapam sugang ye khangde. Ai lesabi natre. Ai mo oirabane. Mana ibu yumduda mo oina. Pusin bidrabasu. Ai sagai dugi maune. Mathangi diary page tana. April 21, 2013. Mana ibu chaike. Ai ne section dabadagi. Pregnant oiki aiduna. Ai bu mana chaide. Thina chaide. Adubu mana ibu fana thina chairasu. Fana nganglasu. Ai ne dedum nungsiba kaubunina. Mana ngangdopasingdo harau harau taki. Malem Romana iramba diary gi magi arunba punsigi wari singdo pabada amukke hena masado khairangi. Kanano mahangna itatatuna mana haiduna masak maming loduna hanjin palliba mana se kanano haiba khangninglai. Diary da iramba arunba wari arunba khongchatuna diary dugi lamai khuding malembu tattuna khairanghal sumsum lamai singdo parakpada May 10, 2013 hairaga asumna irame. Mahakna ibu aroibada soidan lauksinbigene hairi. Mahakna aigi thamoi masak khangbir. Sidagena nungaiba ama aigi punsida laitre. Mahakna aigi punsibu yening hulanbaga chap manare. Hayengi numita mana ibu lauksinbirani. Yumdugi sagai dugi mo ohelani. Machinna thokna haibir. Mana aigi dama leplani. Aigi ohelba phibam sida aigi Dr. Roger thawai gi mabungo swai lawi malem Roma gi diary da Dr. Roger hain palamba malem hojiti wakhal tare Roma bu haliba mihat pase Dr. Roger oigani mabu kol blata soidan halamgani diary du pairaga tumin magi ka do solon silamaga tholagle yam koina mak manung duda panthaduna leningdre hayengi numita Mark diary Sipurga, police station da submit Torge. Missy Sigimatanga, Magna Kesama, Lokot number Tarang Torge Leble, Malem, Matam Sida, Boys Hostel delay. Numisimagi, Numitanga, Sakang the Bamu Karana, room number 33 Sida, Sangaluka, Malembu, Minum Silate and Hatoki. Aduga, selling pen Hatok Lubumbato, Taurian Silaga Tambirame, Asibutan among Jaure, Diary Pankraiba, Pautanaba. Tamsin Bayawadi, Maling Punchi, Mankibani. Dr. Rosena, Roma Gikesasi, Namsin Nuna Tamna Haidana, Machin Tunkaliba, Malembo, Hatuk Nubasarushiner Matum, Magi Kune Karagaluna, Hat Kibane, Asibugi Kata, Ta Kibane, Linsusi the Naba, Sashu should take the Naba, Mang the Toshin Kibane. Dr. Rosena Namduna, Hojiti, Mang the Sumba Sakre, Hokubatogdo Pumba, Magi mit Mangda, Ahingbugum. Paski thokdok singbu ngasidi pathology ki class sida salanganba mayek singna uri ma thokdok mayam sina mabu tarang malang amada taibang palamada puduna chale ma tumina leiri thokdok punamak sida mahak masase yawbudona iroina duna chale mahakna sumna tarangda tawringe masa nomduna hodore binoina salanganba khangpre khange Kai dorge bai class loi khre bai kai bo class loi re hai ba hoi class loi re humang an pi kang lawai da humang chin thari bu do taithok laga ma khangau de bai class loi ki buga nang na sa do nungai ta bro khara nungai te
asumna class loiba matung ngasidi canteen daga changdre hostel lomda lai mak masada phawkhiba ukhiba mayamduna maram moiraga masado krak laksil mahakna ukhiba singdo kanamtagi mafamdadi haidokhide mak masadu lengam sangamdana le yamna waba ma masada phawi karino haipam mama masada ikhang khangdre magi ka yora phaw mahak tumille adubu wakhaldadi marol lole manida gulmor mokhongda ukhiba nupadunida somdana kamdawre class loirba matung canteen gi timing matam yorakpada thadoi amadi adikasu loinana lai makhoi ani footpath tu de lepaga lai jubilee hall mayagi garden nakan du de lepe amado asidi udina ama haidi o noi sai radhika nang cham ngame e ngamda yaribo matang sida kijai yamni be manang madubu asidi udine sumkanse tanjin gumna kupet kapet adum ubne thadoisu langtaknaba phawe phaki bishaigum nong phado ngangingba phawbogum ngasi salangan ba uba phangdabase masada nungaitaba mati phawe haijabatani simbalda thausawa sadaba matawulaga karigidi nuksiba phawre karigidi yengningba phawre magidamak pukchel tingbiduna miyamangda lepiba magidamak pamong tingbiriba mahakbo karigi khoirangwe karigidi khoisaunarwe mabu udraga hek thengnakiba pungja asi simpa phakibana mahak salangan babu macet makai amta orasu yengjaningbane jinbal thongdadi radhika gi mangda ikaiba phawduna khat khatokle magi thamoigi ihuldubu uhaningdraduna adubu magi ingit irang khangbi radhika ne sada sinna mitlaubi uda sinna kharaubini haikraba nusiba lotnaba hotnabada awaba haibadu ore thadoi mamituna canteen lumde yengi salanganba uba phanglaktravada soidana salanganba mamanaba singa wari sanaramgani khanbadagi yengningba phawduna nakoina namu haire radhika ai cha yam thakninge hoi ai su thakninge asi harga nokphe tawe kaya da haina lotnaba hotnariba magi nusibase lotpasu yaroidabasida kansu kanar salanganbagi saktam uba phanglaktravada nahangegi matam khongjel-dudagi nathareklabada pakhatuna kaidobu yarabano khangningbana cha thause habane cha pamkhidraba chini panba yadaba magna cha taksi kaina hairakpase matangduda chanabadi khara watlame salanganbabu uningbana anido canteen lomda change cha ani loduna thai koiraungnabi misna ani duna koine yengbada canteen dugi manungda koyeng yengakku matamda thadoigi minna yengjaningba salanganbagi saktamdudi ubu phangdre salanganba ubu phangdrabada ma ningba kaibadongna tawe radhikana matagi pukning khangna themjanbiraga anido canteen dagi thoklai nungthilgi matam aduda atiya pombada nong puba amuba lechina hungnaduna pungku kupsinkhre nongthang kupa nong khongbagi mukhol tarakle aying manungsit amasu loinaduna silai soidana ngasigi numidang wairamdagi hauraga numidang supa ahing supa nong soidana haiteraga naibagi mami ama ure thadoi wakhal nungaita watlaiba domda lai radhikana magi pukning phajille maram icha chadana mathong waram khangdana karigi wakhal nungairaktrino tasingna tapna nungsiba haibado magi thamoida phawruklibra ujaningba saktamna uba phangdrabada mahak khoyang libra khambal libra ngasidi mak masase afa punne thamoi haibasidi pukningna wakhalna irai laina khudum chanba ngam haibado chumle asuktuna machu ongene haibadi ma khallude thadoi lamnan ma ki wakhalda langtakne chak nganta thongnaba ngasidi anido berenda da chak thongle stop tu da radhika thadoi atiyada nong khongbugi mukhon tattana tare radhikana thadoi kaidorgi ungadi mo ibema nangi khongsidi amukne chak loina kaba soide hoine ai ngasidi isase kaya nungaite aduboba chak thonglingai dudadine unguranoba
Marak aduda thadoi ikai na hawdore. Kaidabu yarabano khangde. Ngasidi Dr. Salai nganbadu ude. Radhikana o hainingba wai ama chinban kangle dana. Thadoi ikai rap tawi. Karamna wakhalda khanbabu chinbal thongda kang thokiba. Ikai khang kang kolima ngayakti. Radhikana nongmi khumne. Hoi be ma mi ni masu magi sune achinba ma soidana lermani. Aduboba nungti gi sum ukibadunara khangde. Ngasi udabase yam nungaite. Karigino khangde. Is mi singse laina yamna henjal mi jani na. Aidi nahan kaibu sukang khangde. Naronda lona thamoida landari banine. Asumna nido wari sanaringai mangluduna lerba nongdo magi matam yorkladuna haina tanaba yadana nang haruri matagum sutharakle pudi thokna nongdu churakle hojik aing asagi khalkai tharakle climate change ki achobu sapu ma leibna weather su unpredictable ne nong chuning laga ant chuba chuning drag hek tokwa mafam marang ama ikang khangde malemgi honglak liba khongchat sida adunani ningtam tha khara changlak pasida amuk nong churak liba se angak padi poi nong duna manil naina ma mangai re habagi matagum lepa leitun na chure ani du hongluduna hojikti chak thongba lorduna watlomda puchinkhre mayamdu chaba thakpa lorduna ngasidi nganta lukhak sagumdu loshilduna Anido beranda kachnamada changchillaga phamduna le tumnaba phak amadi fi thabadi tharabani adubu chawrangna numidangi pung 8 mukta tabda ngaibanina tumba yaramde nganmali haiduna anido nong mukhol maraktuda tumille tanjaduda mobile dagi radio on tawduna adikana isai thare nongga chure ingle matamaduda MK binundini gi mekta laisam memna sapai saini Karamba juki kaw khraba hingda mangkhiba mangi mamino otlareibu tattana mana aiki punchi kari oini isai sigi mek namu thadoi gi mafamda salangan babu tattana ningsingalle nonggo chure aingbu nungsitnaga sijalakpane isai mek sinaga amukena khoirang khoisawna baibdu oi asokpu mafamda thum thakpu dawna su tawi adikasu isaido tumintai Shaidugi mek singdo amuk su kanna churakliba nongduna lofom khangde nongkhang chaibagum isai chaithwe mek singdo nongdunaga aimbu nuksitunaga maramoi isai tarambadagi nido tumthakiba khangawdre numit chupa khalai chenduna mayangi pungning pena patawbanina anido nongdugi makhol marakta ningaiden tumde isi kai asumna nonggi tanthada pungning wakhalna ningaiden pothaduna Bikap thokdana tumlingi tanjaduda kananomna makhoina tumliba phaglang du tamna leitungumba mana thomlakpagi makhol tare makhol aduna phuklauna yamnakna phaglang aduda panmadu targa tumduna lebi thadoido bikap thokle thadoi makhol duna khakbre khangna kaidabu yarabano haidina yam phingna gulakpani asumna mak bikap thoklakpada koyeng yengi mana tumliba mapadu maktada Iterba chappal ama taduna lermdubada ma angakpa phawe light mangal duda mayek singna ubudi ngame madudi iterba chappal ne adubu khetnari badi iterba chappal duda adu haugodra makhol adu atheng mahing sida phaglang da pan khibagi makhol duga hairodi asuki matik kene haibe thadoi tumnun leibe adikabu masanom du nagdoki khale adu hawdokpa ngamdre matang duda magi chimbaldo thakani do phosin kibdongna tawe wangang go thoketre mamit ani duna iterba chapal duda munneng duna le asumna mifam hongma ngamduna chapal du yengduna leringe dupa macha chahi 10 muksurba ma makuta chapal nama ma pai nonglingna masado pumcho chot magi chapal do thiba lai thadoina leriba maike dumda lai thadoi di angakpa ma yawre nong ju leptuna fudi thongna churiba ahing sida
ꯅꯣꯡꯅ ꯆꯣꯠꯂꯕ ꯑꯉꯥꯡ ꯑꯃꯅ ꯂꯥꯛꯂꯤꯕꯁꯦ ꯃꯊꯟꯇꯅꯤ ꯑꯍꯤꯡꯁꯤꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯏ ꯇꯩꯔꯕ ꯆꯄꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯦꯅꯦ ꯑꯩꯒꯤ ꯆꯄꯜ ꯇꯥꯍꯧꯔꯦ ꯑꯩꯒꯤ ꯆꯄꯜꯒ ꯎ ꯂꯥꯛꯄ꯭ꯔꯅꯦ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄ ꯊꯥꯗꯣꯏ ꯃꯁꯥꯗꯣ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡꯗꯨꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯁꯤꯡꯗꯣ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯂꯀꯠ ꯂꯀꯠ ꯑꯉꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯉꯥꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯦ ꯏꯅꯦ ꯑꯩꯒꯤ ꯆꯄꯜ ꯇꯥꯍꯧꯔꯦ ꯎꯔꯗꯤ ꯏꯅꯦꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯆꯄꯜꯗꯣ ꯁꯤꯒꯤ ꯃꯆꯨꯁꯤꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯦ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯆꯄꯜꯅꯦ ꯊꯥꯗꯣꯏ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤ ꯑꯉꯥꯡꯗꯨꯅ ꯅꯤꯡꯉꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯏ ꯊꯥꯗꯣꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯃꯗꯤ ꯃꯃꯤꯠꯅ ꯏꯪꯒꯤꯠꯇ ꯇꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯨꯗꯣꯝꯕꯤꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯆꯄꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯋꯥ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯗꯨꯅ ꯏꯪꯒꯤꯠꯇ ꯈꯪꯉꯤ ꯃꯥꯒꯤ ꯆꯄꯜꯗꯣ ꯕꯦꯔꯦꯟꯗꯥꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯆꯄꯜ ꯃꯅꯥꯛꯇꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏ ꯇꯩꯔꯕ ꯃꯣꯔꯦꯒꯤ ꯆꯄꯜ ꯑꯗꯣ ꯃꯈꯨꯠ ꯍꯦꯟꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯇꯝꯗꯨꯗ ꯐꯅꯦꯛ ꯐꯤꯃꯟ ꯆꯠꯄꯤ ꯁꯝꯅꯥ ꯐꯥꯔꯕꯤ ꯃꯇꯥꯏ ꯁꯨꯗꯥꯏꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯒꯤ ꯁꯅꯥ ꯃꯇꯨꯝ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯔꯦꯟꯗꯥ ꯂꯩꯕ ꯃꯥꯏꯀꯩꯗꯣꯝꯗ ꯅꯨꯄꯤꯗꯣ ꯃꯁꯝ ꯑꯃꯅ ꯏꯐꯥ ꯐꯥ ꯆꯔꯥ ꯆꯔꯥꯗꯅ ꯅꯣꯡꯂꯤꯛꯅ ꯆꯣꯠꯄꯒꯤ ꯃꯁꯥꯗꯣ ꯇꯅꯤꯛ ꯇꯅꯤꯛꯂꯗꯅ ꯂꯥꯛꯑꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯃꯥꯂꯦꯝꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯅꯌꯥꯝꯕꯒꯤ ꯅꯥꯛꯇ ꯆꯠꯂꯁꯤ ꯑꯉꯥꯡꯗꯨꯅ ꯃꯃꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯀꯞꯂꯤꯕꯗꯨꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝꯕꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯅꯤ ꯊꯥꯗꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯤ ꯆꯄꯜꯗꯨ ꯀꯣꯜꯂꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯊꯥꯗ ꯆꯄꯜꯗꯣ ꯆꯖꯠ ꯀꯣꯟꯗꯨꯅ ꯀꯞꯂꯦ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯥ ꯇꯥꯃꯣꯒꯤ ꯆꯄꯜꯁꯦ ꯑꯩꯅ ꯁꯦꯝꯄꯨ ꯊꯨꯒꯥꯏꯔꯒ ꯂꯩꯈꯤꯕ ꯆꯄꯜꯗꯨꯅꯤ ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯍꯧꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯈꯔ ꯐꯍꯧꯔꯕ꯭ꯔꯥ ꯃꯃꯥꯗꯨꯅ ꯈꯔ ꯐꯍꯧꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯗꯣꯛꯇꯔꯅ ꯏ ꯀꯥꯞꯅꯕ ꯃꯤ ꯊꯤꯔꯛꯎ ꯍꯥꯏꯍꯧꯋꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯏꯃꯥ ꯅꯪ ꯋꯥꯔꯨꯅꯨ ꯇꯥꯃꯣꯒꯤꯗꯃꯛ ꯑꯩꯅ ꯏ ꯄꯤꯅꯤ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨ ꯇꯝꯊꯤꯅ ꯐꯨꯔꯒ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯝꯕ ꯃꯈꯣꯏꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯕ꯭ꯔꯥ ꯏꯃꯥ ꯐꯥꯗ꯭ꯔꯤꯌꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯇꯥꯃꯣꯗꯣ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯏꯃꯥ ꯐꯠꯇꯕ ꯇꯧꯕ ꯃꯈꯣꯏꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯗꯤ ꯐꯒꯗꯕꯅꯤ ꯏꯆꯦ ꯔꯣꯃꯥ ꯁꯤꯕꯗꯧꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯊꯋꯥꯏ ꯃꯥꯡꯗꯣꯏꯔꯦ ꯏꯃꯥ ꯃꯥꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯗꯣ ꯃꯊꯟꯇ ꯋꯥꯠꯇ ꯂꯩꯍꯧꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯊꯣꯛ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯦ ꯅꯦꯅꯦ ꯅꯪ ꯄꯩꯁꯥꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯕꯗꯤ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯨ ꯅꯦꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯆꯥꯄꯣꯠ ꯂꯩꯒꯦꯕ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯊꯣꯛ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯒ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯄ ꯊꯥꯗꯣꯏ ꯃꯁꯥꯗꯣ ꯍꯦꯟꯅ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯏ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯕꯣ ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯤꯔꯥ ꯑꯗꯨꯕꯨ ꯃꯥ ꯑꯃꯨꯛꯁꯨ ꯊꯥꯖꯩ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯏꯃꯔꯖꯦꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯔꯖꯦꯟꯁꯤꯅꯤ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯌꯥꯏ ꯉꯁꯤ ꯃꯥꯅ ꯎꯔꯤꯕ ꯃꯃꯥ ꯃꯆꯥꯁꯦ ꯄꯤꯗꯠ ꯄꯥꯗꯠꯄ ꯕꯤꯆꯪ ꯁꯪꯒ ꯂꯩꯇꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯃꯥ ꯃꯆꯥꯁꯤꯅ ꯂꯨꯄꯥ 10 ꯍꯪꯂꯛꯂꯤꯕꯁꯦ ꯂꯩꯇ ꯂꯥꯏꯔꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯪꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ
ꯑꯉꯥꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ꯫ ꯃꯃꯥ ꯃꯆꯥ ꯀꯅꯥꯁꯨ ꯂꯩꯖꯗꯕꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒ ꯃꯃꯥꯁꯤꯒꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯦ ꯊꯥꯗꯣꯏ꯫ ꯃꯥꯁꯨ ꯂꯥꯏꯔꯔꯦ, ꯑꯗꯨꯅ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯗꯤ ꯂꯥꯏꯔꯕꯇꯅ ꯈꯪꯏ꯫ ꯃꯃꯥ ꯃꯆꯥꯗꯨꯅ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯔꯒ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯑꯉꯥꯡꯗꯨꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯔꯛ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯦ꯫ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ, ꯂꯨꯄꯥ 10ꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯗꯨꯅ? ꯅꯨꯄꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯒ, ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯋꯥ ꯇꯥꯔꯒ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯏꯆꯥꯒꯨꯝꯕꯤ ꯅꯪꯕꯨꯁꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ, ꯏꯃꯥ ꯐꯔꯦꯁꯦ, ꯏꯃꯥꯅ ꯑꯁꯣꯛꯄꯒꯤ ꯋꯥꯠꯇꯨꯗ ꯂꯩꯕꯤꯔꯝꯃꯣ꯫ ꯃꯄꯥꯟꯗ ꯑꯆꯥꯄꯣꯠ ꯌꯣꯟꯕꯤ, ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃ ꯑꯅꯤꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯗꯒꯤ ꯏꯅꯥꯎꯄꯥꯅ ꯂꯩꯅꯤꯡꯉꯤꯕꯁꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯑꯅꯥꯕ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯏꯃꯥ ꯆꯠꯄꯤꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯀꯣꯏꯕ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯔꯥꯙꯤꯀꯥꯗꯤ ꯇꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯁꯥꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎ ꯐꯥꯎꯔꯝꯗꯦ꯫ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯂꯦ꯫ ꯁꯣꯝꯗꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯥꯗꯣꯏꯗꯣ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯕꯦꯔꯟꯗꯥ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯅꯥꯊꯩꯔꯒ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛ ꯆꯠꯂꯦ ꯑꯉꯥꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ꯫ ꯑꯗꯨꯕꯨ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯗꯨꯗ ꯀꯅꯥꯅ ꯑꯆꯥꯄꯣꯠ ꯌꯣꯟꯒꯅꯤ? ꯑꯁꯣꯛꯄ ꯑꯣꯏꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ? ꯇꯧꯔꯤꯕꯗꯨ ꯈꯔ ꯆꯥꯟꯅꯕꯗꯤ ꯋꯥꯠꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯒꯨꯜꯃꯣꯍꯔ ꯍꯧꯕ ꯃꯈꯣꯡ ꯑꯗꯣꯝꯗ ꯊꯥꯗꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯦ? ꯁꯤꯗꯗꯤ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯅ, ꯑꯩꯗꯨ ꯏꯀꯥꯎ ꯀꯥꯎꯏ ꯏꯆꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣꯕ꯫ ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯉꯥꯡꯗꯨꯒ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯃꯁꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯠꯆꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯊꯣꯡꯅꯥꯎꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦ꯫ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯁꯂꯥꯏꯉꯥꯟꯕꯗꯤ ꯑꯉꯥꯡꯗꯨ ꯃꯃꯤꯠꯇ ꯎꯔꯝꯗꯦ, ꯁꯨꯞꯅꯇꯒꯤ ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯅ ꯃꯁꯛ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯗꯨꯅꯁꯨ ꯇꯧꯏ꯫ ꯃꯥꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕ ꯈꯪꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯗ ꯁꯃꯤꯟ ꯐꯥꯎꯔꯝꯃꯦ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯒꯤ ꯀꯝꯄꯥꯎꯟꯒ ꯇꯥꯏꯅꯅ ꯈꯥꯔꯤꯕ ꯋꯥꯜ ꯅꯥꯀꯟꯁꯤꯗ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯁꯥꯗ ꯀꯔꯤꯝꯇ ꯅꯥꯆꯨꯡꯕ ꯇꯧꯗꯅ? ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜꯗꯣ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯡꯗ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯈꯤꯕꯒꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯕ ꯎꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ, ꯋꯥꯈꯜꯅ ꯊꯣꯛꯍꯟꯕ ꯉꯥꯛꯅꯤ꯫ ꯁꯣꯏꯗꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯕ ꯑꯣꯏꯔꯝꯅꯤ꯫ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯎꯔꯤꯕꯁꯦ ꯊꯥꯗꯣꯏ ꯈꯛꯇꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯤꯠꯇꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯔꯤꯔꯥ ꯇꯧꯗ꯭ꯔꯤꯔꯥ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯂꯧꯊꯣꯛꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯀꯥꯞꯄꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨꯒꯤ ꯔꯦꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯊꯥꯗꯣꯏ ꯃꯃꯤꯠ ꯊꯛꯏ꯫ ꯃꯃꯥꯏꯗꯣ ꯉꯥꯛꯊꯣꯛꯏ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯤꯒꯤ ꯃꯥꯏꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯂꯤꯁꯤꯕꯨ ꯍꯥꯏꯗꯅ
ꯇꯟꯖꯥꯁꯤꯗ ꯊꯥꯗꯣꯏꯗꯤ ꯈꯪꯂꯝꯗꯦ ꯃꯉꯣꯟꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯔꯣꯝꯗꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯟꯕꯗꯨꯗ ꯎꯔꯦ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯍꯤꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯊꯥꯗꯣꯏꯅꯤ ꯍꯥꯏꯕ ꯁꯣꯝꯗꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨ ꯀꯥꯞꯂꯛꯄꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯊꯋꯥꯏꯅꯤ ꯁꯂꯥꯏꯉꯥꯟꯕꯅ ꯊꯥꯗꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯏꯖꯗꯗꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯎꯔꯛꯏ ꯊꯥꯗꯣꯏ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯅꯊꯟꯗ ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛ ꯑꯁꯤꯗ ꯊꯥꯗꯣꯏ ꯄꯨꯡꯉꯛꯉꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯅ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤ ꯃꯥꯅ ꯈꯪꯕ ꯃꯤ ꯑꯃꯒꯤ ꯃꯈꯣꯜꯅꯤ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯂꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯈꯠꯂꯛꯏ ꯁꯂꯥꯏꯉꯥꯟꯕꯅ ꯑꯩꯅꯦ ꯊꯥꯗꯣꯏ ꯑꯩꯅꯦ ꯁꯂꯥꯏꯉꯥꯟꯕꯅꯦ ꯊꯥꯗꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯗꯣꯏ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯗꯣ ꯑꯋꯥꯕ ꯇꯥꯔꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯌꯥꯝꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯦ ꯁꯂꯥꯏꯉꯥꯟꯕꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯁꯦ ꯊꯥꯗꯣꯏ ꯇꯨ ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯀꯗꯥꯏꯅꯣ ꯑꯉꯥꯡꯕꯣ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯄꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯊꯥꯗꯣꯏ ꯒꯨꯜꯃꯣꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ ꯊꯥꯗꯣꯏ ꯁꯂꯥꯏꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯏ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯅꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯑꯩꯒꯤ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕ ꯍꯣ ꯐꯔꯦꯁꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯊꯥꯗꯣꯏ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯂꯣ ꯑꯩꯅ ꯊꯣꯛꯂꯛꯄ ꯌꯥꯔꯗꯤ ꯅꯪꯕꯨ ꯊꯤꯟꯕꯤꯕ ꯌꯥꯕꯅꯤ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯣ ꯇꯧꯔꯤꯁꯦ ꯊꯥꯗꯣꯏ ꯑꯉꯛꯄ ꯐꯥꯎꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯦ ꯑꯉꯥꯡ ꯑꯗꯨ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯑꯣꯟꯊꯣꯛ ꯊꯨꯅꯁꯨ ꯃꯥꯡꯉꯤꯗ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯃꯥꯡꯈ꯭ꯔꯤꯁꯤꯕꯨ ꯃꯊꯟꯇ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯀꯔꯝꯕ ꯁꯥꯔꯛꯇ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯑꯉꯥꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯑꯉꯛꯄ ꯅꯠꯇꯕ꯭ꯔꯥ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯃꯥꯡꯈ꯭ꯔꯤꯁꯤꯕꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝꯕꯁꯨ ꯅꯥꯗꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯑꯩꯕꯨ ꯎꯡꯗꯨꯅ ꯂꯩꯔꯨꯔꯕ꯭ꯔꯥ ꯑꯁꯤꯅꯤ ꯃꯗꯣꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯛꯅꯤꯡꯗ ꯂꯤꯁꯤꯡꯂꯛ ꯁꯣꯟꯖꯕ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥꯗꯣꯏꯗꯣ ꯆꯠꯂꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯇꯪ ꯁꯂꯥꯏꯉꯥꯟꯕꯕꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯍꯧꯏ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯥꯗꯣꯏ ꯀꯔꯤꯒꯤ ꯃꯊꯟꯇ ꯂꯥꯛꯏꯕ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯍꯤꯡꯁꯤꯗ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅ ꯊꯥꯗꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯉꯣꯟꯗ ꯆꯤꯟꯗꯤ ꯊꯤꯔꯣꯏ ꯃꯤꯅꯝꯕꯁꯨ ꯉꯥꯡꯂꯣꯏ ꯒꯨꯜꯃꯣꯔ ꯃꯈꯣꯡꯁꯤꯗ ꯀꯅꯥꯒꯅꯣ ꯃꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯔꯕ ꯖꯥꯠꯂ ꯑꯁꯤ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯑꯃ ꯈꯪꯗꯦ ꯃꯁꯥꯗꯣ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯝꯗ꯭ꯔꯤꯐꯥꯎ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯗꯣꯏꯁꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕꯒ ꯐꯥꯎꯗꯦ ꯑꯗꯨꯝ ꯆꯠꯂꯦ ꯃꯤꯑꯣꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯤ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯔꯤ ꯑꯃꯥꯡꯕ ꯇꯣꯡꯖꯕ ꯂꯩꯒꯦ ꯈꯟꯗꯨꯅ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ ꯈꯟ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯁꯣꯝꯗꯗꯤ ꯊꯥꯗꯣꯏꯅ ꯃꯤꯠꯌꯦꯡꯗꯒꯤ ꯍꯦꯛ ꯇꯥꯝꯈꯤꯕꯒ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯦ ꯃꯍꯥꯛ ꯄ꯭ꯔꯞ ꯃꯥꯒꯤ ꯇꯦꯕꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯅꯣꯡꯅꯒ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯔꯦ ꯃꯁꯥꯗꯣ ꯅꯣꯡꯅ ꯆꯣꯠꯂꯕꯅꯤꯅ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯥꯒꯤ ꯈꯟꯕꯗꯅꯤ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯐꯝꯗ ꯑꯍꯤꯡꯁꯤꯗ ꯈꯟꯕ ꯋꯥꯈꯜ ꯑꯃꯅ ꯄꯣꯠꯂꯨꯝ ꯍꯥꯞꯂꯤꯕ ꯈꯜꯂꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯣꯡꯂꯤꯛꯅ ꯆꯣꯠꯂꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯇꯅꯤꯛ ꯇꯅꯤꯛ ꯈꯥꯡꯈꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯃꯊꯟꯇ ꯒꯨꯜꯃꯣꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯂꯝꯕ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯍꯨꯝꯗꯨꯅ ꯄꯨꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯍꯦꯛ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯈꯣꯡꯎꯞꯀꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ
थादोकी वखल खलमग पुमचाई मी चेनबगी ट्रोली इनबगी मखोलसु तारगले कना कैदोबु यावरबनो हाइदना यिंगनिंगमनख्रेदुना सलाइंगानबा मागी कागी थोंदो हांतोकलगा थोले असुमना मांगना कादुदगी मपाल थोलकपा मतमदुददि मी अनीना ट्रोली अमदा मी असीबमा फी ngौगुना कुपदुना ट्रोली दु इंदुना पुरिबदो मागी ममितुदा मयेक सिंगना उरे खरदि लापने माना लेरिबा मपादुगा माक मया कादुना येंगदुना ले हॉस्पिटल की थबक तौबा कंपाउंडर अनीना ममाइदो मार्क्सो कई उपदुना फजना माइथोंसु मयेक सिंगबा नते तौरिबदो कनानो हाइबा मथुंग मरम अमा इखंगे खंगदे नुमिदांगदा हॉस्टेल दुदा कना करी थोनिंगदबा थौदो थोकलबनो हाइबसु तौरिबदुदा मयेक सिंगनसु हाइबा ngamde अवाबा मनी हॉस्टेल की अथॉरिटी मी अमदी वार्डन सु यावदे कनानो करिनो मसक मसासु खंगदबा कंपाउंडर अनिसिना इंदुना ट्रोली मथक्ता फींगुबु कुपसिंदुना पुरिबसिना कनानो हाइबा माक्ता सिंगना खंगनिंबा फावरे अहिंग अदुदा नोंग मखोल मरक अदुदा खाकपा लावबगी मखोलगा लोइनना अतियादगी थक्तोरकपा नोंथांग कुपगी मंगाना बेरेंदा अमदी कॉरिडोर लेबदोमदा तारे करिगुमबदना मुसी मुसी nganba hostel gi ningthi ningchen bitraba lighting duna maksinbana mayek sing patana trolley ilba singdu uri salainganba tumina lepangam natraduna trolley ne induna chatliba maike domda tanare mi lai inare haibagi samin phanglabada compounder ani da leijabi thaduna kanna trolley du force amaga loinna induna chatle mokoi ni do chokthaba phaude floor mathak aduda ball bearing mari duna thingbinaba leitrabada jiri jiri haidana थुना यांगना चले असुमना तौथोरकपा मतौदुना सलाइंगनबा वाखलदा जात जात खले मतमसिगी मी फत्तबा लेबनिना वाखल फत्तबा जात जात पंकनदा खंजन बाउरे मीगी हक्चांगदगी बॉडी पार्ट लौथोकला योनबा कारबार तौबा ओइना उरे तौथोरइबा मौंग मतौसिंगदुना मौंगोंदा हाइजनके चिंगनबा फावले असुकनाना सोरो सोरो लागतुना चिंगलगा ट्रोलीसे इंदुना पुरिसिदि अफा नुंगाइगी थबकति ओइरमरा सोइदना फतबा थबक थौसिनमगी सोइदना ओइगनि खलगले खनबा याबा खलबा मतुंगदा मा ट्रोली दुबु इलबा मिसक अनिदा फारगा वहंग पाहुंग तौगे अहिंग अदुदा अतोबो हॉस्टेल मेटसिंगदो तानबा लाउरगे सुमा नुमिदांग अदुदा कुमहै ओइगद्रा खनबदगी लाउद्रे माक मथंतना सिचुएशन दो लाइन हैंडल तौबो ngamdraningi mahakta sing chamamne ngasigi thawongse karigisu chamamnaroi hostel sigi atai chhatra singdaju disturbance pinning de thenga thengchilakpanina tumna himnaramne nongalaga mai mai class yongna duini hek laurbuda mu warden ki khonti chu jaba amadi explanation call lakadra khanbadigi ma wa makha tadre ta singna mahak mathantana situation sidagi solution purpa ngamni khale ahin sidama चंचत चले फुट स्टेप की मखोल हाइबदी खोंथांग की मखोल तना अकोय बदु निले नोंग खोंबगी मखोल दुसु अमुक अमुक नुसित के लोइनना साफु कना अहिंग अदुदा सकलो लांगे ट्रोली दुसु जिरी जिरी कॉरिडोर अमदगी कॉरिडोर अमदा तोंगान तोंगानबा डायरेक्शन द चले ईस्ट तगी वेस्ट नॉर्थ तगी साउथ यूटर्न लौबदुना मनिंग तमना लौरे रोटेट तौरे सका सिंगदो अमुना फैनमु अमुना युंगना ट्रोली दुदे यातारिबा फिंगौबुना कुपसिनदुना लेरिबा हक्चांगदुगी खुदांगदुना फद्राक फद्राक यानथरका लेरे होय माय हाइदना मतम लोइरे थवा याउद्रायदुना ताले अदुबु मा खुदांग अदुदा सिरिबा गाड़ी अमदी मा उरे खुदांग अदुदा जंत्र अमसु सिबदोंना तौबदो लापतंग उइ मुसी मुसी nganba hostel की लाइटिंग अदुदा फना सांगना हुजिक्ति मा ट्रोली दुगी तुंग्यान तमना तानरकलबसु ट्रोली दुदी फंगबो कौबो लेते असुमना लेप्तना तानरकपना hostel दुगी माना लेबा बी ब्लॉक तुदगी सी ब्लॉक लेबा दोमदा लाइ मा लाउके तौबसु तले अहिंग अदुदा इशु सागतपा पामलमदे अदुगी मोत वाई हाइबगी मोत थबक ओइने उतपा पामे फंगलगना हेक्ता चपलगे मनिंग ममांग थलगा हॉस्पिटल दा थबक तौबा कंपाउंडर नीचे असुमना इनरकपना सी ब्लॉक योरपदा नोंगनगा लेप्तना चुरकपा मैदु मुतख्रे
सी ब्लॉक तो हौजिक्ति पुम ममख्रे सलाई गानबा कनासु बो फंकिद्रे ngसाइगी ट्रॉली इल्बा कंपाउंडर अनि दुसु उगिद्रे मैदो हेक मुतखिबगा ओ तौरेदना मणिपुर की मई नोंग चुबा यादबा नुसित कन्ना सिटपा यादबा मणिपुर की मई असि खल्लदना चेलमदगी खोंथांग अदु तपथरे मैगे ममले हौजिक्ति करमना मथंदा लंबी लमजाउसिदा ग्रोंग ग्रोंग चेनगनी अवोइबनी साउनिंगद्रदि तौरिबा मतवदुदा खंगनिंगबदा मागी अयतपा मायबदो ओइरे हेना खोइरांग खोइसाउनबा मोयले अममदुदा मा मारा मारगा तमना तमना चले नोंग अमु अमु खबलकपगी मंगालना अमुकसु कॉरिडोर अदुदा तंदल मंगालगु कुपेट काफेट ngaले या मैक खिंपातना मुसी मुसी ट्रॉली इलंबा कंपाउंडर अनि दुदी उखिथ्रे अदुबु तबु कॉरिडोर दुदा ट्रॉली दुमा उद्रसु ट्रॉली इनबगी मखोलदु तमना तमना हान इलंबा चांगदुदगी सुम तपथरकपा माना तमना तमना इनबा तारे सलाइंगनबा मचुंदा तमना सोले प्रीपेड की मतम सिदा फाव हेक लोड सेटिंग पेलबनिदा लेबाकसे अथु कायमता फाव हेक नंगदे तौरिसे ट्रॉली इनबा दिदुना कदाय ताना चटखबना अइबु हुजिपु अमम मरकसिदा कदाय तानानो चटकेदुसिबो ओथोंना नतै चाखिद्रे अइगी दाउसे असि हारेदन मा वखल नुंगाइता मागी उखिबदुदी ममलबसु ममना खंगनिंबा मदी मसादा लेपा लेतना फावरी पागे हंदे मोबाइल ट्रोस लाइट लमा याउजरमलबदी मतेंग अमता ओरसु ओइनगदबदो महाक काउदुना मई मुत्केनि खंगदबनिना मागी का मनुंग दोइना थनमले कोना लाकपा मागी वाखलसिगी माक मसा मथंदा निंदा तौरे अममबदुदा नोंथांग कोपगी मंगालदुना मतेंग ओइ खंगनिंबगी मयाइदुना खोंथांग अदु तपना तपना थांगदुना मा अममबदुदा मारगा लाए सलाइंगनबा मागी कादा हनग्याइबगी वाखलगा चंगलमदे ट्रॉली मखोलदुना माबु खंगनिंबगी मयाइदुना लमजिंगदुना पुरगा चले असुमना लेप्तना इनरकपना ट्रॉली की मखोलदु ताखिद्रे हॉस्पिटल की कॉरिडोर दो हौजिक्ति पुंचिक चिक्रे अहेनबा मखोल अमता पाथोरक्ट्रे तुमिल लैख्रे नोंगा नुसितगा नोंग खाकपगी मखोल अहुमसिना योसबी मखोंग हम ओइदुना सौदुना लैख्रे पुंचिक चिक्लबा हॉस्पिटल की डॉक्टरदा सलाइंगनबा मथंदा चले माकी मसादा फावखिबा खंगनिंबा लांगतंगनबा निदुना माबु मफम सिताना हुमदुना पुदुना लाखिबने कायना मा थोइना अकीबसु फावरुबु लैथे मा अममबदुदा मारा मारगा चले खोंग थांगबदि लेपते मा लेपतन चले असुमना चलिङै नोंग खाकपगे मंगालदुदा नर्स नुपी सुमानगुम तौबी नुपी इमा मागी ममांगदा फटलाउना लांथोकलगा गम गम लाउना खोंग थांगदुना अममबदुदा ममाइदो मखारोमदो ओलगा फटलाउना चटखि नर्स ने हाइबगी सामिन अमा फंगी सलाइंगनबा मासु नर्स तुना चटखिबा माइकेविदोमदा माइ ओले नंगौररोय मतागुम नर्स नुपीदो खोंकाप चाउना लाउना थांगदुना मा चटले अममबदुदा नर्स नुपीदुगी मतौदुदा अमुकेना चिंगनबा पोगले असुक थेंगलबा अहिंगी मतमसिदा हॉस्टेल की ब्लॉक सिदा कदाइदगी नर्स नो हुजिपु